ꯅꯨꯡꯁꯤꯕꯅꯤꯗ ꯅꯥꯞꯄꯗ ꯆꯤꯟꯈꯤꯕ ꯅꯥꯛꯆꯨꯝꯗꯨꯁꯨ ꯏꯄꯛꯇ ꯄꯛꯆꯕꯅꯤꯗ ꯌꯦꯡꯂꯨ ꯈꯨꯗꯤꯡꯗ ꯄꯨꯛꯅꯤꯡ 이후ꯇ ꯍꯨꯈꯤꯗ ꯑꯇꯤꯌꯥ ꯈꯦꯠꯅ ꯄꯥꯏꯈꯤꯕ 우럭 ꯄꯔꯦꯡ ꯄꯔꯦꯡꯗꯨꯁꯨ ꯐꯖꯕꯅꯤꯗ ꯇꯦꯡꯇꯛ ꯇꯧꯕꯤ ꯅꯪꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯠꯈꯤꯕ ꯁꯅꯥꯕꯨꯟꯗꯨꯁꯨ ꯄꯛꯆꯕꯅꯤꯗ ꯅꯪꯒꯤ ꯆꯤꯡꯍꯤꯒꯤ ꯃꯅꯝꯗꯨꯁꯨ ꯅꯨꯡꯁꯤꯕꯅꯤꯗ ꯅꯥꯞꯄꯗ ꯆꯤꯟꯈꯤꯕ ꯅꯥꯆꯨꯝꯗꯨꯁꯨ 이ꯄꯛꯇ ꯄꯛꯆꯕꯅꯤꯗ 호스피탈 사주수 야니 ꯑꯩ ꯁꯣꯛꯇꯤꯌꯦ ꯀꯣꯛ ꯈꯤꯇꯪ ꯉꯥꯎꯕꯅꯦ ꯍꯦ ꯑꯗꯨꯗꯤ ꯀꯨꯝꯃꯣ ꯂꯩꯍꯧꯔꯣ ꯌꯥꯔꯦ ꯀꯣꯛ ꯕꯦꯔꯥ ꯂꯩꯕ꯭ꯔꯣ ꯅꯪꯕꯣ ꯃꯤꯒꯤ ꯒꯥꯔꯤ ꯃꯦꯡꯁꯤꯗ ꯂꯩꯗꯨꯕꯣ ꯑꯩ ꯑꯉꯥꯎꯕꯤ ꯅꯠꯇꯤꯌꯦ ꯃꯤꯐꯠꯇꯁꯤꯡꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯃꯐꯝꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯄꯨꯕꯤꯔꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯩꯕꯨ ꯊꯝꯕꯤꯔꯝꯃꯣ ꯅꯪ ꯅꯃꯤꯡꯗꯤ ꯀꯩ ꯀꯧꯏ ꯀꯩ ꯂꯩꯀꯥꯏꯗꯩꯅꯣ ꯑꯗꯨꯒ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯅ ꯀꯝꯗꯧꯕꯅꯣ ꯑꯝꯇ ꯍꯥꯏꯔꯣ ꯑꯩ ꯂꯤꯖꯒꯦ ꯇꯥꯃꯣ ꯑꯩ ꯄꯥꯕ ꯃꯅꯥꯛꯇ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ 바바, 바보. 하유. 그이노 그만 두시보. 아이템 성능이다. 거기 말수 게임 띵다봐. 너비는 무슨 말 떠보 혼나브라. 하유. ꯁꯨꯃꯥꯏ ꯇꯧꯁꯦ ꯑꯌꯥꯡꯕꯒ ꯏꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯦ ꯍꯦꯟꯅ ꯅꯛꯁꯟꯅꯅꯕ 이닝 땀나 뿐바 야나나봐 플라나 마토우지 예? 이때문에 펀이죠 애에 둠야 따로 너희니 카키 알아봐도 따로 예 펑 이때 뭐 개뚜기 이반이 말이지 제일링에 능이 주가는 도로 누아이베 사롱나 너희니 카키 아슬랑노 따인데다스 아이 와이게 아코이 타발레이제 아양바 năng 럭살로 무사르부야 내 할지 아이나 러르주 야케로 투어는 잔업나 그래 타오는 이제 예 바락타나 그니 됐다 마마 주코이 마사 주코이 능기 자독 턱턱도 아줌 또 왕안 끄는 대마
ꯃꯈꯥ ꯇꯥꯕꯤꯔꯣ ꯊꯥꯕꯜ ꯂꯩꯁꯦ ꯅꯪꯅ ꯂꯧꯁꯜꯂꯒꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯑꯣꯏꯅ ꯄꯨꯟ ꯌꯥꯔꯦꯗꯅ ꯑꯗꯨꯗ ꯑꯩꯒꯤꯁꯨ ꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕꯅꯤꯅ ꯑꯁ ꯇꯣꯉꯥꯟꯅ ꯔꯦꯟꯇ ꯊꯝꯃ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯗꯨ ꯈꯟꯅꯕ ꯌꯥꯏ ꯑꯗꯨꯗꯤ ꯃꯅꯥꯎꯄꯤ ꯐꯖꯊꯣꯏꯗꯨꯅ ꯑꯩꯅ ꯂꯧꯁꯜꯂꯗꯤ ꯃꯔꯤꯗꯣ ꯍꯦꯟꯅ ꯆꯦꯁꯜꯂꯅꯤ ꯑꯩꯒꯤ ꯏꯆꯥ ꯐꯖꯊꯣꯏꯗꯤ ꯃꯩ ꯃꯁꯤꯡ ꯐꯖꯅ ꯇꯝꯍꯜꯂꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯒꯅꯤ ꯊꯥꯕꯜ ꯂꯩꯗꯤ ꯏꯇꯩꯃꯩꯅ ꯆꯥꯠꯇ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯊꯥꯕꯜ ꯂꯩꯅ ꯌꯣꯛꯄ ꯏꯆꯥ ꯐꯖꯊꯣꯏꯅ ꯄꯣꯛꯆꯕ ꯏꯆꯥ ꯅꯪ ꯃꯗꯨꯅ ꯑꯩ ꯈꯪꯗ ꯃꯥꯜꯂꯦ ꯌꯥꯝ ꯀꯨꯏꯅ ꯑꯩ ꯏꯆꯥ ꯌꯥꯎꯈꯤꯗꯦ ꯗꯣꯛꯇꯔ ꯑꯝꯗ ꯇꯥꯟꯅꯗꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯉꯩ ꯊꯥꯕꯜ ꯂꯩꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯩꯔꯛꯏꯕ ꯈꯪꯉꯦꯗꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯩꯔ ꯌꯣꯛꯈꯤꯕꯅꯤ ꯃꯃꯥ ꯃꯄꯥꯗꯨ ꯅꯦꯄꯥꯂꯤꯅꯤ ꯍꯥꯏ ꯑꯁꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯁꯟ ꯁꯦꯠꯂꯒ ꯌꯥꯝꯅ ꯇꯩ ꯆꯥꯗꯅ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯑꯗꯨꯅꯤꯅ ꯏꯇꯩꯃꯅ ꯌꯥꯝ ꯂꯥꯏꯅ ꯄꯤꯊꯣꯛꯑꯦꯁꯦ ꯍꯦꯔꯥ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣꯗ ꯃꯌꯥꯝꯒꯤꯁꯨ ꯐꯅꯕ ꯃꯥꯒꯤꯁꯨ ꯐꯅꯕ ꯊꯤꯜꯂꯤꯕ ꯈꯪꯒꯦꯗꯅ ꯐꯔꯦ ꯏꯇꯩꯃ ꯊꯥꯕꯜ ꯂꯩꯁꯦ ꯑꯩ ꯉꯁꯤꯡꯕ ꯄꯨꯔꯒꯦ ꯍꯩꯃꯥ ꯃꯃꯥ ꯑꯩꯅ ꯌꯥꯔꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯥ ꯃꯁꯥꯅ ꯌꯥꯗ꯭ꯔꯗꯤ ꯊꯥꯕꯜ ꯂꯩ ꯄꯨꯔꯣ ꯑꯩꯗꯤ ꯌꯥꯎꯔꯣꯏꯀꯣ ꯅꯃꯥꯏꯅ ꯊꯨꯛ ꯀꯥꯞꯁꯤꯜꯂꯛꯇꯅ ꯅꯨꯄꯥ ꯃꯥꯟꯗ ꯇꯧ ꯃꯃꯥ ꯑꯩꯅ ꯌꯥꯔꯤ ꯀꯥꯏꯁꯤꯡꯅꯥꯅꯣ ꯃꯥꯅ ꯌꯥꯗ ꯂꯥꯛꯇꯦ ꯌꯥꯄꯣꯠꯇꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯨꯄꯥ ꯊꯣꯛꯎꯅꯤ ꯍꯌꯦꯡꯗꯩ ꯑꯃꯨꯛ ꯃꯤꯅ ꯅꯨꯄꯥ ꯊꯣꯛꯆꯜꯂꯛꯀꯅꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯣꯏ ꯇꯧꯅꯤꯗ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯍꯧꯖꯤꯛꯃꯛ ꯄꯨꯈ꯭ꯔꯣ ꯍꯥꯏꯁꯤꯅꯦ ꯑꯣꯀꯦ ꯁꯤꯌꯣꯔ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯈꯨꯗꯛꯇ ꯊꯨꯅ ꯌꯥꯡꯅ ꯄꯥꯡꯊꯣꯛꯑꯦꯅ ꯑꯩꯒꯤ ꯃꯤꯡ ꯑꯌꯥꯡꯕ ꯀꯧꯔꯤꯅꯤ ꯏꯃꯥ ꯏꯄꯥꯅꯤ ꯀꯟꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯈꯤꯕ ꯉꯁꯤꯗꯤ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯔꯝꯃꯦ ꯕꯥꯕꯥ ꯑꯩ ꯆꯠꯂꯒꯦ ꯕꯥꯕꯥꯒꯤ ꯁꯛꯇꯝꯁꯦ ꯉꯁꯤꯗꯒꯤ ꯎꯕ ꯐꯪꯉꯔꯣꯏꯌꯦ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯛꯏꯁꯤꯅ ꯍꯩꯃꯥ 이비에마씨나 까나 타릭 타로 नते मा माना थाबले 하이마이마 까리 레까이데기 그냥 꾸이러기 미 강나봐 अस अखोइ माजने मरोल मा 소음다나 타릭 타가 망곤 까라 아게나 폰데 와리 샤바 로이기다 nga이리 까이 놈이 낭나 타오래 이시보 अस इमा वाखलदो अनरे इमुंग जांगने जे वारी सारोस 까리노다 아이보 망라하라 아힝 농야이시다 थाबले इमा가 बथारको ꯍꯣꯏ ꯇꯥꯃꯣ 이비에마 라오 라오 짱하시 라오 까임때 해 한거이로노 거의 뭉디네 동동니
ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ 이마 ꯑꯩꯈꯣꯏ ꯏꯅꯝꯃ ꯊꯥꯔꯤꯛ ꯊꯥ ꯄꯨꯔꯛꯑꯕꯣ ꯕꯦꯝꯃ ꯊꯥꯔꯤꯛ ꯊꯥ ꯅꯠꯇꯦ ꯃꯁꯤꯅ ꯊꯥꯕꯜ ꯂꯩꯅꯤ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯕꯦꯝꯃ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀꯔꯤ ꯀꯝꯗꯧꯕ ꯅꯣꯏꯗꯣ 이몽ꯗ ꯐꯖꯅ ꯇꯥꯟꯅꯔꯣꯁꯤ 이놈아 이몽 ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯣ ꯕꯥꯕꯥ ꯁꯦ ꯆꯥꯁꯦ ꯊꯛꯆꯜꯂꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤꯗꯣ ꯑꯆꯥꯄꯣꯠꯇꯤ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ 더워 아이 더워 ꯈꯔ ꯆꯥꯁꯤꯟ ꯊꯛꯆꯤꯟꯗ꯭ꯔꯗꯤ ꯍꯛꯆꯥꯡꯗꯣ ꯁꯣꯛꯆꯤꯟꯈ꯭ꯔꯅꯤꯌꯦ ꯕꯥꯕꯥ ꯏꯃꯥꯅ ꯄꯨꯂꯤꯁꯇꯁꯨ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯄꯤꯔꯨꯅꯤ ꯍꯧꯖꯤꯛꯅ ꯃꯃꯥꯟꯅꯕꯤ ꯈꯔꯒꯤ ꯃꯌꯨꯝꯗ ꯍꯪꯉꯨꯅꯤꯅ ꯆꯠꯈꯤꯕꯅꯦ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯌꯦꯅ ꯀꯨꯏꯔꯕꯅꯦ 이제는 사오지. ꯑꯩꯒꯤ ꯏꯌꯣꯡꯅ ꯀꯩꯗꯧꯔꯕ ꯍꯥ ꯑꯩꯒꯤ ꯏꯌꯣꯡꯅ ꯅꯣꯏ ꯀꯅꯥꯗ ꯀꯔꯤ ꯑꯀꯥꯏꯕ ꯄꯤꯔꯒꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯌꯥꯝ ꯉꯥꯡꯅꯩ ꯏꯀꯥꯏꯖꯩꯌꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯊꯤꯕꯣꯡ ꯊꯥꯛꯄꯤꯔꯕ ꯅꯠꯇꯦ ꯁꯤꯛꯀꯤ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯅꯠꯇꯦ ꯃꯋꯥ ꯂꯧꯗꯦ ꯃꯩꯇꯩ ꯅꯨꯄꯤꯅꯕꯨ ꯌꯨ ꯊꯛꯅꯕ꯭ꯔꯣ ꯃꯆꯥ ꯃꯋꯥ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯇꯤꯟꯅꯕ ꯍꯧꯅꯕ꯭ꯔꯣ ꯍꯦ ꯅꯣꯏ ꯃꯌꯥꯝꯕꯨ ꯊꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯁꯛꯂꯣꯟ ꯄꯨꯔꯤꯕ ꯈꯪꯉꯕ꯭ꯔꯥ 이자 놀라게 행동 서럽고디 시킵내나 봐요 ꯃꯗꯨ ꯋꯥꯍꯩꯒꯤ ꯋꯥꯅꯤ ꯇꯥꯅꯤꯡꯗꯦꯀꯣ ꯂꯝꯖꯥ ꯁꯔꯥꯗꯨꯁꯨ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯃꯥꯏ ꯑꯄꯥꯝꯕ ꯇꯧꯖꯈ꯭ꯔꯖꯅꯨ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯑꯣꯏꯔꯗꯕꯨ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗ꯭ꯔꯣ ꯑꯩꯗꯤ ꯍꯥꯏꯖꯈ꯭ꯔꯤꯗꯨꯅꯤ ꯃꯃꯥ ꯃꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯌꯣꯛꯑꯣꯏꯖꯦꯗꯅ 아유 ꯑꯩꯈꯣꯏ ꯏꯆꯦꯁꯤꯕꯨ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯕ꯭ꯔꯣ ꯄꯥꯕ 이마나 아이지부 그이노 봐봐 아유 봐봐 깜깜누세 겜딱 한게노 lamja saraduna yum thado zakraga noi na pam cha na irang sagali jina kaigino 이마 붕어봐 소이나리가 레리세 이마기 가나노 aigonde am honu ko aigi mayok de lepadine na thi da ola sijani he thiroi mangi mangjanu nepali masaduna mangraga kidowa zaruni ge 싫어 봐봐 사오누세 नुंगाइतबा केमता खलोरनोबा आइनाने इचेबु फंगनबा थिगनी इमाबुसु थेमगा सेमदोकनबा होनागे से फजना पोथारो ꯑꯩꯈꯣꯏꯅ ꯉꯥꯡꯅꯕꯗꯣ ꯃꯗꯨ ꯇꯥꯕꯗꯒꯤ ꯂꯣꯟꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ haiba indradi wajaredana sibam nabam khangdana sirada potni ꯑꯁ ꯄꯥꯝꯗꯤ ꯄꯥꯝꯃꯨꯏꯍꯦ pamuina kaidoruni mapang pangjarade nungaibam khangdana mangjaredana mapunsido ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝ ꯄꯥꯝꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯈꯪꯗꯦꯗ ꯍꯦ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ kaidorage ima ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯥꯏꯅ ꯍꯦ ꯏꯁꯨꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯒ ꯀꯔꯤꯝꯇ ꯅꯥꯆꯨꯡꯗꯉꯩ ꯏꯔꯥꯡ ꯇꯧꯗꯅ ꯂꯩꯔꯝꯃꯤꯅꯤꯅꯦ ꯍꯥ mathong maram khangdana imana pungang ngangi sibu kaigino ꯅꯪꯒꯤ ꯁꯥꯖꯠꯇꯣ ꯃꯨꯟꯅ ꯈꯪꯉꯒꯅꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯍꯦ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ 이bungo 마이제 khara 이까이바 ꯈꯪꯕꯤꯌꯨ ꯃꯆꯥ ꯃꯋꯥ ꯂꯩꯕ ꯅꯨꯄꯤꯗ ꯄꯪꯆꯣꯞ ꯆꯣꯞꯀꯅꯨ ꯃꯤꯃꯥꯡ ꯐꯝꯃꯛꯀꯅꯤꯀꯣ ꯑꯦ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯃꯈꯥ ꯇꯥꯔꯛꯈꯣꯔꯥ ima yam taningde ko ꯇꯥꯁꯜꯂꯣ ꯂꯧꯁꯜꯂꯣ ꯅꯀꯣꯛꯇꯣ ꯈꯟꯊꯧꯑꯣ ꯃꯥꯅ ꯃꯤ ꯎꯁꯤꯠꯇꯗꯅ ꯅꯠꯇ꯭ꯔꯣ ꯂꯣꯟꯅꯕ ꯑꯇꯣꯝꯕꯩ ꯁꯛꯇꯝꯒ ꯂꯧꯔꯗꯅ ꯏꯃꯨꯡꯁꯤꯗ ꯂꯤꯂꯥ ꯁꯥꯟꯅꯔꯤꯁꯦ ꯃꯁꯤ ꯅꯪꯅ ꯊꯣꯟꯕ ꯉꯥꯛꯇꯅꯦ ꯉꯥꯡꯕ ꯌꯥꯏꯅ ꯄꯪꯉꯥꯡ ꯉꯥꯡꯕꯤꯅꯨꯗ ꯃꯤ ꯃꯁꯛ ꯈꯔ ꯈꯔ ꯈꯪꯅꯁꯤꯗ ꯅꯁꯛꯇ ꯅꯠꯇꯦ ꯅꯊꯤꯐꯥꯎ ꯈꯪꯉꯒꯅꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯍꯦ ꯅꯨꯄꯤꯁꯤ ꯄꯨꯔ ꯆꯠꯈ꯭ꯔꯣ ꯃꯃꯥ ꯑꯩꯅ ꯌꯥꯔꯦ ꯅꯣꯏ ꯑꯄꯥꯝꯕꯗꯣ ꯅꯅꯤꯡ ꯇꯧꯖꯔꯣꯆꯣ ꯆꯣ as ima ꯀꯧꯔꯛꯀꯅꯨ ꯅꯪꯒꯨꯝꯕꯅ ꯏꯃꯥ ꯀꯧꯔꯛꯄ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯅꯔꯨ ꯀꯣꯛꯊꯣꯛꯑꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯕꯤꯔꯒ ꯀꯩꯅꯥ ꯀꯠꯄꯗꯨꯔꯣ ꯅꯣꯏ ꯄꯥꯝꯃꯤꯁꯦ yangba nang chakro ko na phaunarase
ꯍꯧꯗꯣꯡꯒꯤ ꯃꯃꯥꯏ ꯄꯥꯜꯂꯕ ꯃꯤꯅꯕꯨ ꯀꯔꯝꯕ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯀꯗꯣꯏꯅꯣ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯏꯌꯥ ꯅꯤꯄꯥꯁꯦ ꯃꯁꯥ ꯁꯣꯟꯈ꯭ꯔꯦ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯆꯠꯄ ꯉꯝꯗ꯭ꯔꯦꯗꯅ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯤꯁꯤꯗ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯑꯔꯦꯝ ꯑꯄꯥ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯕꯤꯖꯤꯅꯦꯁ ꯇꯧꯃꯤꯟꯅꯕꯅꯦ ꯁꯦꯜ ꯇꯥꯜꯂꯤꯕ ꯀꯩꯅꯣ ꯈꯪꯗꯦ ꯃꯤ ꯍꯦ ꯅꯁꯥ ꯌꯣꯟꯊꯣꯛꯑꯒ ꯑꯀꯦꯝ ꯄꯥꯠꯇ ꯁꯦꯟ ꯇꯥꯟꯒꯗꯕ ꯅꯠꯇꯦꯅꯦꯍꯦ ꯃꯄꯨꯔꯣꯏꯕꯩ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕ ꯅꯄꯨꯔꯣꯏꯕꯗ ꯃꯤꯅꯝꯗꯅ ꯅꯔꯥ ꯂꯪꯁꯜꯂꯒ ꯆꯥꯎꯈꯠꯄ ꯍꯧꯅꯗꯦꯅꯦꯍꯦ ꯂꯝꯍꯦꯟꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ 이슈 타발 레이붕아 시덕이 누미 망아니기 마능다 팡나부 티락가담네 이슈도 핵 팡들어봐 능 나밤도 공건 따라봐 야로 강아브라 살아 nhưng mà giữ sạch lỗ ê lỗ hay ni bà ai ta kể bà hay mẹ đi ngộ quả 사미네라 사미네 ngộ 인제게 분시세 눈시는 때기 립비로 아이따기 알기 눈시바 Very nice, very nice, very nice. अखोई बीएमके कॉलेज के फ्रेशर्स में की जगह इसी दी नवानी पुण्य सारो ने तासा आई जगह तो फंसा ब्रा याम फजाइए हाय चकजादना चलदोइरो नंबो चादोइनी मा मानबी ममा दो मसांगम दी मयुमदने हफे येंगमगा चकजाबा लाखिदोइनी मा थाबले चागसलमको होय तासा 이놈아, 아까 다 저기서 누시브라. 야, 누시. 아도, 이건데 이놈아 거우누고, 이제 거고. 딸래. 하이나데. 이놈아 거우네 해나 누시. 아스, 낭지디. 파리세. 낭 이루제나 버터로. 아이 삭루실루라게. 이마도 소라 나마사카네 하베네. 호이나마. 이놈마세 아코 이놈마 오래디고
ꯍꯣꯏ ꯂꯣꯏꯔꯦ ꯂꯣꯏꯗ ꯉꯥꯏꯔꯤꯌꯦ ꯍꯌꯦꯡꯐꯥꯎ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯂꯩꯇꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯁꯦ ꯑꯣ ꯅꯍꯥꯟꯒꯤ ꯐꯥꯁ ꯐꯨꯗꯇꯔꯣ ꯍꯣꯏ ꯍꯣꯏ ꯊꯝꯃꯦꯀꯣ ꯀꯩ ꯈꯟꯅꯁꯤꯒꯦ ꯑꯩꯈꯣꯏ ꯗꯣꯛꯇꯔꯁꯦ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯑꯃ ꯏꯍꯣꯡ ꯍꯣꯡꯕ ꯃꯥꯜꯂꯤꯗ ꯑꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯀꯩꯁꯨꯝꯕꯨꯗꯤ ꯇꯧꯗꯦꯗ ꯏ ꯄꯥꯎ ꯏꯐꯥꯎ ꯐꯥꯎꯅꯅꯤꯡꯗꯕ ꯃꯥꯟꯕ ꯊꯕꯛ ꯈꯔ ꯆꯤꯟꯕꯩꯅꯤꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯖꯜꯂꯕ꯭ꯔꯣ ꯊꯕꯛ ꯆꯤꯟꯕꯁꯤꯕꯣ ꯀꯣꯐꯤ ꯑꯅꯤꯇꯪ ꯁꯦꯝꯕꯤꯔꯣ ꯄꯥꯎ ꯑꯃꯁꯨ ꯇꯥꯔꯤꯌꯦ ꯑꯦ ꯀꯩ ꯄꯥꯎ ꯅꯨꯄꯤ ꯌꯨꯝ ꯄꯣꯔꯛꯑꯦ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯕꯣ ꯑꯗꯨꯗꯤ ꯅꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯕ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯂꯩꯁꯥꯕꯤꯅꯦꯁꯨ ꯍꯥꯏ ꯐꯔꯛ ꯌꯥꯝ ꯇꯥꯟꯅꯔꯛꯀꯅꯤꯀꯣ ꯑꯁ ꯀꯩ ꯐꯔꯛꯅꯣ ꯍꯥꯏꯁꯤꯕꯣ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯃꯥꯏꯟ ꯆꯦꯟꯖꯤꯡ ꯈꯔꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯐꯣꯟ ꯀꯩꯇꯧ ꯇꯧꯔꯛꯇꯦꯗ ꯍꯥꯟꯅꯗꯧꯅ ꯕꯤꯖꯤ ꯈꯔ ꯑꯣꯏꯌꯦ ꯑꯗꯨꯅꯅꯦ ꯑꯣꯏꯔꯅꯤ ꯍꯟꯗꯛꯇꯤ ꯕꯤꯖꯤ ꯈꯔ ꯑꯣꯏꯔꯅꯤ ꯅꯪꯁꯨ ꯋꯥꯈꯜ ꯃꯤꯁ ꯑꯣꯏꯔꯕ ꯀꯣꯂꯦꯖꯀꯤ ꯂꯦꯛꯆꯔ ꯑꯃꯅꯤ ꯑꯔꯥꯟꯕ ꯋꯥꯈꯜꯗ ꯃꯤꯁꯒꯥꯏꯗ ꯇꯧꯔꯒ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅꯗꯕꯗꯤ ꯐꯠꯇꯦꯗ ꯍꯣꯏꯗ ꯊꯃꯣꯏꯗ ꯁꯦꯡꯅꯔ ꯂꯣꯏꯔꯦ ꯅꯣꯏ ꯃꯥꯅ ꯃꯥꯡꯒꯣꯟ ꯀꯥꯔꯛꯅꯕ ꯂꯨꯍꯣꯡꯕꯩ ꯃꯇꯝ ꯂꯦꯞꯅꯕ ꯀꯟ ꯇꯛꯁꯜꯂꯛꯏꯌꯦ ꯁꯤꯕꯨ ꯀꯝꯗꯧꯁꯦ ꯍꯥꯏꯅꯣ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯏ ꯏꯃꯥꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯣꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯣ ꯏꯕꯥꯅꯤꯒꯤ ꯊꯕꯛꯁꯦ ꯇꯥꯃꯣꯗꯤ ꯀꯩꯝꯇ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯗꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯏ ꯅꯠꯇꯦꯗ ꯏꯃꯥ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯈꯤꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯗ 이마! 이모! ꯍꯩ 이마! ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯊꯣꯏꯕꯤ 바바! ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯀꯩꯗꯧꯔꯒꯦꯅꯦ ꯗꯨꯀꯥꯟꯗ ꯆꯥ ꯆꯤꯅꯤꯒ ꯀꯩ ꯀꯩꯅꯣ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯅꯦꯅ ꯆꯠꯈ꯭ꯔꯤꯌꯦ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯊꯣꯏꯕꯤꯅ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯏꯁꯤꯕꯣ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯦ ꯄꯥꯕ ꯑꯥ ꯍꯟꯗꯛꯁꯨ ꯑꯩ ꯔꯦꯡ ꯆꯠꯂꯛꯑꯦ ꯑꯥ ꯑꯗꯨꯅꯤꯗꯅ ꯏꯆꯥꯗꯤ ꯗꯣꯛꯇꯔ ꯑꯣꯏꯍꯟꯗꯣꯏꯅꯤ ꯏꯄꯥꯗꯤꯅꯦ ꯏꯆꯥꯅ ꯗꯣꯛꯇꯔ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯃꯤ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯁꯨ ꯏꯄꯥꯅ ꯉꯝꯅꯕ ꯍꯣꯠꯅꯅꯤ ꯑꯣꯏꯗꯣꯏꯅꯦ ꯄꯥꯕ ꯑꯩꯅ ꯗꯣꯛꯇꯔ ꯑꯣꯏꯔꯒ ꯄꯥꯕꯒ ꯏꯃꯥꯒꯅꯦ ꯅꯨꯡꯉꯥꯏꯍꯟꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁꯅꯥꯔꯤꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯜꯂꯛꯇ꯭ꯔꯤ ꯅꯅꯥꯎ ꯅꯨꯄꯤꯅꯁꯨꯅꯦ ꯅꯪꯁꯦ ꯑꯩꯈꯣꯏ ꯏꯆꯦ ꯗꯣꯛꯇꯔ ꯑꯣꯏꯍꯟꯕ ꯄꯥꯝꯃꯦꯅ ꯀꯟꯅ ꯍꯥꯏꯔꯤꯕꯅꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯡꯒꯗꯣꯏꯅꯦ ꯄꯥꯕ ꯒꯨꯗ ꯑꯗꯨꯅꯤꯗꯅ ꯏꯆꯥꯊꯣꯏꯕꯤꯁꯨ ꯂꯥꯛꯑꯦ ꯇꯨ
ꯑꯩꯈꯣꯏ ꯆꯦꯒ ꯄꯥꯕꯒꯁꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯕ ꯃꯥꯜꯂꯤꯗ. ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯃꯤꯅꯦ. ꯑꯗꯣ ꯅꯪ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯁꯤꯕꯨ ꯀꯝꯗꯧꯔꯝꯒꯦ? ꯅꯨꯡꯉꯥꯏꯔꯝꯕ꯭ꯔꯥꯕ? ꯉꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ. ꯏꯆꯦꯅ ꯁꯖꯦꯁꯟ ꯇꯧꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯦꯛ ꯌꯥꯎꯔꯛꯄꯩ ꯋꯥꯅꯤꯗ. ꯑꯣ, ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ. ꯏꯆꯦ, ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯃꯥꯔꯛ ꯈꯔ ꯋꯥꯡꯗꯧ ꯃꯥꯜꯂꯦ. ꯑꯗꯨꯅꯤ ꯅꯆꯦꯅꯅꯦ ꯂꯥꯏꯔꯤꯛ ꯄꯥꯖꯩꯅ ꯍꯥꯏ ꯀꯥꯟꯗꯅꯦ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯒꯗꯕ. ꯍꯩ ꯏꯆꯥꯁꯤꯡꯅ ꯆꯥꯅꯤꯡꯕ ꯏꯟꯖꯥꯡ ꯑꯃ ꯍꯥꯏꯌꯣ. ꯉꯁꯤꯗꯤ ꯏꯄꯥ ꯂꯩꯊꯔꯨꯒꯦ. ꯑꯩꯈꯣꯏ ꯆꯦꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯀꯥꯟꯗ ꯑꯣꯏꯅ ꯆꯥꯔꯁꯤ ꯄꯥꯕ. ꯉꯁꯤ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯦ. ꯍꯩꯃꯥ, ꯏꯆꯦ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯅꯪꯕꯣ? ꯍꯟꯗꯛꯁꯨ ꯔꯦꯡ ꯆꯠꯂꯛꯑꯦ. ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯌꯥ, ꯌꯥꯝ ꯍꯔꯥꯎꯋꯦꯕ. ꯍꯧꯖꯤꯛꯇꯤ ꯅꯆꯦ ꯗꯣꯛꯇꯔ ꯇꯝꯃꯅꯤ, ꯗꯣꯛꯇꯔ ꯑꯣꯏꯔꯅꯤ. ꯏꯆꯥ ꯇꯣꯝꯕꯤꯒꯤꯅ ꯌꯥ ꯑꯁꯣꯏꯕ ꯁꯦꯝꯃꯤꯗꯣ ꯍꯦꯛ ꯂꯣꯏꯕꯒ ꯐꯤꯂꯝ ꯀꯨꯝꯍꯜꯂꯗꯣꯏꯕ. ꯌꯥꯏꯌꯦ ꯄꯥꯕ. ꯌꯥꯝ ꯍꯔꯥꯎꯋꯦ ꯄꯥꯕ. ꯇꯧꯔꯦ. ꯑꯗꯨꯃꯥꯏꯅ ꯎꯪꯕꯗꯨ ꯇꯧꯅꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯧ ꯂꯩꯔꯝꯃꯦꯕ. ꯅꯊꯟꯗ ꯂꯩꯔꯗꯤ ꯍꯦꯛꯇ ꯎꯪ ꯂꯩꯔꯝꯃꯤ. ꯑꯩ ꯂꯥꯏꯔꯤꯛ ꯇꯝ ꯇꯣꯛꯑꯅꯤ. ꯀꯩꯒꯤ ꯇꯣꯛꯇꯣꯏꯕ? ꯏꯅꯝꯃ ꯁꯪꯉ ꯂꯩꯔꯗꯣꯏꯕ. ꯑꯩꯈꯣꯏ ꯃꯥ ꯐꯪꯉꯤ ꯕꯖꯥꯔꯗ ꯐꯤ ꯌꯣꯟꯕꯅꯦꯅ ꯑꯌꯨꯛ ꯉꯟꯇꯥ ꯆꯥꯛ ꯆꯥꯔ ꯆꯠꯈ꯭ꯔꯅꯤ. ꯌꯥꯆꯪꯕꯗꯅꯤ ꯃꯥ ꯍꯜꯂꯛꯀꯗꯣꯏꯗꯣ. ꯑꯩꯈꯣꯏ ꯇꯥꯆꯧꯅꯁꯨꯅꯦ ꯌꯥꯝ ꯉꯥꯡꯕꯅꯦ. ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯥꯗꯦ. ꯁꯤꯡꯒꯥꯔꯩ, ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯀꯅꯨ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯔꯣꯏꯌꯦ. ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯆꯥꯍꯧꯗ꯭ꯔꯕ ꯑꯩꯒꯤ ꯄꯥꯕꯗꯣ ꯀꯝꯗꯧꯔꯝꯒꯗꯒꯦ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯃꯆꯥ ꯑꯩꯕꯨ ꯂꯨꯅ ꯇꯧꯖꯕꯅꯦ. ꯑꯩꯅ ꯁꯦꯕ ꯇꯧꯔꯒ ꯄꯦꯟꯖꯕꯅꯦ ꯄꯥꯕꯗꯤ. ꯑꯗꯣ ꯈꯜꯂꯨꯔꯅꯣꯕ. ꯏꯅꯝꯃꯅ ꯀꯞꯄꯗꯨ ꯎꯕꯗꯅꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ. ꯅꯤꯡꯁꯤꯡꯉꯨꯔꯅꯣꯕ ꯀꯣ ꯏꯅꯝꯃ. ꯑꯩꯈꯣꯏ ꯁꯥꯟꯅꯔꯩꯗꯣ ꯃꯆꯦ ꯑꯩꯕꯨ ꯅꯣꯡꯃꯇ ꯎꯗꯕꯗ ꯂꯩꯕ ꯉꯝꯗꯕꯅꯦ. ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯅꯦ. ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯝꯒꯅꯤ? ꯃꯣꯏ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯜꯂꯛꯑꯒ ꯏꯅꯝꯃ ꯌꯨꯝꯗ ꯆꯠꯂꯨꯁꯤꯔꯥ? ꯏꯃꯥꯗꯣ ꯂꯩꯔꯤꯈꯩ ꯑꯩ ꯃꯐꯝꯗꯨꯗ ꯀꯨꯟ ꯇꯥꯔꯔꯣꯏ. ꯃꯇꯝ ꯈꯔ ꯃꯄꯥꯟ ꯊꯣꯛꯇꯅ ꯁꯛꯂꯣꯠꯂꯒ ꯂꯩꯈꯤꯒꯦ. ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯐꯪꯅꯕ ꯊꯤꯈꯤꯅꯤ. ꯏꯅꯝꯃ, ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄꯩꯅꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯌꯣ. ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ. ꯑꯩꯈꯣꯏꯗ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯕ? ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗ. ꯅꯨꯃꯤꯠꯇꯨꯗ ꯅꯣꯏ ꯇꯥꯆꯧꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕ? ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯈꯪꯗꯦ. ꯑꯩ ꯁꯤꯔꯝꯕꯁꯨ ꯌꯥꯏꯌꯦ. ꯍꯧꯈꯤꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯉꯨꯔꯅꯣꯕ ꯀꯣꯏꯅꯃ. ꯅꯤꯡꯁꯤꯡꯉꯔꯣꯏ. ꯆꯠꯂꯣ, ꯅꯐꯤꯅꯔꯣꯟꯁꯤꯡꯗꯣ ꯍꯨꯡꯗꯣꯛꯎꯔꯣ. ꯏꯅꯝꯃꯅꯅꯦ ꯆꯥ ꯂꯣꯜꯂꯒ ꯊꯝꯕꯤꯔꯕꯅꯦ. ꯆꯥ ꯊꯛꯅꯕ ꯇꯧꯁꯦꯕ. ꯍꯣꯏ ꯏꯅꯝꯃ. ꯑꯗꯨꯗꯤꯅꯦ ꯏꯅꯝꯃꯁꯨ ꯂꯥꯛꯑꯣ. ꯂꯥꯛꯑꯣꯕ. ꯍꯣꯏ ꯂꯥꯛꯀꯦꯕ. ꯃꯁꯤꯉꯥꯡꯁꯤꯗꯤ.
ꯊꯝꯕꯥ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤ ꯑꯩꯅꯤ. ꯑꯩꯃꯥ, ꯁꯤ ꯊꯝꯕꯥ. ꯑꯩꯗꯤ ꯎꯖꯍꯧꯗ꯭ꯔꯦ. ꯑꯝꯇ ꯂꯦꯡꯁꯟꯕꯤꯌꯨ ꯏꯆꯦ. ꯕꯣꯔꯥꯗꯨꯗ ꯍꯦꯛꯇ ꯐꯝꯕꯤꯌꯨ. ꯅꯪꯅ ꯌꯩꯗꯅ ꯁꯛꯇꯅ ꯇꯧꯔꯝꯃꯤꯁꯤꯕꯨ ꯅꯁꯨ ꯅꯨꯄꯤ ꯃꯥꯡꯈꯤꯗꯨꯕꯨ ꯐꯪꯉꯕ꯭ꯔꯣ? ꯐꯪꯗꯦꯗ ꯏꯆꯦ. ꯏꯁꯨꯗꯨꯏ ꯈꯟꯕꯗ ꯑꯩ ꯂꯥꯏꯃꯜ ꯑꯣꯏꯔꯝꯃꯤ. ꯁꯣꯝꯗꯁꯨ ꯁꯩꯐꯝ ꯈꯔ ꯑꯩꯕꯨ ꯊꯧꯒꯟ ꯇꯧꯗ ꯌꯥꯗꯦꯗꯅ ꯒꯤꯠ ꯅꯝꯁꯜꯂꯝꯕꯁꯤꯗ ꯁꯨꯝ ꯑꯣꯔꯥꯏꯔꯝꯕꯅꯤꯗ ꯏꯆꯦ. ꯅꯆꯥꯅꯨꯄꯤꯗꯨ ꯈꯔ ꯉꯩꯌꯦꯟ ꯇꯥꯏꯅꯦ. ꯃꯗꯣ ꯌꯥꯝ ꯆꯨꯝꯃꯝꯅꯤ ꯏꯆꯦ. ꯏꯁꯨꯗꯨꯅ ꯍꯦꯛ ꯃꯐꯪꯗ꯭ꯔꯕ ꯃꯥ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯟ ꯇꯥꯍꯟꯕꯩ ꯋꯥ ꯂꯩꯇꯦ. ꯄꯥꯎ ꯇꯥꯕꯗꯅꯦ ꯌꯥꯝ ꯇꯨꯀꯠꯆꯩ. ꯃꯩꯇꯩ ꯅꯨꯄꯤ ꯅꯠꯇꯒꯨꯝ ꯅꯨꯄꯥ ꯅꯍꯥꯁꯤꯡꯒ ꯄꯨꯜꯂꯒ ꯀꯣꯏꯆꯠ ꯆꯠꯄ ꯁꯥꯟꯅꯩ ꯎꯅꯩꯕ ꯌꯥꯝ ꯇꯧꯋꯦꯅꯦ. ꯏꯆꯦ, ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯃꯁꯥꯅ ꯋꯥꯈꯜ ꯈꯟꯊꯗ꯭ꯔꯕ ꯋꯥꯔꯛꯄꯗ ꯏꯟꯗ꯭ꯔꯗꯤꯅꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯑꯗꯨꯝ ꯋꯥꯔꯛꯆꯈ꯭ꯔꯅꯤ. ꯋꯥꯔꯛꯄꯤꯅꯕ ꯑꯁꯨꯛ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯔꯁꯤꯗꯕꯨ ꯇꯨꯀꯠꯆꯩꯍꯦ. ꯑꯩ ꯃꯤꯅꯤꯒ ꯍꯥꯏꯅꯤꯡꯗꯦ. ꯑꯇꯩ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤ ꯃꯥꯗꯧꯅ ꯑꯃꯠꯇ ꯇꯧꯗꯦꯃꯤ. ꯑꯗꯨꯕꯨ ꯃꯕꯨꯡ ꯃꯄꯥꯎ ꯐꯈ꯭ꯔꯕ ꯏꯌꯥ ꯅꯤꯄꯥꯗꯨꯅ ꯃꯤꯑꯣꯏ ꯍꯦꯛ ꯆꯥꯈꯤꯗꯕꯗꯒꯤ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤ ꯏꯆꯦ. ꯃꯄꯨꯔꯣꯏꯕꯅ ꯃꯤꯑꯣꯏ ꯆꯥꯗ꯭ꯔꯦꯗꯅꯕꯨ ꯅꯨꯄꯤꯅ ꯍꯦꯛꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯕꯗꯤ ꯆꯩ ꯋꯥꯠꯄꯒꯤ ꯊꯕꯛꯅꯤꯗ. ꯑꯁꯦꯡꯕꯅꯤ ꯏꯆꯦ. ꯀꯤꯇꯨꯀꯤꯅ ꯁꯤꯕꯗꯅꯦ ꯏꯆꯥ ꯑꯣꯏꯔꯁꯨ ꯑꯩ ꯀꯞꯄꯣꯏ. ꯇꯁꯦꯡꯅ ꯀꯞꯄꯣꯏꯀꯣ ꯑꯩ. ꯑꯦ, ꯁꯤꯡꯒꯥꯔꯦ, ꯅꯣꯏ ꯇꯥꯆꯧ ꯂꯩꯕ꯭ꯔꯣ? ꯅꯠꯇꯦꯅꯦ. ꯀꯅꯥꯅꯣ ꯁꯤꯅ? 이베마 이따운간바 저토그러봐. ꯑꯩꯈꯣꯏ ꯇꯥꯆꯧ ꯂꯩꯌꯦ. ꯀꯧꯊꯣꯛꯆꯔꯛꯀꯦ. 이탁신캐, 얌 타즈디. 좀 있네. 그이도 이 뽀가 아무도 비럭다나. 라오 정어 라오. 락터로는 라오 정어 라오. 그이노 뿜노고 나올래면지나. 정어 흥생제. 정어 라오 있다. 타모. 뱀, 나는 먼저 짜니도 보러 와요. 그이노네 뭐 망라 타이방. 그이들기다. 따이벙님이. 아이 샤오닝가 그더래. 그이들기 미다오는 뭐. 그이람데노 깜 그리게미. 이 바고 까이 비데게 그이노미 낭 떨미지바. 아스. ꯑꯩꯗꯨ ꯉꯥꯎꯁꯤꯜꯂꯦꯗ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯗꯤ. ꯍꯩꯃꯥ, ꯑꯩꯈꯣꯏ ꯇꯥꯆꯧ ꯆꯤꯡꯈꯩꯅꯤꯅꯦ. ꯑꯩꯗꯤ ꯑꯇꯣꯞꯄꯒ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ. ꯇꯥꯆꯧ, ꯑꯩꯈꯣꯏꯗꯒ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯇꯩ ꯂꯩꯔꯤ. ꯅꯣꯏꯅ ꯅꯝꯁꯦ ꯀꯩꯂꯝꯗꯩꯅꯣ? ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ. ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯍꯪꯉꯣ. ꯕꯦꯝ, ꯅꯪꯒꯤ ꯆꯥꯗꯣ ꯂꯥꯏꯔꯤꯛ ꯄꯥꯐꯝꯗ ꯊꯝꯃꯝꯃꯕꯅꯦ. ꯍꯣꯏ ꯅꯃ. ꯊꯝꯃꯣ ꯊꯝꯃꯣ. 그이노네 아이고. 싱가레기 만한 문제는 그일 가야되게. 아라펌펌덕이 코 이니징기 마사님이. 그이노네 아이고. 아스 와리권 얘기세. 짜잔 탁도. 타발레. 마나 이 베스트 프렌드 징카이. 스페셜 컨트랙터. 그림제리 땀. 하이로. ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯇꯣꯔꯦ. ꯀꯩꯗꯧꯔꯒꯦ ꯌꯦꯝꯅꯤ ꯑꯃꯨꯛ? ꯏꯄꯥꯝꯔꯣꯝꯗ ꯐꯪꯉꯤ ꯈꯣꯡꯒꯨꯟ ꯇꯥꯍꯟꯗ꯭ꯔꯦ. ꯌꯨꯝꯗ ꯐꯪꯉꯤ ꯏꯅꯤꯡꯇꯝ ꯌꯥꯗ꯭ꯔꯦ. ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯩ. ꯀꯔꯤꯅꯣꯕ ꯅꯪꯅ ꯀꯌꯥꯝ ꯈꯟꯖꯤꯜꯂꯤꯗꯨꯕꯣ? ꯑꯁ
ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯁꯤꯗꯤ ꯁꯠ ꯆꯦꯟꯁꯤꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯅ ꯅꯨꯄꯥꯗꯤ ꯊꯣꯛꯇꯅ ꯑꯗꯨ ꯀꯩ ꯇꯧꯁꯦ ꯍꯥꯏꯅꯣ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔ ꯅꯪ ꯅꯨꯄꯥꯗꯣ ꯃꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯃꯤꯑꯣꯏꯁꯨ ꯆꯥꯗ꯭ꯔꯕ ꯍꯤꯡꯕꯩꯁꯨ ꯀꯥꯟꯅꯔꯔꯣꯏꯗꯕꯁꯤꯕꯣ ꯑꯁ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕꯗ ꯀꯩꯅꯣꯝ ꯍꯥꯞꯆꯤꯜꯂꯒ ꯀꯣꯛ ꯆꯠꯍꯟꯈ꯭ꯔ ꯂꯣꯏꯔꯗꯨꯕꯨ ꯎꯅꯔ ꯈꯟꯅꯁꯦꯁꯦ ꯑꯩ ꯂꯥꯛꯑ ꯇꯥꯟꯅꯁꯤ ꯁꯠ ꯂꯥꯛꯑꯣ ꯊꯝꯃꯣ ꯊꯝꯃꯦꯀꯣ ꯍꯣꯏ ꯍꯣꯏ ꯁꯤꯗ ꯊꯝꯃꯒꯦ ꯑꯩ ꯊꯥꯔꯣꯏ ꯇꯥꯏꯃꯤꯡ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇ ꯆꯥ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯀꯦ ꯍꯥꯏꯔꯝꯗꯥꯏꯅꯦ ꯆꯥꯁꯤꯗꯗꯤ ꯊꯛꯑꯒ ꯆꯠꯂꯣꯗꯅ ꯀꯩꯁꯨ ꯂꯩꯇꯦꯗ ꯇꯥꯈꯤꯡꯕꯒ ꯁꯨꯝ ꯀꯩꯅꯣꯝꯇ ꯇꯥꯟꯅꯒꯦ ꯇꯧꯕꯅꯦ ꯃꯥꯗꯤ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕꯅꯦ ꯍꯣꯏ ꯍꯧꯖꯤꯛ ꯂꯥꯛꯄꯤꯔꯁꯨ ꯌꯥꯏꯌꯦ ꯊꯝꯃꯒꯦ Tamo, ꯀꯨꯝꯕꯤꯔꯦ tamo, piro leremira. ꯐꯤꯔꯣꯟ ꯈꯔ ꯌꯦꯡꯉꯝꯕꯅꯦ ꯎꯅꯗ ꯀꯨꯏꯔꯦ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯀꯣ Nungajeri tamo. Tamo bu luhongaba. Ma inamara. ꯍꯣꯏ ꯅꯪ ꯊꯛ ꯊꯥꯒ ꯄꯨꯜꯂꯤꯕ꯭ꯔꯣ Adum puliye. Ado mana di mangon kara ani luhongbay matam lepnarani haigum dawe. Aduga ꯍꯣꯏ ꯆꯨꯝꯃꯦ ꯑꯩꯁꯨ ꯅꯍꯥꯟ ꯎꯅꯔꯝꯗ ꯉꯥꯏꯔꯤꯌꯦ ꯑꯗꯣ ꯃꯇꯥꯡ ꯆꯥꯕꯗ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯆꯠꯂꯨꯒꯦꯀꯣ hoi tamo. ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ Kainone. Hairam miziga. Oiramnida. ꯅꯪꯅꯅꯦ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯗꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯅ ꯐꯅꯕ ꯂꯣꯏ ꯇꯧꯒꯦꯗ ꯑꯗꯨꯅꯤ ꯆꯌꯦꯛ ꯈꯨꯌꯦꯠꯅꯕꯁꯤꯡꯁꯦ ꯁꯠ ꯁꯠ ꯍꯦꯛ ꯂꯣꯏꯁꯟꯈꯤꯕ ꯃꯗꯨꯅ ꯋꯥꯏ ꯁꯪꯒꯗꯕꯅꯤ ꯁꯦ ꯂꯧꯁꯤꯜꯂꯣ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯜꯂꯣ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯁꯛ ꯑꯃꯗꯅꯦ ꯈꯖꯤꯛꯇꯪ ꯍꯥꯞꯈꯤꯕꯗ ꯑꯗꯨꯝ ꯇꯠꯂꯗꯕꯅꯤ ꯃꯤ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯆꯦꯛꯁꯤꯟ ꯍꯣꯠꯅꯗꯧꯅꯤ ꯑꯗꯩꯗꯤ ꯇꯉꯥꯏ ꯐꯗꯕ ꯃꯊꯧ ꯃꯉꯝꯗꯣ ꯄꯥꯡꯊꯣꯛꯄꯤꯔꯒ ꯏꯆꯥ ꯅꯨꯄꯤꯁꯤꯅ ꯕꯣꯔꯗꯤꯡꯗ ꯁꯠ ꯍꯦꯛ ꯊꯝꯖꯤꯟꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯌꯥꯎꯕ ꯅꯠꯇꯦꯗꯅ ꯅꯆꯥ ꯅꯨꯄꯤꯁꯤꯃ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯃꯤꯟꯅꯔ ꯂꯣꯏꯔꯦ ꯍꯥ ꯑꯩꯒꯤ ꯏꯆꯥꯗꯤ ꯅꯪꯒꯤꯁꯨ ꯅꯆꯥꯅꯤ ꯀꯩꯅꯣ ꯑꯁ ꯅꯪꯒꯤ ꯅꯨꯄꯤ ꯑꯈꯨꯡꯕꯤꯗꯨꯗꯪꯒ ꯈꯥꯏꯅꯒ꯭ꯔꯗꯤꯅꯦ ꯋꯥꯏ ꯄꯨꯡꯁꯪ ꯍꯦꯛ ꯁꯪꯒꯗꯕꯅꯤ ꯑꯁ ꯅꯩꯕ ꯌꯥꯕ ꯅꯩꯕꯅꯤ ꯑꯗꯨꯕꯨ ꯆꯠꯂꯣ ꯌꯥꯗꯦꯅꯤ ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗꯅꯦ ꯑꯩ ꯅꯩꯒꯦꯁꯦ ꯃꯥꯅ ꯆꯠꯇ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯪꯅ ꯉꯥꯎꯁꯟꯅꯔꯨꯕꯩ ꯁꯣꯏꯗꯅ ꯂꯧꯔꯨꯕꯅꯦꯗꯥꯏꯅꯦ ꯍꯣꯏꯅꯦ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕꯅꯤꯅꯦ ꯑꯩꯗꯤ ꯊꯦꯝꯃꯒ ꯊꯥꯗꯣꯛꯈꯤ ꯌꯥꯗ ꯈꯜꯂꯨꯅꯤ ꯑꯗꯨꯒꯗꯤ ꯇ ꯅꯞꯈꯤꯕꯩ ꯋꯥꯅꯤꯗ ꯅꯨꯄꯥꯅ ꯅꯨꯄꯤ ꯐꯥꯕꯗꯤ ꯂꯨꯏ ꯋꯥꯊꯣꯛ ꯆꯥꯎꯏ ꯑꯗꯨꯒ ꯅꯨꯄꯤꯅ ꯅꯨꯄꯥ ꯐꯥꯕꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯔꯖꯥꯠꯅꯤꯗ ꯍꯦꯔꯥ ꯑꯗꯨ ꯋꯥꯅꯤꯅ ꯑꯗ ꯑꯗꯨꯝ ꯆꯨꯝꯕꯅꯤꯗ ꯑꯗꯨꯏꯁꯨ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯀꯣꯟꯅ ꯄꯨꯜꯂꯁꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ
ꯇꯥꯃꯣ ꯉꯥꯟꯕꯣꯏ ꯃꯑꯣꯡꯗꯣ ꯑꯩ ꯇꯁꯦꯡꯅ ꯉꯛꯑꯦ. ꯑꯩꯁꯨ ꯍꯥꯟꯅꯕꯨꯗꯤ ꯄꯥꯎ ꯇꯥꯔꯦ. ꯃꯥꯅꯗꯤ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯃꯣꯏ ꯃꯅꯦꯁꯤꯡꯒꯤ ꯃꯆꯥꯅꯦ ꯍꯥꯏꯌꯦ. ꯈꯪꯗꯦ, ꯑꯩꯁꯨ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯦ. ꯇꯣꯛꯍꯧꯕꯅ ꯐꯗꯣꯏꯔꯥ ꯈꯪꯗꯦ. ꯑꯗꯨꯒꯤꯗꯤꯅꯦ ꯅꯪꯅ ꯈꯜꯂꯣ ꯏꯕꯦꯝꯃ. ꯆꯌꯦꯠꯅꯕ ꯈꯔ ꯂꯩꯒꯗ꯭ꯔꯥ ꯈꯜꯂꯦ ꯃꯣꯏ ꯃꯑꯣꯡꯗꯣ. ꯑꯗꯨꯕꯨ ꯂꯨꯍꯣꯡꯈꯤꯕꯁꯨ ꯅꯠꯇꯦ. ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯑꯗꯨꯕꯣ? ꯃꯣꯏ ꯃꯃꯥꯒ ꯄꯥꯎ ꯐꯥꯎꯅꯩꯌꯦꯗꯥꯏꯅꯦ. ꯃꯣꯏ ꯃꯃꯥꯗ ꯐꯖꯅ ꯍꯪꯉꯨꯗꯅ. ꯍꯪꯉꯦ. ꯃꯣꯏ ꯃꯃꯥꯅꯁꯨ ꯑꯔꯥꯞꯄ ꯈꯨꯡꯒꯪꯗꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯃꯤꯅꯦ. ꯃꯣꯏ ꯏꯃꯨꯡ ꯃꯤꯔꯣꯜ ꯂꯩꯇꯕꯒꯤ ꯍꯦꯜꯄꯔ ꯑꯣꯏꯅꯕ ꯊꯝꯕꯅꯦ ꯍꯥꯏꯌꯦ. ꯃꯗꯨ ꯃꯥꯟꯗꯦꯗ ꯃꯣꯏ ꯃꯑꯣꯡꯗꯣ. ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯒꯤ ꯂꯧꯗ ꯌꯥꯗꯕꯩ ꯂꯧꯁꯤꯜꯂꯒꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦꯅ ꯋꯥ ꯂꯣꯠꯄ ꯑꯣꯏꯔꯝꯗꯅ. ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯍꯥꯟꯅꯗꯒꯤꯗꯤ ꯈꯔ ꯈꯦꯠꯅꯔꯦ. ꯑꯗꯨꯕꯨ ꯃꯥꯃꯛꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯅꯦꯗꯤ ꯑꯩ ꯊꯥꯖꯗꯦ. ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯦ ꯏꯕꯦꯝꯃ. ꯃꯨꯟꯅ ꯈꯟꯖꯍꯧꯀꯣ. ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯇꯒꯤꯅꯦ ꯄ꯭ꯔꯄꯣꯁ ꯇꯧꯅꯤꯡꯕ ꯃꯤ ꯂꯩꯕꯅꯦ. ꯑꯗꯨꯗꯅꯦ ꯅꯪꯅ ꯗꯣꯛꯇꯔ ꯑꯃꯒ ꯈꯪꯅꯔꯤꯅ ꯇꯨꯃꯤꯟꯅ ꯂꯩꯅꯕꯩ ꯋꯥꯅꯦ. ꯈꯪꯗꯦ. ꯃꯑꯣꯡ ꯑꯃ ꯌꯦꯡꯉꯁꯦ. ꯊꯦꯡꯉꯦ. ꯆꯠꯂꯁꯦ. ꯍꯣꯏ. ꯀꯅꯥꯅꯣꯅꯦ? ꯍꯜꯂꯣ. ꯑꯩꯉꯣꯟꯗ ꯁꯝ ꯆꯥꯎꯅ ꯃꯤꯅꯝꯕꯤꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯀꯩꯁꯨ ꯃꯤꯅꯝꯗꯦꯅ. ꯑꯩꯕꯨ ꯈꯪꯉꯝꯃꯣꯏꯅ ꯈꯟꯕꯤꯒꯅꯣ. ꯀꯩꯅꯣ ꯅꯪꯅ ꯈꯪꯉꯤꯅ? ꯗꯣꯛꯇꯔꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤꯗꯣ ꯗꯣꯛꯇꯔꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯅꯣ, ꯃꯥ ꯂꯩꯁꯥꯕꯤꯅꯤ. ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ. ꯆꯟꯗꯣꯟ ꯊꯤꯟꯗꯅ ꯐꯤꯒ ꯏꯟꯗꯅ ꯁꯣꯄꯤꯡ ꯆꯠꯃꯤꯟꯅꯔꯤꯗꯨꯕꯨ. ꯃꯗꯨꯗꯤ ꯇꯉꯥꯏ ꯐꯗꯕꯩꯅꯤ. ꯇꯉꯥꯏ ꯐꯗꯕꯒꯤ ꯂꯣꯟꯅ ꯌꯨꯝ ꯄꯥꯜꯂꯦ ꯅꯠꯇ꯭ꯔꯣ? ꯊꯦꯛꯊꯥ, ꯑꯩ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯉꯥꯎꯕ ꯅꯠꯇꯦ. ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕꯤꯔꯤꯁꯦ? ꯅꯨꯄꯤꯗꯣ ꯁꯛ ꯂꯣꯠꯂꯤꯅꯤ. ꯃꯤꯔꯣꯠ ꯑꯣꯏꯔꯤꯕ. ꯀꯩꯒꯤ ꯃꯤꯔꯣꯠ ꯑꯣꯏꯔꯤꯕ? ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯤꯅꯨ. ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯑꯁꯦ. ꯑꯩ ꯀꯅꯥꯝꯇꯗ ꯌꯦꯠꯅꯤꯡꯗꯦ. ꯊꯦꯛꯊꯥ, ꯑꯩ ꯋꯥꯔꯤꯁꯦ ꯅꯉꯣꯟꯗ ꯐꯖꯅ ꯑꯝꯇ ꯂꯤꯒꯦ. ꯌꯥꯔꯦ, ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ. ꯅꯨꯄꯤꯗꯨꯅ ꯅꯅꯥꯛꯇ ꯂꯩꯔꯤꯈꯩ ꯑꯩ. ꯊꯦꯛꯊꯥ, ꯊꯦꯛꯊꯥ. ꯊꯨꯡꯈ꯭ꯔꯦꯅꯦ. ꯌꯥ. ꯑꯁ, ꯈꯪꯒꯦ ꯇꯧꯋꯦ. ꯍꯧꯖꯤꯛꯀꯤꯗꯣ ꯈꯪꯗ꯭ꯔꯤꯕ? ꯆꯣꯡꯈꯠꯂꯤꯗꯣ. ꯇꯥꯆꯧ, ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ. ꯀꯣꯟꯅ ꯆꯥꯔꯒꯦ. ꯅꯣꯏ ꯆꯥꯊꯣꯛꯑꯔꯣ. ꯇꯜꯂꯦ. ꯇꯥꯆꯧ ꯆꯥꯗ꯭ꯔꯗꯤ ꯇꯜꯂꯦ. ꯑꯩꯁꯨ ꯆꯥꯔꯣꯏ. ꯅꯍꯥꯟꯈꯩꯒ ꯌꯥꯝ ꯃꯥꯟꯅꯗꯦ ꯉꯁꯤꯒꯤ ꯇꯥꯆꯧ ꯃꯑꯣꯡꯁꯦ. ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯅ. ꯏꯃꯥꯅ ꯍꯥꯏꯕ ꯇꯥꯆꯧꯒꯤ ꯂꯨꯍꯣꯡꯕꯩ ꯅꯨꯃꯤꯠ ꯂꯦꯞꯅꯔꯅꯤꯌꯦ. ꯆꯨꯝꯕ꯭ꯔꯥ ꯇꯥꯆꯧ? ꯆꯨꯝꯃꯦ. ꯑꯗꯣ ꯍꯣꯡꯈꯤꯗꯕꯁꯨ ꯌꯥꯏꯗ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯁꯨꯝ ꯈꯜꯂꯨꯔꯒ ꯇꯜꯂꯛꯄ. ꯑꯩꯗꯤ ꯏꯅꯝꯃꯗꯣ ꯃꯁꯛ ꯌꯥꯝ ꯎꯅꯤꯡꯉꯦ. ꯃꯁꯛ ꯐꯖꯕ꯭ꯔꯕ ꯇꯥꯆꯧ? ꯑꯁ, ꯌꯥꯝ ꯐꯖꯕ ꯅꯠꯇꯦꯗ. ꯏꯅꯝꯃ ꯂꯥꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ? ꯀꯩꯒꯤ ꯅꯨꯡꯉꯥꯏꯗꯣꯏꯕ? ꯏꯃꯥꯅ ꯍꯥꯏꯕ ꯀꯣꯂꯦꯖꯀꯤ ꯂꯦꯛꯆꯔꯔꯅꯤ. ꯃꯤ ꯌꯥꯝ ꯐꯩꯌꯦ. ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯂꯨꯅ ꯇꯧꯕꯤꯅꯤꯅ ꯈꯜꯂꯦ. ꯈꯪꯗ꯭ꯔꯦꯗ. ꯃꯇꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯔꯩ ꯂꯩꯇ꯭ꯔꯦꯗ. ꯇꯧꯔꯦꯗꯣ. ꯑꯁ, ꯏꯅꯝꯃ ꯂꯥꯛꯑꯣ. ꯇꯥꯆꯧ ꯀꯧ ꯆꯠꯈ꯭ꯔꯒ ꯇꯥꯆꯧꯗꯤ ꯆꯥꯈꯤꯔꯣꯏꯌꯦ. ꯐꯔꯛ ꯇꯥꯈ꯭ꯔ ꯄꯣꯠꯅꯤ. ꯃꯤꯅ ꯆꯥꯛ ꯂꯥꯝꯃ ꯀꯥꯟꯁꯤꯗ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯃꯤ ꯇꯥꯆꯧ. ꯏꯃꯥꯅ ꯑꯃꯨꯛ ꯂꯥꯎꯔꯛꯑꯅꯤ.
ꯂꯥꯛꯑꯣꯕ ꯇꯥꯆꯧ ꯑꯩ ꯀꯣꯟ ꯇꯝ ꯆꯥꯔꯒꯦ ꯅꯣꯏ ꯆꯥꯊꯣꯛꯎꯔꯣ ꯇꯥꯆꯧ ꯆꯥꯗ꯭ꯔꯗꯤ ꯏꯅꯝꯃꯁꯨ ꯑꯃꯨꯛ ꯆꯥꯔꯣꯏ ꯑꯁ ꯂꯥꯛꯑꯣꯁꯦ ꯇꯥꯆꯧ ꯑꯁ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯥꯛꯑꯣꯁꯦ ꯇꯥꯆꯧ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯏꯆꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯀꯩꯅꯣ ꯀꯩ ꯂꯧꯒꯦ ꯍꯥꯏꯅꯣ ꯀꯩꯁꯨ ꯂꯧꯖꯔꯣꯏ ꯋꯥ ꯑꯝꯇ ꯍꯪꯖꯒꯦ ꯑꯁ ꯐꯠ ꯇꯥꯏꯍꯦ ꯀꯩ ꯍꯥꯏꯒꯦ ꯏꯆꯦꯖꯤ ꯀꯦꯇꯨꯀꯤ ꯍꯣꯏ ꯀꯩ ꯂꯩꯔꯦ ꯏꯆꯦꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯖꯅꯤꯡꯗꯅ ꯂꯥꯛꯆꯔꯤꯅꯦ ꯑꯣ ꯅꯪꯅ ꯀꯅꯥ ꯑꯩ ꯑꯌꯥꯡꯕꯒꯤ ꯅꯨꯄꯤꯅꯦ ꯏꯆꯦꯗ ꯑꯝꯇ ꯈꯨꯔꯨꯝꯖꯒꯦꯅ ꯂꯥꯛꯆꯔꯤꯕ ꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯍꯟꯗꯛ ꯊꯥ ꯈꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯑꯦ ꯑꯣ ꯑꯗꯨꯗ ꯑꯩꯅ ꯀꯩꯗꯧꯔꯕ ꯏꯆꯦꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯄꯣꯁꯦꯝ ꯂꯩꯋꯥꯒ ꯇꯧꯁꯟꯈꯤꯕ ꯂꯩꯔꯗꯤ ꯑꯝꯇ ꯂꯧꯊꯣꯛꯄꯤꯌꯨ ꯏꯆꯦ ꯑꯦ ꯀꯔꯤ 이씨, ꯍꯦ ꯃꯤ ꯎꯁꯤꯠꯇ ꯁꯥꯔꯗꯅ ꯅꯪ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯁꯦꯝꯖꯟꯗꯣꯏꯅꯣ ꯍꯥ ꯍꯦ ꯂꯋꯥꯏ ꯅꯨꯄꯤ ꯁꯛꯊꯤꯕꯤ ꯅꯪ ꯑꯩꯒꯤ ꯈꯨꯄꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗꯅꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯏꯆꯦꯅ ꯆꯩꯕꯤꯅꯤꯡꯕꯗꯣ ꯄꯦꯅ ꯆꯩꯕꯤꯌꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯍꯟꯗꯣꯛꯄꯤꯌꯨ ꯅꯪꯒꯤ ꯅꯨꯄꯥꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯩꯁꯦ ꯀꯅꯥꯅ ꯍꯥꯏ ꯍꯥ ꯀꯅꯥꯅ ꯍꯥꯏꯒꯦ ꯍꯦ ꯅꯣꯏꯒꯤ ꯅꯔꯝꯆꯠꯇꯣ ꯑꯩꯅ ꯈꯪꯉꯒꯅꯤ ꯂꯥꯛꯏꯁꯦ ꯃꯤꯒꯤ ꯏꯃꯨꯡ ꯅꯨꯡ ꯊꯨꯒꯥꯏꯒꯦ ꯈꯟꯕ ꯅꯔꯝꯆꯠꯇꯨꯒꯤ ꯍꯥꯏꯔꯨꯗꯤꯅꯦ ꯅꯪ ꯍꯥꯠꯇꯣꯛꯈꯤꯕꯅ ꯐꯕꯅꯦ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣ ꯍꯦ ꯅꯪꯒꯨꯝꯕꯤ ꯀꯌꯥꯁꯤꯅꯅꯦ ꯃꯩꯇꯩ ꯅꯨꯄꯤꯕꯨ ꯆꯦꯟꯊꯍꯜꯂꯤꯁꯦ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯩ ꯂꯥꯛꯑꯦꯅ ꯍꯦꯛ ꯍꯥꯏꯔꯛꯑꯕ ꯅꯪ ꯅꯊ꯭ꯋꯥꯏꯗꯣ ꯇꯠꯀꯗꯧꯅꯤ ꯑꯩ ꯍꯟꯗꯛꯇꯤꯅꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯦ ꯁꯥꯎꯒꯠꯄꯗ ꯅꯠꯇꯦ ꯈꯣꯏꯗꯧ ꯃꯄꯥꯁꯦ ꯅꯥꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯦ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯨꯔꯦ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯩ ꯂꯥꯛꯑꯦꯅ ꯍꯦꯛ ꯍꯥꯏꯔꯛꯑꯕ ꯅꯊ꯭ꯋꯥꯏꯗꯣ ꯇꯠꯀꯗꯕꯅꯤ ꯈꯪꯉꯣ ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯤꯅꯣ ꯀꯩꯁꯨ ꯈꯟꯗꯦ ꯑꯁ ꯅꯪꯒꯤ ꯅꯨꯄꯤ ꯁꯛꯊꯤꯕꯤꯗꯣ ꯑꯝꯇ ꯊꯨꯅ ꯇꯥꯟꯊꯣꯛꯀꯣꯀꯣ ꯃꯥꯁꯨ ꯃꯥꯏ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯖꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯔꯤ ꯃꯥꯅ ꯑꯌꯦꯠꯄ ꯄꯤꯔꯛꯄꯁꯨ ꯅꯠꯇꯦ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯁꯤꯅꯤꯀꯣ ꯍꯩꯐꯝ ꯈꯪꯗꯅ ꯍꯩꯅꯗꯦ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯕ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯖꯕꯗꯨꯕꯨ ꯀꯃꯥꯏꯅ ꯍꯩꯅꯤꯗ꯭ꯔꯤꯅꯣ ꯃꯤ ꯃꯁꯛꯇꯣ ꯀꯦꯔꯦꯠ ꯀꯔꯥꯇꯤ ꯌꯥꯝ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦ ꯅꯨꯄꯥꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯁꯤꯅꯤ ꯑꯦ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯪꯗꯤ ꯅꯍꯥꯟ ꯂꯥꯛꯑꯝꯃꯤ ꯏꯅꯥꯛꯇ ꯃꯗꯨꯗ ꯈꯪꯉꯤꯕ ꯀꯔꯝ ꯀꯥꯟ ꯂꯥꯛꯑꯝꯃꯤꯕ ꯃꯥꯗꯤ ꯃꯪꯗꯅꯤꯗ ꯑꯦ ꯃꯥꯅꯗꯤ ꯈꯪꯗꯕꯅꯤꯅ ꯅꯣꯛꯏꯌꯦ ꯃꯥꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗꯪ ꯁꯠ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯑꯩꯒꯤ ꯅꯨꯄꯤ ꯏꯇꯩꯃ ꯑꯗꯨꯕꯨꯗꯤ ꯀꯨꯏꯔꯔꯣꯏꯅꯦ ꯇꯟꯖꯥ ꯉꯥꯏꯔꯤꯅꯦ ꯂꯝꯕꯤ ꯂꯝꯃꯥꯡꯗ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯁꯧꯒꯤꯡ ꯂꯥꯎꯏ 이반이기 보타봉두다 ꯉꯥꯛ ꯄꯣꯊꯥꯔꯨꯔꯁꯤ ꯆꯠꯁꯤ ꯉꯥꯏꯈꯣꯅꯦ ꯐꯖꯅ ꯑꯝꯇ ꯉꯥꯡꯅꯈꯤꯁꯤꯅꯦ ꯃꯕꯨꯛꯁꯦ ꯌꯥꯝ ꯄꯤꯛꯄꯗꯨꯕꯨ ꯇꯣꯛꯑꯁꯨ ꯀꯥꯏꯗꯦꯗ ꯏꯃꯥ ꯅꯣꯏꯒꯤ ꯅꯑꯣꯡꯗꯨꯅ ꯆꯤꯡꯅ ꯇꯥꯕꯅꯤꯅꯦ ꯑꯁ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤꯗ ꯏꯃꯥ ꯊꯥꯕ ꯂꯩꯇꯥꯔ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯍꯩ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯍꯪꯅꯔꯒ ꯊꯤꯟꯗꯣꯛꯈ꯭ꯔꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯅꯪꯕꯣ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯀꯅꯥꯝ ꯂꯩꯇꯦꯃꯤ ꯏꯃꯥ ꯃꯔꯤ ꯃꯇꯥ ꯂꯩꯇꯕ ꯃꯤ ꯂꯩꯕ ꯍꯧꯅꯗꯦꯅꯦ ꯀꯥꯟꯊꯣꯛꯀꯅꯨꯅꯦꯍꯦ ꯅꯪ ꯑꯁ ꯏꯃꯥ ꯀꯣꯟꯅ ꯇꯞꯅ ꯉꯥꯡꯅꯔꯁꯦ ꯀꯣꯟꯕ ꯇꯞꯄ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ ꯇꯥꯆꯧ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ
이마, ꯆꯥꯛ ꯆꯥꯊꯣꯛꯑꯁꯦ. ꯍꯣꯏ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ. ꯀꯩꯊꯦꯜ ꯊꯦꯡꯉꯅꯤ, ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯍꯥꯏꯔꯝꯃꯒ ꯀꯩꯅꯣ ꯏꯃꯥ ꯍꯥꯏꯁꯤꯕꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯏꯃꯥ? 이마 ꯆꯥꯛ ꯆꯥꯈ꯭ꯔꯕ? ꯆꯥꯗꯅ ꯆꯠꯈ꯭ꯔꯦ. 이마ꯗꯣ ꯌꯥꯝ ꯁꯥꯎ ꯃꯥꯜꯂꯦ. ꯀꯩ ꯍꯥꯏꯅꯕꯩꯅꯣꯕ ꯇꯥꯆꯧ? 그시 나때다. 잘 들어지. 튀어가니. 이마나 사위도 그이기노 미따죠? 거기 뱀 투천 할 거봐. 할락지. 따죠. 앵원도 wallo 그누바. 이마나 사고도 아이함 농아이때바. 그시 칼르는세. 아이고는 파지나 하이르게바. 잘 들어지 라. 마름도 핵 하이드링이 짝감도 자로. 따서우주네. 너한 개야 만하대. 아이 그시 떡디 미는 거. 라오 잘 들어지 라. 아이 튀어가니바. 라오세. 아이 뱀 할라가 자미나라게. 야로. ngasideне ai ke pun chamina doiba. Natradine. Ayu sadab sakini ko. As 뱀 같은데 농아르바. Fare. Adu ayu sadan chalage ko. 따서 아두마이나 똥누바. Ai khara chamina je. Bem khara chamina roba. Yare ko. La sasla. Sumaina nungtigi ngahangak chatladi adum pharakanida. Doctor nasu adum sa phangamakani haido. Why? Why? Potha ngak tang sakisi baba. Baba na ne khong tangage chapangamaga ai training ama satini. Sir. Aduna yam thuna chapangamnaba sajin takseko. Tawsa. Ima phangi dukan phamini na hani gi dramido. Baba kamdarong gadagi khanbada ai thongan bau to kangamdram. Kedorge baba? Nasi tiyo. Baba, se, kakpano ba? Ay nene, ichibu pangnaba thini baba. Pathar se, kakpano ba? Tamna phangdo ko. Kananong torisna. Hello? 와란만이 세세 상검제 탁도 오세 누구 포타로고 타모. 자덤비 낭기 상검사 컴레 허러버니 탁도 올라 Oi ma. 아이 두칸다 포라마 라우르기고 Baba, 상검 지 턱도. Ai ju thogi ko. 터. Baba, 상검 지 턱도 인그라니 ye. Ai ma. As haidokre. Baba, haidokre sano. Se,
ꯑꯩꯁꯨ ꯑꯣꯏꯅ ꯊꯣꯛꯑꯁꯦ ꯑꯩꯗꯤ ꯄꯨꯛ ꯊꯜꯂꯤꯑꯕ ꯑꯩꯗꯤ ꯄꯨꯛ ꯄꯤꯛ ꯊꯜꯂꯤꯑꯦ ꯈꯔ ꯊꯛꯈꯣ ꯕꯥꯕꯥ ꯃꯥꯅꯅꯦ ꯇꯣꯂꯣꯞ ꯍꯦꯛ ꯐꯪꯉꯕ ꯅꯨꯄꯤꯁꯤ ꯄꯨꯔꯒ ꯕꯖꯥꯔꯗ ꯑꯗꯨꯝ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯁꯨ ꯃꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯍꯜꯂꯒ ꯁꯨꯇꯤ ꯍꯦꯛ ꯂꯩꯕ ꯅꯨꯃꯤꯠꯇꯨꯅ ꯀꯣꯏꯕ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯍꯧꯅꯗꯨꯅ ꯑꯗꯨꯁꯨ ꯃꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯍꯜꯂꯒ ꯃꯗꯨꯗꯗꯤ ꯃꯤꯅ ꯎꯕꯗ ꯑꯗꯨꯝ ꯆꯤꯡꯅ ꯇꯥꯕ ꯍꯧꯖꯤꯛꯁꯨ ꯆꯠꯈ꯭ꯔꯤꯁꯤꯅꯤ ꯄꯥꯛꯀ ꯍꯜꯂꯛꯑꯣꯏꯗꯣꯏꯖꯥꯠꯅꯤ ꯑꯗꯨꯕꯨ ꯏꯇꯥꯎꯃꯛꯅ ꯊꯕꯛ ꯂꯩꯗ ꯁꯤꯔꯥꯟꯅꯕ ꯋꯥꯈꯜ ꯈꯜꯂꯝꯅꯤꯗꯤ ꯑꯩꯗꯤ ꯊꯥꯖꯗꯦꯗ ꯏꯃꯥ ꯑꯃꯕꯨ ꯑꯣꯏꯔꯦ ꯌꯨꯝꯁꯤꯗꯒꯤ ꯀꯣꯛ ꯆꯠꯍꯟꯈ꯭ꯔꯗꯤ ꯐꯔꯦꯗꯅ ꯊꯥꯔꯤꯛ ꯊꯥꯅ ꯆꯤꯡꯅꯔꯤꯗꯨꯁꯨ ꯀꯣꯛꯑꯅꯤ ꯋꯥꯔꯤꯗꯣ ꯐꯖꯅ ꯂꯤꯕꯤꯔꯗꯤ ꯊꯥꯔꯤꯛ ꯊꯥꯅ ꯆꯤꯡꯅꯔꯤꯗꯣ ꯀꯣꯛꯈꯤꯕꯁꯨ ꯌꯥꯏꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤꯁꯦ ꯐꯖꯅ ꯂꯤꯔꯝꯅꯤ ꯑꯗꯨꯕꯨꯅꯦ ꯃꯕꯥꯅꯤꯒꯤ ꯂꯣꯏꯅꯔꯤꯕ ꯃꯑꯣꯡꯁꯦ ꯁꯤꯗ ꯑꯗꯨꯝ ꯆꯤꯡꯅꯔꯦ ꯃꯁꯤꯒꯤ ꯅꯦꯄꯥꯂꯤ ꯃꯆꯥꯁꯦ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯩꯔꯤꯈꯩꯅꯦ ꯂꯨꯍꯣꯡꯕ ꯉꯝꯃꯔꯣꯏ ꯁꯤꯅꯤꯅꯦ ꯊꯥꯔꯤꯛ ꯊꯥꯅ ꯍꯥꯏꯔꯤꯁꯦ ꯂꯨꯔꯤꯅꯦ ꯇꯧꯔꯤꯁꯦ ꯐꯔꯦ ꯏꯃꯥ ꯑꯩ ꯏꯇꯥꯎꯗꯅꯦ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯔꯒ ꯌꯦꯡꯉꯒꯦ ꯀꯔꯤ ꯂꯩꯋꯥꯕꯨ ꯇꯧꯁꯟꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯤ ꯏꯆꯥꯁꯦ ꯄꯨꯡꯃꯥꯡꯍꯦ ꯃꯥꯡꯉꯤꯍꯦ ꯀꯥ ꯍꯦꯟꯅ ꯐꯠꯇꯕꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯏꯃꯥ ꯋꯥꯔꯧꯕ ꯑꯃꯗꯒꯤ ꯏꯇꯥꯎꯅ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯒꯗꯤ ꯂꯣꯏꯅ ꯇꯥꯏꯌꯣꯟꯅꯈꯤꯕꯁꯨ ꯌꯥꯏ ꯏꯃꯥ ꯑꯗꯨꯅꯤ ꯏꯃꯥꯅ ꯈꯜꯂꯤꯁꯨ ꯑꯗꯨꯕꯨ ꯅꯪꯅꯅꯦ ꯐꯖꯅ ꯊꯦꯝ ꯅꯧꯗꯅꯅꯦ ꯅꯨꯄꯤꯁꯦ ꯊꯥꯗꯣꯛꯈꯤꯅꯕ ꯑꯝꯇ ꯍꯣꯠꯅꯧ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯏꯃꯥ ꯂꯝꯕꯤ ꯂꯝꯖꯥꯎꯗꯩ ꯈꯨꯜꯂꯛꯄꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯕꯤ ꯁꯤꯕꯨ ꯏꯃꯧꯒ ꯑꯣꯏꯔꯗꯤ ꯑꯁ ꯂꯣꯏꯔꯦ ꯏꯃꯥꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯍꯦ ꯃꯗꯨꯗꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏꯗ ꯏꯃꯥ ꯈꯪꯗꯦ ꯏꯃꯥꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯊꯥꯕꯜ ꯂꯩꯕ ꯌꯨꯝꯁꯤꯗꯒꯤ ꯁꯠ ꯆꯠꯍꯟꯈꯤꯕ ꯑꯗꯨꯒ ꯊꯥꯔꯤꯛ ꯊꯥꯒ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕ ꯃꯁꯤꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯍꯣꯏ ꯏꯃꯥ ꯊꯥꯔꯤꯛ ꯊꯥꯁꯨ ꯏꯇꯥꯎꯁꯨ ꯑꯩ ꯎꯅꯒꯦ ꯑꯗꯨꯒꯅꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯒꯦ ꯏꯃꯥ ꯑꯩ ꯐꯣꯟ ꯑꯝꯇ ꯄꯥꯏꯖꯒꯦ ꯍꯜꯂꯣ ꯁꯤꯃꯦꯟꯒꯤ ꯌꯣꯠꯀꯤꯗꯣ ꯌꯧꯔꯛꯑꯅꯤ ꯍꯦ ꯁꯤꯃꯦꯟꯗꯣ ꯕꯦꯛ ꯆꯥꯝꯃꯅꯤ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯍꯣꯏ ꯌꯧꯔꯛꯀꯅꯤ ꯅꯨꯡ ꯂꯩꯉꯣꯏꯗꯣ ꯉꯁꯤ ꯂꯣꯏ ꯌꯧꯔꯛꯑꯅꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯧꯁꯤꯜꯂꯛꯑꯅꯤ ꯃꯗꯨꯏ ꯅꯨꯄꯤꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯝꯃꯕ ꯅꯪꯅꯅꯦ ꯏꯇꯩꯃꯗꯩ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯄꯤꯅꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯥꯌꯣꯛꯅꯅꯤ ꯈꯪꯗꯦ ꯍꯥꯠꯄꯃꯛ ꯅꯠꯇ꯭ꯔꯁꯨꯅꯦ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯐꯨꯗꯦꯛꯃꯨꯁꯤꯅꯤ ꯍꯦ ꯈꯔꯗꯤ ꯆꯦꯛꯁꯜꯂꯨꯀꯣ ꯀꯦꯔꯦꯠ ꯍꯩꯕ ꯃꯥꯜꯂꯤꯀꯣ ꯅꯨꯄꯤ ꯃꯥꯅ ꯍꯩꯗꯅ ꯀꯌꯥꯝ ꯍꯩꯅꯦꯒꯦꯅꯦꯀꯣ ꯍꯦ ꯃꯤ ꯎꯔꯣꯏꯗꯕ ꯈꯪꯉꯣꯏꯗꯕ ꯃꯐꯝꯗ ꯄꯨꯔꯒ ꯇꯧꯀꯣ ꯎꯔꯤꯔꯩ ꯀꯧꯕꯅꯤ ꯃꯤꯁꯛ ꯑꯣꯟꯅꯅꯤꯀꯣ
nathanda sakera mi hogera nang thokpa tawro nungai ba pok ta halo thame ko hera mi ushitaba mi masak khangdaba nungai ni tana ma hausitia Tema. Hoy Tema. Homi lay bro. oh kanano Wam dai je game ta thokpiro. kai haigi bunga Tema. Masi tamo yang bagi ni ko. hoi mane Tema na tamo yang bagi. aina magi nupi ne kari lei rei bunga Oh, Tema thengna jaba yam nungai jare. Akoi hanna Tema ga wari ma sana de ade. Lokolo sona line. ahal lai di kanano bunga Party ga ne. Gari jaujari ngatang leung jini Tema. kai maram gino haiji boy bunga Maram du di ai hora dum khangani. kadai da kai gino maram da haidrin gai ai chat pangamoy Oi. Lo le su lao. Nangak yang mai ga kana. Long di salo da. Ko cha yau tingai de lem sa. ai soidana chatsagi maram da dodi hanam ta haibiyo Masi yam hungry da. Choi gira nang. tuoi ganji puraga ai ke hen belai ni ne ha nang kana thar kuna ha kana thar kuna nang kana thar kuna hero Bichibong ai bu thudan chau chau ai bu halu chona kana thare kana thake Ke to kina. puroi bu min no balai mak ni khalaga discipline ngak na chachabani aduga noi gumba mathong hupta bajing jidina aingonda kaishu nate khangabra Abua, sanagai legibra. Le. Abung di hakjang khara nungai rabra. Nungai. Hema, ta thui ba. How? Kai chalui no, sida sum lai ro. Baba, se. Handak ti noi baung je sakayam phaja thome. Ngarang aina puroga ne sangol ai kathat piuram. Ta thui ba, phamje. Ai phida long thoge ko. Hoi. Abua, chak ti phajana chaba natra. Se. Yam se. Ta thui ba, ka khalo. Phamji lao. Yani, piro makha dum phamage. Ha. College soirak laktre. Phone job lebduda kaido bajawar jano na hangen laini. Paba gi kumdiga jathokpu nungai traba. Ima phangi dukan phamini na yumda pakna leitra. Phone dina ngang de me lakta dana battery adum tat khre. Noi babje chatpa ngame ne. Khara chatpa ngamamne. Nukti gi chang nai ne sajel tordi adum ngamakani da. Paba na chatpa fazana ngamadi yam nungai ni. College su chang nai na chatpa yarni. Ado noi chega masak chap manaba mo ma ngan bazar thingna biwa. Ha. Nongonda haige toroga kaur. Asa adu ka orga ko hu yadra. As oiramdradi na mo khanjana dum lehore. Mai nupa ju yawdu da. Masak figure chap mana jane. Mafam amadadi soina leiramgani khale. Akho iche do. Iche gi wakhalda pabasu laiman lore. Dingjing agasu heta kape. Ado handak thingnaradi direct hangage. Nang college laktabje yam nuwaiti. Khangde iche hek leitabadai ai mud adum ok oigre. Chatumbi.
ꯀꯩ ꯍꯥꯏꯒꯦ ꯄꯥꯕ ꯆꯥꯔꯣ ꯆꯥꯔꯣ ꯍꯣꯏ ꯄꯥꯕ ꯇꯥꯊꯣꯏꯕ ꯑꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ ꯉꯥꯛꯇꯪ ꯐꯝꯃꯨꯀꯣ ꯎꯝ ꯃꯣꯏ ꯃꯃꯥꯗꯨꯃꯨꯛ ꯂꯩꯔꯝꯗꯅ ꯀꯩꯗꯧꯔꯤ ꯏꯇꯥꯎ ꯀꯩꯁꯨ ꯇꯧꯗꯦ ꯅꯣꯏ ꯃꯥ ꯀꯩꯊꯦꯜ ꯀꯥꯈ꯭ꯔꯕꯣ ꯀꯥꯗ꯭ꯔꯤꯌꯦ ꯆꯪꯉꯣ ꯉꯔꯥꯡꯗꯣ ꯊꯥꯔꯤꯛ ꯊꯥꯒꯅꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯦ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯍꯥꯎꯅ ꯇꯠꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯊꯕꯜ ꯂꯩ ꯍꯦꯛ ꯂꯩꯔꯤꯉꯩꯗꯤ ꯂꯨꯍꯣꯡꯕ ꯉꯝꯃꯔꯣꯏ ꯍꯥꯏ ꯑꯁ ꯇꯣꯛꯊꯣꯛꯑꯁꯤꯗ ꯏꯇꯥꯎ ꯃꯗꯨ ꯃꯤꯗꯣ ꯑꯩꯒ ꯃꯥꯏ ꯆꯥꯅꯔꯣꯏꯗ ꯏꯃꯥꯒꯤ ꯃꯊꯧꯁꯤꯒ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯃꯇꯝ ꯈꯔ ꯌꯦꯡꯒꯤꯁꯤꯗ ꯊꯕꯛꯁꯦ ꯇꯥꯔꯣꯏꯁꯤꯗ ꯀꯩꯊꯦꯜ ꯀꯥꯗꯣꯔꯦ ꯏꯃꯥ ꯅꯣꯏꯒꯤ ꯑꯝꯇ ꯑꯣꯏꯌꯨꯀꯣ ꯅꯣꯏꯒꯤ ꯑꯝꯇ ꯑꯣꯏꯌꯨ ꯍꯥꯏꯔꯤꯁꯤꯅꯤ ꯇꯧꯔꯦ ꯏꯅꯝꯃꯅ ꯄꯥꯏꯕ ꯄꯣꯠ ꯆꯥꯔꯣꯏꯅ ꯂꯥꯏꯔꯤꯛꯀ ꯄꯥꯄ ꯇꯣꯛꯊꯣꯛꯈ꯭ꯔꯦ ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡꯉꯦ ꯑꯗꯨꯒ ꯆꯥꯗꯅ ꯆꯠꯈ꯭ꯔꯦꯕ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯑꯁ ꯏꯇꯥꯎ ꯂꯥꯏꯅꯥꯁꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯝꯃꯤꯅꯦ ꯑꯁ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯏꯟꯖꯥꯡ ꯃꯍꯥꯎꯗꯤ ꯌꯦꯡꯉꯨꯁꯦ ꯐꯤꯕꯝꯁꯤꯗ ꯊꯕꯛ ꯂꯩꯕ ꯅꯣꯛꯑꯝꯒꯗ꯭ꯔꯅꯦ 이마기 ꯃꯇꯧꯁꯤꯗ 이놈아주 ꯆꯥꯛ ꯀꯩ ꯆꯥꯗꯦ ꯃꯁꯥꯁꯦ ꯑꯗꯨꯝ ꯁꯣꯛꯆꯤꯜꯂꯛꯑꯅꯤꯌꯦ ꯇꯥꯆꯧ ꯀꯅꯥꯅꯕꯨ ꯌꯣꯠꯄ ꯌꯥꯗꯣꯏꯅꯣꯗ ꯃꯊꯟꯗ ꯂꯩꯔꯗꯤ ꯍꯦꯛꯇ ꯀꯞꯄꯝꯃꯦ ꯑꯗꯨꯅ ꯑꯩꯁꯨ ꯀꯣꯂꯦꯖ ꯀꯝꯇ ꯆꯠꯇ꯭ꯔꯝ ꯕꯦꯝ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯔꯣ ꯇꯥꯆꯧ ꯆꯤꯡꯈꯩꯒ ꯑꯩꯈꯣꯏ ꯄꯨꯟ ꯆꯥꯃꯤꯟꯅꯅꯕ ꯅꯅꯝꯃꯁꯨ ꯀꯤꯆꯟꯗ ꯀꯧꯁꯤꯜꯂꯣ ꯍꯣꯏ ꯇꯥꯆꯧ ꯀꯥ ꯑꯃ ꯊꯤꯔꯒ ꯔꯦꯟꯇ ꯃꯇꯝ ꯈꯔ ꯊꯝꯈ꯭ꯔꯁꯤꯔꯣ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ ꯑꯁ ꯑꯗꯨꯕꯨ ꯃꯊꯟꯗ ꯀꯃꯥꯏꯅ ꯂꯩꯔꯨꯅꯦ ꯅꯠꯇ꯭ꯔꯒ ꯏꯇꯥꯎ ꯂꯨꯍꯣꯡꯗ꯭ꯔꯤꯐꯥꯎ ꯑꯩꯈꯣꯏꯗ ꯂꯩꯍꯜꯂꯁꯤꯔꯣ ꯑꯁ ꯅꯣꯏ ꯃꯅꯥꯛꯇ ꯊꯥꯕꯜꯂꯩꯕ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯗꯨꯗꯤ ꯍꯣꯏꯅꯦ ꯑꯁ ꯐꯔꯛ ꯊꯤ ꯇꯥꯏꯍꯦ ꯇꯣꯛꯑ ꯄꯣꯠꯅꯤꯗ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯗ ꯀꯨꯛ ꯑꯣꯏꯅ ꯊꯝꯈ꯭ꯔꯁꯤꯔꯣ ꯃꯗꯨ ꯃꯑꯣꯡ ꯑꯃ ꯇꯥꯔꯣꯏꯗ ꯑꯁ ꯑꯩꯁꯨ ꯈꯟꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯀꯣꯟꯅ ꯈꯟꯅꯔꯁꯤꯁꯦ ꯂꯥꯛꯑꯣ ꯆꯥꯛꯊꯣꯔꯁꯤ ꯂꯥꯛꯑꯣ ꯈꯪꯗ꯭ꯔꯦꯗ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯀꯣ ꯏꯇꯥꯎ ꯅꯪꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯗꯨꯕꯨ ꯅꯪ ꯑꯩꯉꯣꯟꯗ ꯍꯪꯉꯝꯕ ꯇꯥꯟꯅꯔꯝꯕꯗꯤ ꯌꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯩꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯄꯩꯅꯣ ꯅꯪꯅ ꯇꯣꯔꯆꯔ ꯇꯧꯅꯤꯡꯉꯤꯕ ꯍꯥꯠꯇꯣꯛꯅꯤꯡꯉꯤꯗꯨꯕꯣ ꯌꯥꯝ ꯐꯔꯕꯅꯦ ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯌꯧꯗ꯭ꯔꯤꯗ ꯑꯩ ꯅꯪꯒ ꯄꯨꯟꯕ ꯎꯅꯕ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯁꯛ ꯐꯖꯕꯤ ꯏꯇꯩꯃ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯔꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦꯅ ꯈꯜꯂꯣ ꯌꯥꯔꯦꯀꯣ ꯃꯈꯥ ꯇꯥꯔꯅꯨ ꯅꯪꯒꯤ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯇꯥꯃꯣ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯣ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯕꯤꯗꯕꯁꯨ ꯀꯨꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯇꯨꯝꯗꯕꯁꯨ ꯀꯨꯏꯔꯦ ꯆꯥꯛꯁꯤ ꯆꯥꯊꯣꯛꯄꯤꯔꯒ ꯀꯥꯗ ꯐꯖꯅ ꯄꯣꯊꯥꯕꯤꯔꯣ
ꯀꯅꯥꯅꯣ ꯎꯔꯤꯔꯦ ꯀꯩ ꯋꯥꯠꯂꯒꯦ ꯏꯁꯤꯡ ꯄꯨꯔꯧꯔꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯦ ꯍꯥ ꯀꯩꯅꯣꯕ ꯅꯪ ꯇꯧꯔꯝꯃꯤꯁꯦ ꯇꯥꯃꯣꯅ ꯇꯨꯝꯕꯗ ꯃꯉꯥꯛꯅ ꯒꯟꯕꯗꯨꯗ ꯇꯥꯍꯧꯗ꯭ꯔꯗꯤꯅ ꯎꯔꯤꯔꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯊꯣꯡꯖꯤꯟꯅ ꯇꯨꯝꯃꯤꯁꯦ ꯇꯥꯃꯣꯅ ꯁꯣꯐꯥ ꯀꯥꯁꯤꯗ ꯇꯨꯝꯈꯤꯕ ꯅꯨꯃꯤꯠꯇꯩ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯛꯄꯗ ꯃꯉꯥꯛ ꯉꯥꯡꯅꯔꯛꯄꯗ ꯇꯥꯍꯧꯗ꯭ꯔꯗꯤꯅ ꯇꯧꯕꯅꯤ ꯏꯇꯣꯝꯗ ꯑꯆꯧꯕ ꯀꯥꯗꯨꯗ ꯇꯨꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯅꯣꯡꯁꯨ ꯉꯥꯟꯗꯣꯔꯦ ꯏꯔꯨ ꯃꯥꯏꯊꯖꯔꯨꯈꯤꯒꯦ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯑꯩ ꯀꯧꯕ꯭ꯔꯣ ꯏꯃꯥ ꯂꯥꯎ ꯂꯥꯎ 이마가 완따나지 파물라 ꯀꯩ ꯇꯥꯟꯅꯁꯤꯒꯦ ꯏꯃꯥ ꯅꯪꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯤ ꯃꯇꯥꯁꯤꯕꯨ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄ ꯏꯃꯨꯡꯗꯨꯒꯤꯗꯤ ꯃꯔꯤ ꯃꯇꯥ ꯂꯩ ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯒꯤꯗꯤ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯏꯃꯥ ꯃꯆꯥꯕꯨ ꯄꯣꯛꯊꯣꯛꯑꯒ ꯌꯣꯟꯊꯣꯛꯄ ꯉꯝꯕ ꯅꯃꯥ ꯅꯄꯥꯗꯨꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦꯅꯦ ꯏꯕꯦꯝꯃ ꯑꯩꯁꯨ ꯃꯣꯏꯕꯨ ꯑꯔꯛꯋꯦ ꯊꯤꯅ ꯆꯩꯅꯤꯡꯉꯦ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯁꯦ ꯑꯀꯥꯏꯕ ꯌꯥꯝꯅ ꯑꯣꯏꯗꯣꯔꯤ ꯅꯪꯅ ꯃꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯏꯆꯥ ꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯕꯗꯣ ꯃꯗꯨꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯌꯨꯝꯕꯥ ꯂꯝꯕꯤꯗ ꯐꯔꯛ ꯌꯥꯝ ꯇꯥꯗꯣꯔꯤ ꯏꯆꯥ ꯗꯣꯛꯇꯔꯁꯤꯅ ꯂꯨꯍꯣꯡꯗ꯭ꯔꯤꯐꯥꯎꯗꯤꯅꯦ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯅꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯩꯔꯨꯔꯣꯗꯣ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝꯁꯦ ꯊꯥꯗꯣꯛꯅꯕ ꯇꯧꯔꯒꯦ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯩ ꯅꯠꯇꯦ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯋꯥꯔꯧꯗꯦꯗ ꯏꯃꯥ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯅꯪꯅ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯧꯗꯅ ꯆꯠꯃꯤꯟꯅꯕꯁꯦ ꯃꯁꯤ ꯇꯧꯔꯝꯗ꯭ꯔꯗꯤ ꯈꯔꯁꯨ ꯐꯔꯝꯗꯧꯅꯤ 이마, ꯑꯩ ꯅꯣꯡꯃꯇ ꯇꯆꯧꯗ ꯆꯠꯁꯤ ꯍꯧꯗꯤꯌꯦ. ꯍꯦ, ꯅꯆꯤꯟ ꯊꯤꯅꯨ. ꯇꯧꯔꯦ. 이마나 뭐 도마랑 강나나 이놈한테 다 이내지 가이기노. 뱀. ꯍꯦ, ꯑꯉꯥꯡ ꯅꯪ ꯀꯩ ꯈꯪꯉꯤ? ꯇꯨꯃꯤꯟ ꯂꯩꯌꯨ. ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ 이마ꯗꯒꯤ ꯑꯩꯅ ꯈꯔ ꯍꯦꯜꯂꯅꯤ ꯈꯪꯕ. ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯗꯧꯗꯣ ꯄꯥꯔꯨꯆꯣ. ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯅꯠꯇꯦꯁꯦ. 이마나 세란 turan 이놈한테 빡강나 ngang ꯂꯩꯔꯒ ꯑꯩꯅ ꯀꯃꯥꯏ ꯂꯥꯛꯄ ꯂꯩꯗꯣꯏꯅꯣ? 이놈아가 따서고는 해에 쓸리도. 이놈은 하러가 잡아 놨대. 따서는 ጨ대야 된 ጨ리바. 남들을 뿌리바. 어디리 가이게? ꯀꯥꯎꯊꯣꯛꯄ ꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃꯅ ꯏꯅꯝꯃꯁꯦ ꯂꯩꯅꯥ ꯑꯣꯏꯔꯛꯄ ꯌꯥꯏ ꯈꯟꯕꯗꯒꯤ ꯇꯥꯆꯧꯅꯤ ꯏꯅꯝꯃꯕꯨ ꯋꯥꯈꯜꯒꯤ ꯂꯩꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ. 이마ꯗꯒꯤ ꯑꯩꯅ ꯈꯔ ꯍꯦꯜꯂꯕ꯭ꯔꯥ ꯈꯪꯕꯁꯦ. ꯇꯨꯃꯤꯟ ꯂꯩꯌꯨ, ꯇꯥꯏꯟꯗꯦ. ꯁꯣꯝꯗ ꯂꯨꯍꯣꯡꯕ ꯀꯥꯏꯗꯣꯏꯁꯦ ꯑꯉꯥꯡ ꯅꯪꯅ ꯈꯪꯕ꯭ꯔꯣ? ꯀꯥꯏꯁꯅꯨ. ꯃꯤ ꯋꯥ ꯂꯧꯕ ꯃꯕꯨꯛꯁꯨ ꯌꯥꯝ ꯄꯤꯛꯄ ꯅꯨꯄꯤꯗꯨꯗꯤ ꯏꯅꯝꯃꯒ ꯑꯣꯏꯖꯅꯤꯡꯗꯦ. ꯃꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯅ ꯃꯇꯩ ꯃꯅꯥꯎꯗꯧꯅ ꯆꯠꯃꯤꯟꯅꯔꯗꯤ ꯑꯎꯕ ꯃꯤꯅ ꯆꯤꯡꯅ ꯇꯥꯕ. 이놈아세 sắc 롯라가네 레리지. 아우고 민나 칸다나바 마우 사리바. 그리고 칸디네. 이놈아 겜다 칼lun지. 아이기 라이크 좀 따피우 라오. 자까도 아삼부 민나 통자니. 라오세 이놈아. 마통 마람주 칸다바. 미시다. 그리기노미 모이나 쑥감나 미농치자.
ꯁꯥꯡꯂꯕ ꯑꯍꯤꯡꯗ ꯁꯥꯠꯂꯝꯕꯤ ꯊꯥꯋꯜ ꯂꯩ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯂꯝꯃꯥꯡꯅꯔꯕꯤ ꯀꯗꯣꯝꯗꯅꯣ ꯅꯪꯒꯤ 마이크이부 빨리 번터나 미라이 비라비 익나바나 랑고이 살라비 뭉아이 버서루 방드라비 마음이 삼아버 능기 분신이 따조 따조 ꯀꯩꯗꯧꯔꯒꯦ 이나마 레람드레 ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯏꯅꯥꯛꯇ ꯇꯨꯝꯃꯝꯗ꯭ꯔꯦ ꯃꯅꯨꯡ ꯆꯪꯕ꯭ꯔꯥ ꯌꯦꯡꯕꯅꯦ ꯆꯪꯉꯝꯗꯦ ꯃꯄꯥꯟ ꯌꯨꯡꯁꯤꯜꯂꯛꯑꯣ 따조 ꯑꯁꯨꯛ ꯊꯦꯡꯀꯥꯟꯁꯤꯗ ꯀꯗꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯅ 이나마 ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯃꯄꯥꯟꯗ ꯆꯤꯛꯂꯛꯑꯝꯕꯅꯤ ꯅꯪ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯔꯦ ꯂꯥꯌꯦꯡꯗꯕ ꯌꯥꯔꯔꯣꯏ 따조 ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯩꯅ ꯍꯥꯏꯕ ꯇꯥꯗ꯭ꯔꯗꯤ ꯏꯟꯗ꯭ꯔꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ 따조ꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯤꯌꯦ 따조 ꯕꯦꯝ ꯅꯪ ꯆꯪꯉꯨ ꯇꯨꯝꯃꯨꯔꯣ ꯍꯣꯏ 따조 이나마 사 ꯆꯪꯉꯛꯎꯀꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯈꯤꯁꯅꯨ ꯆꯥꯝꯃꯔ ꯍꯣꯡꯉꯁꯨ ꯌꯥꯏ ꯃꯇꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯂꯝꯃꯥꯡꯅꯗꯨꯅ ꯃꯥꯡꯍꯟꯈꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯗꯣ ꯑꯣꯏꯁꯨ ꯑꯣꯏꯔꯣ 이마기 닝박 아인바 ꯑꯩ ꯄꯥꯝꯗꯦ 이마기ꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯟꯅ ꯈꯟꯕ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯒꯤ ꯈꯟꯅꯕ ꯃꯐꯝ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯌꯥꯎꯗꯦ ꯅꯪꯅ ꯃꯗꯨꯒꯤꯗꯃꯛꯇ ꯀꯣꯛ ꯊꯥꯗꯔꯗꯤ ꯑꯩ ꯅꯪꯕу ꯋꯥꯔꯧꯒꯅꯤ ꯍꯧꯔꯛꯐꯝꯁꯨ ꯈꯪꯗꯕ 이마 이빠ꯁꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯂꯝꯖꯠꯁꯔꯥ ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯊꯥꯕꯂꯩ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ 따조 ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ 따조 ꯊꯥꯕꯂꯩ ꯅꯪꯒꯤ ꯃꯔꯝꯆꯤꯒꯤ ꯄꯨꯟꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯤꯡꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯅꯪ ꯊꯃꯣꯏ ꯄꯤꯛꯁꯟꯒꯅꯨ ꯃꯊꯛꯇ ꯊꯦꯡꯅꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯒꯤꯗꯃꯛ 틸랑제리 할 그러니까 ꯉꯥꯏꯈꯣ ꯕꯥꯕꯥ ꯆꯩꯗꯨ ꯄꯤꯔꯣ 바바세 타동어보세 이마술 한자리 하려드나 세 바바 헤이 사람지 찢비 민치 영주비 낭나 할 파동네 능 이마 제국티 미롤 따라버니 땀나 강나르제바 바바 아이고 ꯉꯥꯛꯄꯤꯌꯨ
ꯑꯩꯅ ꯋꯥꯈꯜ ꯊꯦꯝꯕꯗꯒꯤ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯈꯤꯕꯅꯤ ꯑꯩ ꯂꯥꯟꯖꯔꯦ ꯃꯣꯏꯕꯥ 에이, 능 이자 너 비보러 이자 토비 티로 능 이자 따토 기분에 아이고 이샤 쇼레 되는 능너 짜 기분 리자 샤자 아이 연빈디에 에이 능 미네데 능 차네 차네 사람 짜짜 그다 봐 미놈 짜짜 그다 봐능 이자 토비 밤들 보고 능 염지를 내고 야로 이자도 이자도 보락들 보고 능 염지를 할라고 야로 얘는 짜증거렸잖아 ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇꯕ ꯏꯔꯥꯟꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯑꯝꯇ ꯉꯥꯛꯄꯤꯌꯨ 에이 이자도 융지대 보락들 보네 능이 나라는 갚이면 어머이 이씨 아이고 허것 깡컷 뻥엄들 해야 되나 융지 먹듯 능는 아또빠 누빠 부슬 이유 내기 봐 능는 저녁이 벌리라 뭐얌도 이게 다무이 시대거리 포롱거리 능 간다다 브로 ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯏꯁꯥꯗꯨꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩ ꯏꯆꯥꯕꯨ ꯐꯪꯅꯕ ꯊꯤꯔꯨꯔꯤ 바바 ꯍꯧꯖꯤꯛꯇꯤ 이마주 이제도 ꯐꯪꯅꯕ ꯊꯤꯔꯒꯦ 하래ꯗꯅ 세 사오노바 이마주네 ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯂꯩꯀꯥꯏꯁꯤꯅ ꯉꯥꯡꯅꯔꯤꯁꯦ 이마ꯅ 따스누시너들어도 ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯀꯥꯏꯌꯦ 사나부 이까이고 강물은 해 ꯑꯩ ꯌꯨꯝ ꯆꯠꯀꯦ ꯏꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯨꯒꯦ 능 이자가 토비 보락들 보기 움지다 한절라고 야로 바바 이마주 hꯧꯖꯤꯛꯇꯤ ꯑꯐꯕꯇ ꯈꯟꯊꯔꯕꯅꯤ나 사오노ꯕꯁꯦ 이문ꯗ ꯄꯣꯊꯥꯔꯁꯤ ꯂꯥꯎꯁꯦ ꯇꯥꯃꯣ ꯋꯥ ꯑꯝꯇ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯉꯁꯤꯁꯦ ꯅꯨꯃꯤꯠ ꯐꯩꯌꯦ ꯅꯪꯅ ꯍꯥꯏꯕꯗꯤ ꯀꯔꯤ ꯇꯥꯃꯣꯒꯤ ꯌꯨꯝꯂꯣꯝꯒꯤ ꯃꯤ ꯑꯃ ꯀꯧꯕꯤꯌꯨ ꯍꯥꯏꯕꯗꯣ ꯇꯥꯃꯣꯒꯤ ꯏꯅꯥꯛꯇ ꯂꯩꯅꯕ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ ꯑꯩ ꯇꯥꯃꯣꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯆꯞ ꯆꯥꯅ ꯈꯪꯖꯩ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯄꯥꯝꯅ ꯂꯧꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯏꯆꯥꯁꯨ ꯌꯥꯎꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯇꯥꯃꯣꯒꯤ ꯑꯄꯥꯝꯕꯗ ꯑꯩ ꯌꯦꯠꯆꯔꯔꯣꯏ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯁꯦꯡꯕꯅꯤ ꯇꯥꯃꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ ꯇꯥꯃꯣꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯇꯨꯝꯃꯛꯇꯕꯁꯦ ꯆꯍꯤ ꯐꯥꯗꯣꯔꯦ ꯑꯗꯨꯕꯨ ꯇꯥꯃꯣꯅ ꯇꯨꯝꯕꯗ ꯃꯉꯥꯡꯅꯒꯟꯕꯗꯨꯗ ꯄꯥꯈꯠꯇꯅ ꯁꯣꯐꯥ ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯑꯩ ꯐꯝꯃꯒ ꯑꯗꯨꯝ ꯂꯦꯟꯈꯤꯕꯅꯦ ꯇꯥꯃꯣꯒꯤ ꯃꯤ ꯃꯇꯪ ꯇꯥꯃꯣꯒ ꯂꯩꯃꯤꯟꯅꯔꯗꯤ ꯑꯩ ꯉꯥꯍꯟꯅ ꯌꯨꯝꯗ ꯆꯠꯂꯝꯃꯁꯨ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯇꯥꯃꯣ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤ ꯈꯟꯗꯅ ꯑꯩ ꯈꯣꯡꯁꯦ ꯊꯥꯡꯗꯣꯛꯄ ꯉꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯇꯥꯃꯣ ꯑꯗꯨꯅ ꯇꯥꯃꯣꯒ ꯂꯩꯃꯤꯟꯅꯅꯕ ꯌꯨꯝꯒꯤ ꯃꯤ ꯑꯃꯇꯪ ꯀꯧꯕꯤꯌꯨ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈꯤꯕ ꯌꯥꯏꯌꯦꯅ ꯅꯪꯅ ꯄꯥꯈꯠꯄꯤꯔꯤꯗꯤ ꯀꯩꯒꯤ ꯃꯤꯀꯨꯞ ꯈꯔ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯕꯒꯤ ꯇꯥꯃꯣꯕꯨ ꯄꯥꯝꯃꯨꯖꯕꯒꯤ 우리래 ꯑꯩꯒꯤ ꯑꯁꯣꯏꯕ ꯄꯨꯛꯅꯤꯡꯅ ꯂꯝꯖꯤꯡꯗꯨꯅ ꯏꯈꯣꯡꯁꯦ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯊꯥꯡꯉꯨꯔꯦ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦ ꯑꯩꯒꯤ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯑꯃꯅ ꯏꯕꯥꯅꯤꯒꯤ ꯏꯆꯥꯁꯨ ꯌꯥꯎꯍꯟꯈꯤꯗꯦ ꯑꯩꯒꯤ ꯇꯥꯏꯑꯣꯟꯅꯔꯕ ꯋꯥꯈꯜ ꯑꯃꯅ ꯅꯪꯕꯨ ꯃꯤꯔꯥꯏꯈꯤ ꯀꯥꯏꯅꯒꯦ ꯈꯟꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯤꯀꯞ ꯊꯣꯛꯑꯦ 우리래 ꯅꯪ
ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯟꯒꯅꯣ ꯑꯩꯁꯨ ꯅꯪꯒꯤ ꯄꯨꯛꯅꯤꯡꯅ ꯌꯥꯅꯤꯡꯗꯕ ꯄꯥꯝꯃꯣꯏꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯔꯣꯏꯌꯦ ꯊꯝꯃꯣ ꯑꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ ꯆꯥ ꯊꯛꯈꯤꯁꯦ ꯊꯛꯑꯔꯣꯏ ꯆꯠꯂꯒꯦ ꯑꯗꯣ ꯍꯌꯦꯡ ꯉꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯍꯣꯏ ꯆꯠꯂꯒꯦꯀꯣ ꯂꯩꯍꯧꯔꯦꯀꯣ ꯄꯥꯕꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ ꯑꯦ ꯂꯩꯇꯦꯅꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯩꯈꯣꯏ ꯄꯥꯕꯗꯨꯕꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯩꯈꯣꯏ ꯄꯥꯕꯗꯨꯕꯣ 이마, ꯑꯩꯈꯣꯏ ꯄꯥꯕ ꯌꯨꯝ ꯂꯩꯔꯝꯗꯤꯌꯦ ꯈꯪꯗꯦ ꯊꯣꯡꯒꯁꯦ ꯉꯥꯡ ꯂꯩꯔꯝꯃꯦꯕ ꯌꯦꯡꯉꯦ ꯂꯩꯇꯦ 이제 ꯐꯪꯗ꯭ꯔꯤꯕꯣ ꯅꯪ 이보호이다 ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯣ 기니에 ꯅꯪ 나란ꯗ ꯂꯩꯔꯝꯅꯤ나 ꯄꯥꯕ ꯍꯦꯛ ꯂꯩꯇꯕꯗꯅꯦ ꯑꯩꯁꯨ ꯑꯩꯊꯣꯛꯄ ꯑꯃ ꯆꯠꯈꯤꯅꯤ ꯄꯦꯜꯂꯨꯀꯣ ꯅꯪ 바보야 कदाई चप्पीरुइनो ꯑꯩ ꯏꯆꯥ ꯊꯣꯏꯕꯤ ꯊꯤꯔꯨꯒꯦ ꯄꯨꯂꯤꯁꯇ ꯆꯠꯀꯦ ꯈꯣꯡ ꯆꯠꯂꯗꯤ ꯋꯥꯔꯅꯤ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯕꯥꯕꯨ ꯌꯥꯅꯤ 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 ꯑꯩ ꯄꯣꯊꯥ ꯆꯠꯀꯦ ꯅꯪ ꯆꯠꯂꯣ ꯆꯣ 바바 바보 응? 그이노 바보는 되지 봐 바보 ngāurbo ngāure ꯑꯩ ꯉꯥꯎꯔꯦ 이샤기 마sak 우닝ꯕꯅ ꯑꯩ ꯉꯥꯎꯔꯦ 바보는 거기 ꯆꯠꯂꯒ 이제도 ꯐꯪꯒꯗ꯭ꯔꯣ 이마 ꯐꯪꯉꯤ 이제 ꯐꯪꯗ꯭ꯔꯤꯐꯥꯎ ꯌꯨꯝꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ 이보호이다 ꯑꯗꯨꯝ ꯂꯩꯈ꯭ꯔꯦ 바보는 ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯀꯃꯥꯏꯅ ꯂꯩꯒ ꯍꯥꯏꯅꯣ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯇꯣꯛꯊꯣꯛꯑꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯣ ꯆꯥꯇꯣꯝꯕꯤ ꯏꯄꯥ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ
이빠디 ngau리네. yumda 이탄다 레라가 포타봄 강디에 에나 와예 이자tombe. 나 쟤도 뭉시더라. 뭉시에 바바. 마 가다이들 레이럽니? 감동럽니 칸마다 이빠 미국밤도 보사봄 강디래. 나 쟤도 우닝해 이자tombe. 이치에도 마팜 아마다네 소이나 레랑거니 바바. 농무디 소이드나 윰다 할라키니 바바. 세 윰다 잘라시 라오바. 바보아 ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯐꯪꯅꯕ ꯊꯤꯔ ꯂꯣꯏꯔꯦ ꯁꯣꯏꯗꯅꯁꯨ ꯐꯪꯅꯤꯗ ꯄꯨꯂꯤꯁꯅꯁꯨ ꯀꯟꯅ ꯊꯤꯔꯤꯕꯅꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯄꯥꯕꯨꯡ 라오세 자시 바바. ꯑꯁ ꯈꯪꯉꯦ ꯑꯦ ꯌꯥꯝ ꯉꯟꯅ ꯂꯥꯛꯏꯗꯤ ꯀꯩꯗꯧꯔꯦ ꯇꯥꯆꯧ ꯅꯪ ꯂꯩꯅꯥ ꯍꯦꯟꯖꯜꯂꯝꯃꯗ꯭ꯔꯥꯅ ꯄꯥꯈꯠꯇꯅ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯑꯕ ꯗ꯭ꯌꯨꯇꯤ ꯍꯦꯛ ꯂꯣꯏꯕꯒ ꯅꯪꯁꯨ ꯑꯩꯒꯤ ꯄꯦꯁꯦꯟꯅꯦ ꯑꯔꯨꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯤꯕ ꯑꯦ ꯑꯩꯗꯤ ꯅꯥꯁꯨ ꯅꯥꯗꯅ ꯁꯦ ꯑꯝꯇ ꯌꯦꯡꯕꯤꯒꯦꯁꯦ ꯇꯧꯔꯦ ꯀꯩꯗꯧꯔꯒꯦ ꯕꯦꯝ 나ꯁꯨ 나ꯗꯕ 미시다 템퍼레처ꯔ가 ꯌꯦꯡꯉꯤꯕ ꯌꯦꯡꯖꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯅꯪ ꯈꯪꯄꯣꯠꯇꯦꯍꯦ ꯑꯩꯅ ꯂꯥꯌꯦꯡꯗꯅ ꯅꯥ ꯐꯔꯕꯗꯣ ꯑꯆꯥꯄꯣꯠꯇꯤ ꯑꯝꯇ ꯂꯩꯔꯛꯑꯝꯃꯣꯏꯅꯦ ꯑꯁ ꯑꯆꯥꯄꯣꯠ ꯂꯩꯕꯒ ꯀꯥꯎꯏꯗ ꯕꯦꯝ ꯅꯪ ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯣ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯥꯔꯒ ꯈꯔ ꯉꯟꯅ ꯄꯣꯊꯥꯖꯦꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯤ ꯕꯦꯝ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯣ ꯆꯥꯛꯇꯣ ꯏꯃꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯑꯩ ꯊꯣꯡꯉꯔꯒꯦ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯏꯃꯥꯗꯅꯦ ꯅꯪꯅ ꯊꯣꯡꯕꯅꯦ ꯍꯥꯏꯌꯨꯀꯣ ꯑꯗꯨꯅꯦꯕ ꯇꯥꯆꯧꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯑꯒ ꯏꯟꯖꯥꯡ ꯁꯦꯝꯕꯤꯔꯨꯔꯣ 야래다나? 아스, 거기 능 하이드죠. 능 라이크 바독도 빠르죠. 빠르라니? 따성나 하이드죠. 필요 홍동도 홍로죠. 아스, 이게 힘 시강지디. kuiri ibani thengnadrija sidai changnai karani aikhoi baba do paralysis tawdana kuina soloraba seba tawinaba leitadana chathokpa dum pharak taraba handakti eju college se chang yam naidreda mirol ga leitabane ina ma thanda dum lehobado nungai traba haima doina ma tha surbai ja as adoina teda masado nungai raktaba aduini oh Hello, 따져? 노래 따져? 한 무대 할라 아니? 호이 따져?
ꯑꯁ ꯇꯧꯔꯦ ꯑꯦ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤꯕ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯕꯦꯝ 이놈아 ꯀꯩꯗꯧꯔꯒꯦ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯤꯗꯨꯕꯣ ꯇꯤꯚꯤ ꯌꯦꯡꯅꯅꯦ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯕ ꯑꯣ ꯁꯣꯔꯤ ꯇꯨꯝꯃꯣ ꯍꯧꯖꯤꯛꯄꯨꯗꯤ ꯃꯤꯠꯁꯤꯡꯉꯦꯗ ꯑꯗꯣ ꯑꯩ ꯀ꯭ꯂꯥꯁ ꯂꯣꯏꯔꯦ ꯍꯜꯂꯛꯑꯅꯤ ꯆꯥ ꯂꯣꯜꯂꯝꯃꯣ ꯕꯣꯔꯥ ꯁꯥꯕ ꯂꯩꯔꯛꯀꯦ ꯀꯣ 이놈아 ꯍꯣꯏ ꯂꯩꯔꯣ ꯇꯤꯚꯤꯗ ꯐꯤꯂꯝ ꯐꯖꯕ ꯌꯦꯡ ꯂꯩꯔꯝꯃꯣ ꯁꯨꯒꯠꯂ ꯂꯩꯔꯝꯅꯨꯀꯣ ꯍꯣꯏꯍꯦ ꯉꯁꯤ ꯉꯥꯡꯁꯤꯗꯤ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯅꯣꯏ 이놈아ꯁꯦ ꯌꯥꯝ ꯂꯨ ꯇꯧꯕꯤ ꯃꯥꯜꯂꯦ ꯌꯥꯝ ꯐꯔꯝꯗꯧꯁꯨ ꯃꯥꯜꯂꯦ ꯌꯥꯝ ꯐꯩ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯨ ꯇꯥꯛꯄꯤ ꯖꯒꯣꯏꯁꯨ ꯇꯝꯕꯤ ꯑꯁ ꯌꯥꯝ ꯐꯩꯗ ꯑꯩꯈꯣꯏ 이놈아ꯗꯤ ꯀꯦꯟꯇꯤꯟꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨꯈꯤꯁꯤꯔꯥ ꯑꯩ ꯆꯠꯂꯝꯃꯒꯦ 이놈아 ꯃꯁꯥ ꯉꯝꯍꯧꯗꯦ ꯅꯣꯏ ꯆꯥꯗꯍꯧꯔꯣ ꯀꯨꯏꯔꯣꯏꯍꯦ ꯀꯩꯁꯨ ꯑꯁ ꯐꯔꯛ ꯇꯥꯔꯅꯤꯌꯦ ꯑꯩ ꯆꯠꯂꯝꯃꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯤ ꯀꯩ ꯂꯩꯀꯥꯏꯗꯩꯅꯣ ꯈꯨꯔꯥꯏꯗꯩꯅꯦ ꯑꯗꯣ ꯃꯣꯏ ꯂꯩꯀꯥꯏꯗꯣ ꯀꯥꯎꯔꯦꯗ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁ ꯑꯅꯝ ꯀꯨꯀꯟꯗꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯔꯤꯌꯦ ꯃꯊꯟꯇ ꯉꯥꯛꯁꯨ ꯄꯥꯖꯅꯨꯗ ꯃꯊꯟꯇ ꯇꯜꯂꯤꯌꯦ ꯈꯪꯗꯕ ꯑꯃ ꯌꯥꯎꯔꯛꯄꯗ ꯑꯗꯨꯝ ꯍꯪꯉꯤꯕ ꯉꯥꯏꯈꯣꯍꯦ ꯑꯁ ꯏꯃꯥ ꯑꯃꯨꯛ ꯊꯣꯛꯇꯅ ꯏꯆꯣꯞ ꯆꯣꯞꯅꯅꯤꯀꯣ ꯀꯩꯗꯧꯕꯩ ꯆꯣꯞꯅꯗꯣꯏꯕ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯐꯝꯖꯤꯕꯣ ꯑꯗꯨꯏꯁꯨ ꯂꯥꯟꯅ ꯍꯦꯛꯇ ꯎꯈꯤꯅꯤ ꯏꯃꯥꯒꯤ ꯈꯨꯡꯒꯥꯡꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯑꯒ ꯀꯣꯟ ꯃꯤꯔꯁ ꯀꯣꯛ ꯇꯧꯊꯣꯛ ꯂꯣꯏꯔꯦ ꯍꯥ ꯏꯕꯥꯅꯤ ꯑꯈꯪ ꯂꯩꯁꯥꯕꯤꯅꯤ ꯂꯧꯅꯔꯦꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯁꯥꯎ ꯑꯩ ꯅꯨꯄꯥꯅꯦ ꯏꯔꯣꯝꯗꯣꯝ ꯆꯠꯆꯕ ꯉꯝꯃꯕ ꯇꯁꯥꯎ ꯎꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯋꯥꯗꯣ ꯍꯥꯏꯒꯅꯨ ꯀꯩꯒꯤ ꯑꯣꯏꯔꯣꯏꯗꯣꯏꯕ ꯌꯨꯝ ꯄꯥꯟꯕꯩ ꯃꯇꯥꯡꯁꯤꯗꯤ ꯏꯁꯥꯒꯤꯗ ꯆꯥꯎꯅ ꯂꯩ ꯇꯁꯥꯎ ꯑꯩ ꯆꯪꯉꯒꯦ ꯉꯥꯏꯈꯣꯍꯦ ꯀꯩꯅꯣ ꯑꯁ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯈꯤꯁꯦꯕ 이마 ꯊꯣꯛꯔꯛꯑꯅꯤꯕ ꯐꯔꯛ ꯇꯥꯔꯅꯤꯕ ꯑꯁ ꯊꯥꯗꯣꯛꯑꯣꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯉꯥꯛꯇꯪ ꯐꯝꯃꯣꯕ ꯑꯁ ꯊꯥꯗꯣꯛꯑꯣꯕ ꯇꯧꯔꯦ
ꯏꯇꯥꯎ ꯅꯪ ꯌꯧꯔꯛꯑꯦ ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣ ꯅꯪ ꯌꯥꯝ ꯂꯨꯏ ꯍꯥꯏꯗꯨꯕꯣ ꯑꯁ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯁꯦ ꯂꯥꯛ ꯎꯔꯨꯝꯗ ꯆꯪꯉꯨꯔꯁꯤ ꯈꯪꯗꯦ ꯏꯇꯥꯎ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯏ ꯃꯑꯣꯡꯁꯦ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯤꯅ ꯀꯩ ꯈꯜꯂꯤꯅꯣꯕ ꯃꯤꯅ ꯉꯥꯡꯅꯅꯤꯡꯕ ꯉꯥꯡꯅꯖꯔꯁꯅꯨ ꯑꯩ ꯊꯥꯕꯜ ꯂꯩꯕ ꯂꯧꯁꯤꯜꯂꯒꯦꯅ ꯈꯜꯂꯦ ꯃꯤꯅ ꯉꯥꯡꯅꯔꯤꯗꯨꯗꯤ ꯑꯔꯥꯏꯕꯅꯤꯅꯦ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯗꯨꯅꯤꯅꯦ ꯂꯨꯔꯤꯁꯦ ꯃꯇꯝ ꯈꯔ ꯁꯥꯎꯖꯔꯦꯗꯅ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯕꯗ ꯈꯔ ꯂꯩ ꯑꯗꯨꯝ ꯍꯟꯊꯖꯔꯛꯀꯅꯤ ꯏꯃꯥꯒꯤ ꯍꯟꯊꯔꯛꯄ ꯃꯇꯝꯗꯨꯐꯥꯎ ꯊꯥꯕꯜ ꯂꯩꯕ ꯉꯝꯒꯗ꯭ꯔꯅꯦ खर तासीनदा खर उसिनदा मतम खर खाऊ हाइतारदना 또 ꯄꯣꯠꯅꯤꯗ 이마ꯒꯤ ꯃꯇꯧꯁꯤꯒ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦꯗ ꯏꯇꯥꯎ माई कंडीशन जिदा जुमजिदे चलंगे भाबजे याम मौं तारो इता इमाना साव भाईदे कोना दम फरक फे अदुबु करी स्टेप नो मे नंगना हुजिक लवनिंगिजिबो इमादा सोरोय बोइनो वारी फन सारगे अदुगा कोर मिरस तोफन फादरन खले अदुबु थाबलैनबु यारगदने माने यादा याब्राने इमाना हिन पाम्बा अचावरम का तंग यामदरदी अस लोइनमा इफादा फरंगदौ अहेन पाम्बा ओजब थिनबदनिनी ताइबंग मियोबदै मिनुंगसि मांगनरिसि मधु याम चुमे थाबलैना खोइदा हान ब्लैक मतमदा इमाना लुन तौबिरम थारिक थागा कंप्लेंट लेनरपदगी मागी मिनुंगसिदा अदुम मांखिबन थारिकता माजु मिवा लमलबा हाइदुनिदा सिनि पागुम चमना लुनर मजे थारिक थागी वांग सांग क्यादगी छिंगनरगा पुंगिंग मायोन से होंखिबन मा अंगाम चाम तारे मागी क्वालिफिकेशन दुगा मागे चानब ट्रेनिंग मा सही खरा मपान थागी फट्रो आइजु खलमिने अदुदा मागी एजुकेशनल सर्टिफिकेट डॉक्यूमेंट अमता यावतबसिदा लोई सोइरिमिने अदु ओरगना मपालमदा तव याबा प्राइवेट जॉब अमा येंगजिरो फरे अमोरे ताउ युमलागने खोइदा आतम कोइरो इमाजु यावना फाइनल अमता खनरसे अदुदि आई चलमेगी ता फरे आई सोने लागे मतम खरगी लमदंबम विजरंबा हे नुसिरबा युम नंग लेहौरको तचाओ अबेम इमा नोई मयामदा तमदेना अइबु वरौनुको
ꯁꯥꯠꯂꯝꯕꯤ ꯊꯥꯕ ꯂꯩ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯂꯝꯃꯥꯡꯅꯔꯕꯤ ꯀꯗꯣꯝꯗꯅꯣ ꯅꯪꯒꯤ 마이크이부 빨린 판토나 미라이 비라비 익나바나 랑고이 살라비 뭉아이 마사루 방드라비 마음이 삼아버 능기 분신이 오타블레이 이놈아, 뭐라 사블레래? 라오 이놈아, 뭐라 자르지 라오. 아스, 잉그리 라오 미. ตุ้มเลยเหรอจ๊ะหรอ นั่งรถลีดอคังเงเบมาเลยดีนี่ก็รู้ในรถจ้ะเนาะ아스, 시대주 레이디에. ꯀꯩꯗꯧꯔꯦ ꯀꯩꯅꯣ ꯃꯤ ꯅꯪ ꯌꯦꯡꯉꯤꯗꯨꯕꯣ 이놈아 레름드리 마 ꯅꯪ ꯇꯥꯆꯧꯒ ꯀꯣꯏꯕ ꯆꯠꯈꯤꯗ꯭ꯔꯣ ꯆꯠꯂꯝꯃꯣꯏ ꯇꯥꯆꯧꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ 이놈아ꯗꯤ ꯌꯨꯝ ꯁꯪꯉꯨꯕꯅꯦ 마이 폰지도 ꯊꯅꯝꯃꯦ ꯊꯥꯡꯉꯩꯁꯦꯡꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯗꯤ ꯐꯔꯗꯧꯅꯤ 이마 ꯑꯗꯨꯃꯥꯏꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯇꯧꯕꯤꯒꯅꯨ 이마ꯗ 이놈은 그냥 까이그러게 ꯀꯥꯏ ꯌꯥꯝ ꯀꯥꯏ ꯃꯆꯤꯟ ꯃꯧꯄꯥꯒꯨꯝ 이점 ꯆꯝꯅ ꯂꯩꯌꯨꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯦꯡꯉꯣ ꯍꯦꯡꯉꯣ ꯇꯧꯁꯟꯗꯅ
Icha nupasida leisandogi pangdahali natro. Imana puksa asuk yam pise kaigino. Minukse asuk yam lejisibu kaigino ba. Ina magi marai bakto. Hingundo oiramade. Ima kari khalamgani. Ye. Aigi sadadi mathong rang khangdeba punsidudi kaidobagi oideba. Madudane noina wabiyo haide. Wayam sangabani. Tajo. Nang halakiroidro. Inamado yumda leiramdre. Kaimta hairamde. Inamagi phonju tajogi phamungda leiramme. Yenge. Loine yenge. Leite. Nang lawa tajo. Hey, se, receive tawrabani ngan bai mamani. Hello. Kay haigi ima. Kaino haisibo? Dangan badi kaimta haidabrane. Dangan bagam tang unaraga wari sanakigi ima. Hoi, akhoi ma hoigasu amtang kanarakhige. Haibudi haige ima. Hoi ima. Emma, Doctor Mamado mutaksim da hora abra. Kari haino. Moida mathomang khangdaba nupi ama leibada chatkre. Luhongnaba tawraji. Doctor duga matai manau oina pana leraga kamai chakriba. Mathong marang khangba nateda. Mathong chaba doctor oiramoida. Toke tokto dai bema. O noi college yo jaw emineba ma hairi dudum ne. Madudum yenge yengo. Sigi matangja. Ai matam khardai gi deima. Khangde. Namanabi kombire na haibadi ne. College yo ja do yam phai hai ko. Laiminabasu yam nuai ni haiba. Mi budi yam phai. As. Toksida masi warije. Hey, nupadi kharabu phari ne. Nupi gi di yumban bagi sahi matang haibam su leibani ne. Ai loi khangi ke daroge ima. Khangaga kaino nang khali dubo. Nang bu sahi angang oiribrai ba. Matam khitang khangi ge ima. Khallo ko nang khallaga dum hek leiro nang. Ai thoi ima. Oh, phare so. Matam kuina khangnara aga. Magi doctor dona mathong charam dabadagi. Nupa ai pesa se amatta hek thajo haba yagi dramni man toise. Haibu mani hoina silai ba engineer du moina. Khangna hala serane haibu. Hoi de he maduna pharani da. Taloke. Bunga. Tuoi gandura. Ha. Bunga. Dangi business tu hujiba hongdiba. Tamo nahawai tablet charingai ngauksanaringai da katukaran tawai wanida. Ai hojikti loi thadok chari tamo. Madu yam pharabni. Punsi sangadam. Hoi tamo. Ai khangjari tamo.
Toigan, talap na ngay hore. Itayma, kukawdo kawjatri. Numittuday ay wakal khandaba ngamba mi ama ujari itayma. Fataba chinjaksu amata chajadri itayma. Oh, adunara hawjikta dukanda talap hayawrido. Talab tudi akhoi lekai itayma chal hoi mayam chabagin. Chala hai. Noi lekai dudi phore ni hai. Adui wa natti dai itayma. Yare, tum leo. No kok tu thado wo. Malem je lumna ba pokla pom sa oi ganu. Chalo. Chalo. Sum jar ba tunggi yum bi ai da. Ashigum bazine. Moi gum bazidine. Hato khimna phabane. Ngang nang ju ya de lao cho xin lao. Yaningba ingitpudi phangabani. Doctor nganba yumda leirambi adui nupido tanthokre ye. Aduda kari amu khalamdoino khangde. Mana doctor du lagi khalagabudi kisu kaideda. Adubu amtang pullagane wari sanari yengase. Natraga nongmai khoida cha am sana jin haragane namdana farasira. As khangdeda. Madumaksu ikai jaida. Pamjaba nushiba haijidine ikai ba kharasu khangda tamni gaino. Khangdeda. Angang musa maksu natramnina. Thokpu thokle. Ngai khoe sanminaji. Nang ngai ramine. Aidi noi lona chakhraboi ningure. Nang na anam kan be harodine. Lona chakhibanadi chumam. Mashina maroma nupa manjadamna. Aingonda mu onjale ne. Aina kari anam kalage haijibo. Hoi be ma uda sinna milaubi sada sinna chakhom jaoda tahuranu ko khangde noi ni waje are pam khangdoknarje yare ko thaik tha Madui wado kona tamna khanaji. Nang jam angang oiri na khaliroi be ma. Adui wa nateda. Aidi mai ga kar sole ke haidunu khangde. Aigidi ready ni ko. Tare dana. Aduk chauna minamba mathong ja daba doctor duda pok thada leroi be ma. Adui di ai kesu khandeda. Kombire chak to adunu farani ye. Thaik tha. Sumai tawrje. Yam thuna ne. Akhoi da chak chara am chaminarse. Aduda final decision do launarse. Yare ko. Khummo kaidawragi tumi leiduba. Kesu tawde. Ai am tang khalakige. Khangde. Aidi ikai gali ko. Ikai bidi pinaroi si ko. Farese. Chak to athubada silage. Maduda yana bamporase. Hoi. Mado honda kona pa hongnarase. Halaje. Adudi akhoi ni halamage ko. Horen phone da phaunarase. Hoi. Chase. Halamage ko.
뱀. 갑군요. 이제는 까부라가 다시 오해는 와이. 다져. 이놈아도 가일리롱그니 마짝 사람으로. 강대. 아무거나 우버 방가로이고 거기다 하나로이고 이놈아도 아이 라이스 탁비어로이 아이 자고시 탐비어로이 아이 이놈아도 얌나 우닝해 이놈아도 얌나 눅시해. 뱀. 그시 걸려나. 하나네. 이분 육시되더나. 자 그러면 해. 나한테 가쇼. 이마나 티나 강보다기 강방 감다드나 짰기만해. 마시 한 우비자 아파본 우비 나때. 뱀 잘라 말을 거리. 짝금도 자로 마탄도 자자니 흰자비세. 잘라. 시동 라니바. 어디 나 정수라. 그러자 도르지. 응. 아이고 나 자게. 잘라 이마 라니. 나 정나 자자니 아이도 자라. 다저 라오. 시 라오 바. 아이 장아메 바. 라오 바. 라오. 라오 바. 싱가리제 와리 사나바 로이나바 얌 누가이ngo 마나 콜리스 카락tabse yang hangi ям nugaitego ꯀꯩꯗꯧꯔꯒꯦ ꯃꯥ ꯀꯥꯔꯛꯇ꯭ꯔꯗꯤ ꯃꯣꯏ ꯅꯝꯃꯗꯣ ꯃꯥꯡꯈ꯭ꯔꯦꯌꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯁ ꯃꯧꯅ ꯃꯥꯡꯈꯤꯕꯨ ꯀꯩꯒꯤ ꯑꯣꯏꯅꯤꯒꯦ ꯈꯔ ꯉꯥꯎꯔꯝꯅꯤꯗ ꯑꯗꯨꯏ ꯃꯥꯟꯗꯦ ꯃꯣꯏ ꯃꯅꯝꯃꯗꯨꯗꯤꯅꯦ ꯌꯥꯝ ꯐꯩ ꯍꯥꯏꯕꯅꯦ ꯌꯥꯝ ꯂꯨꯅꯁꯨ ꯇꯧꯕꯅꯦ ꯑꯁ ꯃꯉꯣꯟꯗ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯑꯣꯏꯔꯝꯅꯤꯗ ꯃꯣꯏ ꯃꯃꯥꯅꯅꯦ ꯈꯔ ꯉꯥꯡ ꯁꯛꯇꯅ ꯇꯧ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯆꯠꯈ꯭ꯔꯤ ꯃꯥꯜꯂꯦꯌꯦ ꯃꯕꯨꯡꯗꯨꯁꯨꯅꯦ ꯗꯣꯛꯇꯔ ꯑꯣꯏ ꯍꯥꯏꯕꯅꯦ ꯑꯁ ꯊꯕꯛꯀꯗꯣ ꯇꯣꯛꯑꯅꯤ ꯑꯝꯇ ꯆꯠꯇ꯭ꯔꯤꯌꯦ ꯑꯁ ꯀꯣꯛ ꯈꯔ ꯁꯥꯟꯅꯔꯝꯃꯅꯤ ꯑꯗꯨꯗꯤ ꯅꯨꯄꯤꯅꯕꯨ ꯃꯥꯡꯈ꯭ꯔꯕ ꯑꯗꯨꯝ ꯐꯪꯗ꯭ꯔꯦ ꯅꯣꯏ ꯏꯆꯦꯁꯨ ꯃꯥꯡꯈ꯭ꯔꯤꯗꯨꯅꯤ ꯑꯗꯣ ꯁꯤꯡꯒꯥꯔꯩꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯆꯠꯂꯒ ꯑꯝꯇ ꯍꯪꯕꯤꯔꯨꯁꯤꯔꯥ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯌꯥꯔꯕꯣ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯐꯝꯃꯣ ꯐꯝꯃꯨꯀꯣ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯂꯣꯜꯂꯨꯔꯅꯣ ꯋꯥꯔꯤ ꯉꯥꯡ ꯁꯥꯟꯅꯔꯒ ꯆꯠꯂꯒꯦ ꯊꯦꯡꯉꯦꯕ ꯁꯥꯟꯅꯔꯩꯅ ꯍꯥꯏꯕꯗꯤ ꯄꯥꯎꯕꯨꯗꯤ ꯇꯥꯔꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯤꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯈꯪꯅꯕ ꯀꯣꯂꯦꯖ ꯂꯦꯛꯆꯔ ꯅꯨꯄꯤ ꯑꯃꯅ ꯃꯕꯨꯛꯆꯦꯜ ꯄꯤꯁꯜꯂꯛꯄ ꯑꯗꯨꯗꯩ ꯑꯩꯈꯣꯏ ꯃꯥꯁꯨ ꯂꯦꯛꯆꯔꯗꯣ ꯃꯃꯣ ꯑꯣꯏꯕ ꯐꯪꯉꯨꯔꯦ ꯄꯥꯈꯠꯇꯅ ꯏꯅꯝꯃꯗꯣ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯗꯅꯕꯅ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯆꯠꯂꯝꯃꯤꯅꯦ
ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯣꯏ ꯏꯅꯝꯃꯗꯣ ꯅꯣꯏ ꯇꯥꯆꯧ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯂꯩꯁꯥꯕꯤꯅꯤ. ꯏꯅꯝꯃꯗꯧꯅ ꯌꯥꯝ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯅ ꯏꯅꯝꯃꯅ ꯑꯗꯨꯝ ꯀꯧꯈꯤꯕꯅꯤ. ꯑꯁ, ꯀꯣꯛꯀ ꯉꯥꯎꯋꯤꯗ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ. 이놈아도 sak lotlaga leibani. Noiромdayne. Ha. Nong manungdang ama. Khoi ta chungna duty halakpada. Gari mamangna sijaragana chongsolakpani hai. Adudagi khoi ta chungna control ta hobadagi kemda so odre. Nupide wari darobadagi nungai mandadana akhoi ta chungna puraaga akhoi da leirakhibani. Nupido kai miming kauge? Thabale kauwe. Akhoi chene. Ha. Kai no hajibo. Man. Sanai machin. Kuirabani thiba phangdan leirije. Akhoi che do. Yam nungsi. Yam na su phabane. Iche dugi wakalda akhoi pabaju. Angaw wadong na leire. Nahana noi che mangi be wari do engonda sara amadi phadoba adumain leiramni di eju khaludaba ina mana kanam ta khan gano haibadigi eju wari se sagi damani ina man yum je thadok to jatkibadagi khoida chawju kaino tokre khoi myam janga gane kanna thije soidana phangni yam lamna ke sujal moida akhona khunguli rakani khanbe rakhangde magi phone su thaname akhoi ma do yam saungni ima na mathung jarak tabadagi iche do yum thado jatkibane khoi ma jo yam saungni ima na mabusel pip amadagi ina ma do yum jale bangamdana jatkibane mathung cha daba mabuk jel pip haije kona ningam daba lakadau ngaktane Sanare, chasi. Singare, akhoi muhanna batawroge. Ado, akhoi ta chawdo, haipatang unaramo. Ado ko chatlo. Mai kada lei. Noi ni changuro. Lao, chango. Tacho. Tu, khoi mana bize. Ina mathabalegi manang no pine. Noi shedo, yumda lakbra. Lakti tacho. Khoi jo iche buter ise kuire. Nahan isde le khangamadi kyam nungairamni. Nachigi warina. Magi wai kharana. Tangai fadana lotkibani. Nachigi wari taru fada. Koina ke agi mutik nushiki. Hek pokmina bisin pawum na minarkibani. Atubu. Ngashidi akhoi pu waroro male. Tacho. Akhoi myam sangdana iche do phangnaba thisiko. Iche gi wakhalda akhoi pabaju wakhal leina horaga leire tacho. Thini, aina phangnaba thini. Adudi akhoi amu hangrage. Marang marakta adum lake ko tacho. Chalo. Lao, thosi. Baba, chalo lora. Lororano. Baba, akhoi che do imanabi amagi mayumda leirame. Kadayda? Chatobi, lao, nachi lawsi lao. Kadayda no mana le horibo, lao. Baba, imanabi mayumda amu lona jakhre ye. Kadayda? Kadayda ro ba mana leiramibo. Karigi amuk chakri nege ba. Imanabi gi mabung do doctor ni.
이제는 ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗ 이마ꯟꯅ비ꯒꯤ ꯃꯕꯨꯡꯗꯨꯅ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄꯗ ꯊꯦꯡꯅꯕꯗꯒꯤ ꯄꯨꯕꯤꯔꯛꯇꯨꯅ ꯃꯣꯏꯗ ꯂꯩꯔꯛꯈꯤꯕꯅꯦ ꯍꯥꯏꯌꯦ 이제나 ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯣ ꯍꯥꯏꯕꯗꯒꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯂꯣꯠꯂꯒ ꯂꯩꯕꯅꯦ ꯑꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯍꯥ ꯀꯔꯤꯒꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯅꯦ ꯍꯥꯏꯒꯦꯕ ꯈꯪꯗꯦ ꯃꯣꯏ ꯃꯃꯥꯅ ꯈꯔ ꯉꯥꯡꯕꯗꯒꯤ ꯂꯣꯟꯅ ꯆꯠꯈꯤꯕꯅꯦ ꯍꯥꯏꯌꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯆꯥꯊꯣꯏꯕꯤꯒꯤ ꯃꯔꯥꯏꯕꯛꯁꯦ ꯄꯨꯝꯅꯃꯛꯁꯦ ꯅꯃꯥ ꯆꯥꯕꯤꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯆꯦꯗꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ 이자ꯊꯣꯏꯕꯤꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯅꯃꯥꯗꯣ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯟ ꯇꯥꯔꯣꯏ ꯍꯤꯡꯆꯥꯕꯤꯗꯣ ꯍꯥꯠꯇꯣꯛꯈꯤꯕꯅ ꯃꯇꯤꯛ ꯆꯥꯕꯅꯤ ꯃꯥ ꯑꯩ 이자ꯇꯣꯝꯕꯤꯒꯤ ꯈꯜꯂꯒꯅꯦ ꯄꯥꯡꯒꯜ ꯊꯣꯛꯈꯤꯗꯕꯅꯤ इनम होइना खनबिरिदो खनभमबुदि थोइ असेंबदि नतेको इमौ थारिक थाना नुपीदो लैरिगै लुहोंबा ngमोइ हाइबदगी नमदना अइना तानथोखरे अदुगा हौजिकदि लुहोंबै मतांगसे खरा थुजन्नबा खनबा मसिनि ननावना पामजरिसे ꯑꯩꯈꯣꯏ ꯏꯕꯦꯝꯅ ꯍꯥꯏꯕꯗꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯆꯠꯈꯤꯕꯗꯒꯤ ꯏꯕꯨꯡꯉꯣꯗꯣ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯤꯗ ꯆꯨꯝꯃꯤꯅꯃ नुपी मचादो खोई मैमना मराइबक थीदना लूनसु तौबीबा मदुदा मरम चादना तानथोकपीगीदना अइंगोंदा वारोकबा खरा हेक लैजानी मदुगिदी कैसे थोइना खननिङाइ लैतेदा इमुंग मनुंग हाक साउनबाइदनी ꯑꯗꯨꯕꯨ ꯊꯕꯛꯁꯤ ꯂꯨꯔꯤꯀꯣ ꯃꯁꯥ ꯃꯁꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯅꯔꯒꯗꯤ ꯐꯩ ꯅꯠꯇꯗꯅ ꯑꯩꯈꯣꯏꯅ ꯅꯝꯐꯨꯗ ꯂꯨꯍꯣꯡꯕꯒꯤ ꯐꯤꯔꯦꯞ ꯂꯧꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯅ ꯈꯜꯂꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯍꯦꯛ ꯌꯥꯄꯣꯟꯇꯦꯗ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥꯒꯤꯗꯤ ꯃꯃꯥ ꯑꯩꯅ ꯂꯦꯞꯄꯗꯣ ꯃꯗꯨꯗ ꯑꯗꯨꯝ ꯌꯥꯔꯦ ꯍꯩꯃꯥ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯤ ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯃꯁꯥ ꯌꯥꯎꯅ ꯉꯥꯡꯅꯔꯒꯅꯦ ꯃꯦꯟ ꯍꯦꯛ ꯇꯥꯔꯅꯤ ꯍꯣꯏ ꯍꯣꯏ ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯗꯨꯁꯨ 이비엠아 이마 이마 낭보 ngꯥꯏꯔꯝꯃꯤꯅꯤ ꯑꯣ 이마 ꯑꯩ ꯐꯤꯔꯣꯟ ꯑꯝꯇ ꯍꯣꯡꯗꯣꯛꯆꯔꯛꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯍꯣꯡꯉꯨꯔꯣ ꯍꯣꯡꯉꯨꯔꯣ ꯍꯣꯏ ꯍꯣꯏ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯔꯕꯅꯤ ꯃꯥꯒꯤꯗꯃꯛ ꯈꯟꯕꯗ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯏꯆꯥꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯀꯣꯂꯦꯖꯒꯤ ꯑꯣꯖꯥꯁꯦ ꯏꯆꯥꯅ ꯄꯥꯝꯖꯅ ꯑꯣꯏꯈꯤꯕ ꯅꯠꯇꯦ ꯃꯄꯥꯅ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯗꯒꯤ ꯏꯆꯥꯒꯤ ꯃꯪꯖꯔꯝꯕ ꯃꯪꯂꯥꯟ ꯀꯌꯥ ꯑꯗꯨꯝ ꯀꯥꯏꯈ꯭ꯔꯦ ꯃꯗꯨꯗꯒꯤꯅꯦ ꯇꯉꯥꯏ ꯐꯗꯅ ꯄꯥꯝꯗ ꯀꯣꯂꯦꯖꯒꯤ ꯑꯣꯖꯥꯁꯦ ꯑꯣꯏꯈꯤꯕꯅꯤ ꯈꯪꯗꯦ ꯏꯆꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕꯁꯦ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯃꯄꯥ ꯂꯩꯈꯤꯗꯕꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯦ 마기 신범지기디 ꯑꯗꯨꯝ ꯄꯦꯟꯊꯣꯛꯄ ꯌꯥꯔꯦꯗ ꯆꯥ ꯅꯨꯡꯒ ꯊꯛꯑꯕꯣ ꯏꯃꯥ ꯊꯛꯑꯦ ꯐꯝꯃꯣ ꯋꯥꯔꯤ ꯁꯥꯁꯤ ꯐꯝꯃꯣ 이비엠아 이마나 라이제 ꯅꯪꯅ ꯆꯤꯡꯅꯔꯝꯕꯗꯨꯁꯨ ꯀꯣꯛꯑꯦ ꯆꯌꯦꯠ ꯈꯣꯌꯦꯠꯅꯔꯝꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯂꯨꯍꯣꯡꯅꯕ ꯇꯧꯔꯖꯦꯅ ꯍꯥꯏꯒꯦ ꯂꯥꯛꯏꯅꯤ ꯗꯥꯉꯥꯟꯕꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯑꯝꯇꯪ ꯇꯥꯖꯈꯤꯒꯦ ꯏꯃꯥ ꯑꯗꯨꯒ ꯈꯟꯅꯔꯁꯦ 마기 뽕닝기 와이보 이마나 하이리지니 쌉 마나이 ꯑꯗꯨꯗ ꯌꯨꯝꯐꯥꯟꯃꯤꯟꯅꯔꯒ ꯂꯩꯃꯤꯟꯅꯗꯣꯏꯁꯤꯗꯤ ꯗꯥꯉꯥꯟꯕꯒꯅꯤꯗꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯣ ꯅꯁꯥ ꯑꯃꯨꯛꯇꯪ ꯋꯥꯁꯦ ꯂꯦꯞꯊꯣꯛꯅꯅꯕ ꯇꯧꯔꯁꯤ ꯅꯪ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯎꯗꯅ ꯏꯕꯦꯝꯃ ꯍꯣꯏ ꯂꯥꯛꯄꯨꯗꯤ ꯂꯥꯛꯀꯦ ꯑꯗꯣ ꯗꯥꯉꯥꯟꯕꯗꯣ ꯐꯣꯟ ꯑꯝꯇꯪꯗꯤ ꯇꯧꯍꯟꯕꯤꯔꯛꯑꯣ ꯏꯃꯥ ꯍꯣ ꯑꯗꯨꯅ ꯐꯔꯅꯤ ꯇꯧꯍꯜꯂꯛꯀꯦ ꯑꯗꯨꯕꯨꯅꯦ ꯅꯪꯅ 이마ꯒꯤ ꯌꯦꯡꯕꯤꯔꯒ ꯇꯥꯌꯣꯟꯅꯅ ꯆꯠꯈꯤꯗꯣꯔꯕ 이자ꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇꯪ ꯗꯥꯉꯥꯟꯕꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯈꯪꯗꯦ ꯍꯥꯟꯅꯒꯨꯝꯅ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯦ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ ꯃꯥꯅꯅꯦ ꯅꯪꯕꯨꯗꯤ ꯂꯨꯅ ꯈꯟꯖꯕꯅꯤ ꯑꯗꯨꯅꯅꯦ ꯅꯪꯅ ꯊꯦꯝ ꯅꯧꯗꯅ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇꯪ ꯁꯥꯕꯤꯔꯗꯤ ꯄꯨꯝꯅꯃꯛꯁꯦ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯗꯣ
ꯇꯥꯆꯧ ꯑꯝꯇ ꯉꯥꯏꯈꯨꯋꯣ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯑꯁ ꯅꯁꯝ ꯅꯅꯥꯒꯗꯣ ꯏꯐꯥ ꯐꯥꯔꯒ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯐꯥꯒꯦ ꯐꯥꯖꯗꯅꯨ ꯅꯪ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯑꯣꯐꯤꯁ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯏꯈꯠ ꯈꯠꯂꯗꯅ ꯍꯣꯏꯕ ꯑꯩ ꯂꯥꯟꯖꯔꯤꯁꯦ ꯁꯝꯗꯣ ꯐꯖꯅ ꯑꯝꯇ ꯍꯥꯠꯇꯣꯛꯈꯤꯁꯦ ꯀꯩꯅꯣ ꯑꯉꯥꯎꯕꯤꯗꯧꯅ ꯑꯃꯨꯛ ꯅꯣꯛꯈꯠꯂꯛꯏꯁꯤꯅ 노르지 노르지 안다 대적이지 이마 어헛바게 해보게 이마기디 야래 뱀 너희게 해보게 ꯌꯥꯔꯅꯤ ꯅꯃꯥ ꯑꯩꯅ ꯊꯣꯡꯕꯁꯦ ꯏꯍꯥꯎ ꯍꯥꯎꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯎꯕꯩꯗꯤ ꯐꯖꯅ ꯍꯥꯎꯔꯦ ꯑꯩꯒꯤ ꯀꯩꯅꯣꯅꯦꯅ ꯊꯥꯒꯠꯄꯩ ꯋꯥ ꯅꯠꯇꯦꯀꯣ ꯊꯥꯒꯠꯂꯣ ꯊꯥꯒꯠꯂꯣ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯒꯦ ꯍꯣꯏ ꯅꯪꯁꯨ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣꯗꯅ ꯌꯥꯔꯅꯤ ꯏꯃꯥ ꯍꯣꯏ ꯂꯣꯏꯔꯒ ꯇꯞꯅ ꯆꯥꯔꯒꯦ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯆꯥꯊꯣꯛꯇꯅ ꯅꯪꯁꯨ ꯀꯣꯟꯅ ꯑꯗꯨꯝ ꯆꯥꯔꯒꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯦꯕ ꯄꯤꯖꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯁꯠꯅ ꯀꯥꯎꯅꯨꯗꯦ ꯈꯪꯗꯅ ꯈꯪꯗꯦ ꯈꯪꯗꯦ ꯏꯃꯧꯒꯤ ꯁꯦꯕꯥ ꯊꯧꯒꯜꯂꯣꯟꯁꯤꯗꯅꯦ ꯏꯃꯧ ꯐꯪꯕꯩ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯈꯪꯉꯦ ꯃꯍꯩ ꯍꯩꯕꯤꯅꯤ ꯃꯔꯟ ꯄꯥꯏꯕꯤꯅꯤ ꯑꯋꯨꯡꯄꯣꯠ ꯌꯥꯝꯕꯤꯅꯤ ꯍꯥꯏꯔꯒ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯤ ꯃꯕꯨꯛꯆꯦꯟ ꯄꯤꯛꯄꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯃꯗꯨꯒꯨꯝꯕꯒ ꯑꯝꯇ ꯄꯥꯝꯖꯗꯦꯀꯣ ꯃꯤꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥ ꯃꯔꯟꯗ ꯃꯁꯛꯇ ꯗꯤꯄꯦꯟ ꯇꯧꯕꯤ ꯃꯃꯧꯗꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯨꯄꯥꯕꯨ ꯁꯨꯝꯃꯒ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯎꯉꯨ ꯆꯥꯟꯕ ꯌꯥꯝ ꯂꯩꯖꯥꯠꯅꯤꯗ ꯏꯃꯥ ꯑꯩꯁꯨ ꯏꯅꯝꯃꯗꯧꯅ ꯇꯧꯕ ꯉꯝꯖꯒꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯁꯦ ꯇꯧꯔꯦ ꯀꯩꯗꯧꯔꯒꯦ ꯕꯦꯝ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯇꯥ ꯑꯃꯅꯤ ꯃꯣꯏ ꯃꯆꯤꯟ ꯃꯧꯄꯥꯁꯦ ꯍꯩ ꯍꯧꯖꯤꯛ ꯇꯨꯝꯕ ꯃꯇꯝ ꯅꯠꯇꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯋꯥꯔꯤ ꯐꯖꯅ ꯑꯝꯇ ꯁꯥꯁꯤ ꯍꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥꯕꯨ ꯆꯣꯞꯍꯟꯒꯅꯨ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦꯀꯣ ꯋꯥꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯅꯒꯨꯝꯁꯤ ꯐꯣꯟ ꯇꯧ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯀꯩꯅꯣꯕ ꯅꯪ ꯈꯜꯂꯤꯁꯤ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕ ꯅꯨꯄꯤꯗꯨꯒꯤ ꯅꯣꯏꯅ ꯗꯨꯛ ꯌꯥꯝ ꯋꯥꯕꯤꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯃꯤ ꯋꯥꯏꯀꯨꯞ ꯄꯨꯕꯤꯅ ꯗꯣꯂꯥꯏ ꯇꯣꯡꯕꯤꯒꯤꯗꯃꯛꯇ ꯋꯥꯕꯤꯗꯨꯅꯦ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯏꯃꯥꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯏꯊꯟꯇ ꯌꯥꯝ ꯏꯀꯥꯏꯖꯩ ꯑꯣ 이마는 너희부 마틱 잡아 미마 오이는아봐 양와나 호너럭박이 아이기 이사네 하이버들 이카이림니네 하 이마기 아빠함도 여기 떠비요 아두가 윰판의 마땅지디 이마기 마이가 뻥음져라 마세 아이기 아로베 피렘니 망해다고 아이기 이사세 망해다고 그럼 뭐 샘래 와봐 독살람함 너 강대네 힝사비두나 떠우래 하이 뚜미래 강해 한우 미시디 라오 쌍어 마기 카드 레이버니 와리 샤르모 이마 잘로르게 라오 한고이로 노이베마 쌍어 낭나냐 템 나오더나 와리도 파자나 사비라모 꼬이비마
ꯗꯥꯉꯥꯟꯕ ꯑꯩ ꯂꯥꯛꯏꯒꯦ ꯑꯩꯉꯣꯟꯗ ꯄꯦꯟꯗꯕ ꯋꯥꯔꯧꯕ ꯂꯩꯕ꯭ꯔꯣ ꯍꯥꯏꯌꯣ ꯗꯥꯉꯥꯟꯕꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯩꯅꯦ ꯑꯩꯅ ꯋꯥꯔꯧꯈꯤꯕꯗꯣ ꯅꯪꯕꯨ ꯀꯜꯂꯛꯆꯕꯩꯅꯦ ꯑꯩꯅ ꯈꯝꯍꯟꯖꯈꯤꯕꯗꯣ ꯊꯕꯛꯀ ꯀꯥꯗꯒꯩ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯁꯦ ꯑꯩꯉꯣꯟꯗ ꯅꯪ ꯀꯅꯥꯅꯣ ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ ꯊꯃꯣꯏ ꯃꯁꯛ ꯈꯪꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄ ꯅꯪꯅ ꯃꯤꯒꯤ ꯃꯤꯋꯥ ꯂꯧꯔꯒ ꯑꯩꯕꯨ ꯁꯦꯔꯥꯟꯅ ꯎꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯗꯤ ꯇꯨꯀꯠꯆꯩꯌꯦ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯗꯥꯉꯥꯟꯕ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯅꯣꯏ ꯀꯅꯥꯝꯇꯒ ꯑꯣꯟꯖꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩ ꯄꯥꯝꯗꯦ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇꯪ ꯐꯥꯗꯕꯤꯌꯨ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯁꯨ ꯏꯃꯥꯒꯤ ꯈꯤꯇꯪ ꯈꯟꯕꯤꯌꯨ ꯂꯦꯞꯈ꯭ꯔꯕ ꯑꯩꯒꯤ ꯐꯤꯔꯦꯞꯁꯦ ꯍꯣꯡꯉꯔꯣꯏ ꯂꯧꯔꯤꯕ ꯐꯤꯔꯦꯞꯇꯣ ꯑꯩꯕꯨꯁꯨ ꯈꯪꯍꯟꯕꯤꯌꯨ ꯂꯦꯝꯍꯧꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯊꯕꯛ ꯂꯩꯇꯕ ꯂꯦꯞꯀꯅꯤ ꯀꯠꯊꯣꯛꯀꯅꯤ ꯗꯥꯉꯥꯟꯕ ꯑꯩꯅ ꯊꯕꯛ ꯂꯩꯕꯨ ꯐꯪꯅꯕ ꯊꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯂꯩꯕꯨ ꯐꯪꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯑꯍꯣꯡꯕ ꯂꯩꯇꯅ ꯑꯔꯣꯏꯕꯤꯕꯨꯗꯣ ꯉꯥꯏꯗꯨꯅ ꯂꯩꯒꯅꯤ ꯐꯔꯦ ꯗꯥꯉꯥꯟꯕꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯣ ꯊꯨꯡꯕ ꯑꯣꯏꯁꯅꯨ ꯑꯩ ꯆꯠꯂꯒꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯃꯗꯨ ꯄꯨꯜꯂꯛꯇꯦꯅ ꯄꯨꯜꯂꯛꯇ꯭ꯔꯦ ꯑꯩ ꯊꯕꯛ ꯑꯃ ꯍꯩꯗꯣꯛꯎꯔꯕ ꯑꯗꯣ ꯆꯥꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯑꯁꯤꯗꯅ ꯌꯥꯏꯌꯦ ꯑꯩ ꯀꯣꯝꯕꯤꯔꯩꯒ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯍꯣꯏ ꯆꯍꯤꯁꯤꯅ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯐꯤꯛꯁ ꯑꯃꯗꯤ ꯈꯪꯅꯤꯡꯉꯛꯄ ꯈꯟꯅꯁꯦ ꯑꯩꯁꯨ ꯂꯥꯁ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯈꯜꯂꯛꯈꯤꯒꯦ ꯑꯗꯣ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁꯇꯤ ꯑꯣꯏꯍꯟꯁꯤꯀꯣ ꯑꯩꯈꯣꯏ ꯑꯍꯜꯁꯤꯡꯗꯤ ꯃꯪꯒꯣꯜ ꯀꯥꯔꯨꯔꯒꯦ ꯍꯥꯏꯔꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯃꯤꯁ ꯊꯥꯔꯤꯛꯊꯥꯒꯤ ꯋꯥ ꯑꯝꯇꯪ ꯇꯥꯖꯈꯤꯒꯦꯗꯅ ꯀꯩꯕꯨ ꯈꯟꯕꯤꯔꯤꯅꯣ ꯀꯩꯁꯨ ꯈꯟꯗꯦ ꯐꯔꯦ ꯆꯠꯂꯁꯦ ꯃꯤꯅ ꯎꯔꯒ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ ꯑꯗꯣ ꯈꯤꯇꯪ ꯊꯨꯅ ꯃꯇꯝꯗꯣ ꯍꯣꯏ ꯌꯦꯡꯉꯁꯦ ꯑꯩ ꯃꯔꯣꯟ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯐꯔꯦꯅꯦ
ꯂꯩꯕꯗꯨꯕꯨꯗꯤ ꯁꯤꯗ ꯂꯩꯕꯅ ꯍꯦꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯈꯔ ꯀꯨꯏꯅ ꯂꯩꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯃꯥꯁꯇꯔꯁꯦ ꯃꯄꯥꯟ ꯂꯝꯗ ꯇꯧꯍꯟꯅꯤ ꯍꯥꯏꯅꯤ ꯌꯥꯝ ꯐꯩ ꯇꯧꯗꯧꯅꯦ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯗꯧꯅꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯁꯤꯗ ꯏꯆꯦ ꯈꯛꯇ ꯂꯩꯕꯁꯤꯕꯨ ꯍꯩꯅꯒꯗ꯭ꯔꯥꯅꯦ ꯀꯝꯗꯧꯅꯤ ꯍꯩꯅꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯦ ꯆꯧꯀꯤꯗꯥꯔ ꯈꯨꯔꯥꯁꯨ ꯂꯩ ꯁꯤꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯣꯏ ꯃꯌꯥꯝꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦꯗꯅ ꯈꯪꯗꯦꯗ ꯏꯆꯦꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯐꯤꯂꯝꯒ ꯅꯝꯃꯗꯤ ꯌꯥꯝ ꯐꯖꯗꯧ ꯃꯥꯜꯂꯦ ꯅꯣꯏꯕꯨ ꯆꯥꯛꯀ ꯆꯥꯅꯔꯕꯣ ꯆꯥꯏ ꯇꯥꯆꯥ ꯑꯩꯅ ꯍꯥꯏꯕ ꯂꯩꯔꯛꯄ ꯇꯥꯆꯥ ꯂꯩꯔꯦ ꯁꯦ ꯊꯝꯖꯤꯜꯂꯨꯔꯣ ꯇꯁꯣ ꯉꯥꯟꯕꯩ ꯂꯨꯍꯣꯡꯕꯩ ꯃꯇꯝꯗꯣ ꯂꯦꯞꯅꯈ꯭ꯔꯕ ꯇꯁꯣ ꯂꯦꯞꯅꯗꯦꯗ ꯂꯨꯍꯣꯡꯗꯧ ꯃꯥꯟꯗꯦ ꯀꯩꯒꯤꯅꯣ ꯇꯁꯣ ꯅꯨꯄꯤꯗꯣ ꯃꯕꯨꯛꯆꯦꯜ ꯄꯤꯛꯃꯜꯂꯦꯅ ꯏꯇꯥꯎ ꯉꯥꯟꯕꯅ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ ꯑꯁ ꯀꯩ ꯁꯤꯅ ꯇꯣꯛꯑꯗꯣꯏ ꯆꯥꯠꯂꯣ ꯑꯗꯨꯕꯣ ꯇꯣꯛꯈ꯭ꯔꯅꯤꯅ ꯈꯜꯂꯤ ꯏꯁꯤꯡ ꯉꯟꯕꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯁꯦ ꯁꯤꯔꯝꯕꯅ ꯐꯕꯅꯤ ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛꯄ ꯈꯜꯂꯨꯔꯅꯨ ꯇꯁꯣ ꯉꯟꯕꯒꯤ ꯏꯃꯥ ꯍꯣꯏꯒꯤ ꯅꯤꯡꯕꯗꯣ ꯌꯥꯝ ꯊꯨꯒꯅꯤ ꯏꯇꯥꯎ ꯉꯥꯟꯕ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯗꯤ ꯅꯪ ꯁꯤꯗ ꯂꯩ ꯍꯥꯏꯁꯦ ꯀꯅꯥꯝꯇ ꯈꯪꯍꯟꯕ ꯌꯥꯗꯦ ꯃꯌꯥꯝꯅ ꯈꯟꯅꯤꯡꯕ ꯈꯟꯖꯁꯅꯨ ꯅꯪ ꯃꯧ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯒꯗꯧꯅꯤ ꯋꯥꯔꯤ ꯀꯣꯟ ꯁꯥꯔꯁꯦ ꯊꯕꯛ ꯁꯨꯔꯤꯁꯤꯡꯁꯦ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯅꯪꯒꯤꯗꯣ ꯑꯃꯨꯛ ꯆꯥ ꯂꯩꯔꯕꯣ ꯆꯥ ꯂꯣꯜꯂꯝꯃꯨꯀꯣ ꯂꯥꯛꯑꯣ ꯆꯠꯁꯤ Sir! Kanomta hangsoge. Kanomta. Kay problem lay ra. Matam khari mamangda ai thikadaramgi driver ojarami. Kada do migi nupi nganda khara ngauba. Mayai ka bachinjak chu yam pamna sinaba mi oibadagi ai mioi de dagi lapthore. Sel thopa yaba thabak thirubda sargi jida lakjabani. Adu ke darba? Hairiba mioi dugi haktakta
사로이기 매담 탑 레이제 윰 타독투나 짝히버니 Keno, thaba lay di kana. 매담지 탑 레이 나타브라 Sak mana bo ang wani. Noi madam jadi Purnima ka. Nepali. 네팔리야 아두는 보이 말래 더 사. Kay bo. 탑 레이기 좀 네팔리 사. Ai Purnima jina direct Nepal lagi. 탑 레이기 만 그래다. Mayam thabak se thawai ang nam ta subiyo ko. Purnima, let's go. Itaw nga may mama niya. Kay leregi ma. ꯂꯥꯛꯊꯧ ꯇꯥꯆꯧ ꯆꯤꯡꯈꯩ ꯅꯊꯧ ꯉꯥꯟꯕꯒꯤ ꯃꯑꯣꯡꯁꯦ ꯏꯃꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ Kaidorage haisibu ima. ꯋꯥ ꯑꯝꯇ ꯉꯥꯡꯅꯕ ꯌꯥꯗꯦ ꯊꯕꯛꯇꯨꯁꯨ ꯃꯥꯅ ꯉꯝꯗꯅ ꯑꯗꯨꯝ ꯀꯥꯗ꯭ꯔꯦ ꯏꯃꯥ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯔꯤ ꯆꯤꯡꯈꯩ Itaw na bu kari harigi ima. ꯌꯨꯝ ꯄꯥꯟꯕꯩ ꯃꯇꯥꯡꯗꯤ ꯀꯅꯥꯝꯇꯒꯤ ꯃꯥ ꯌꯦꯡꯉꯣꯏ ꯃꯥꯏ ꯑꯄꯥꯝꯕ ꯇꯧꯅꯤ Kainone haisibu. ꯃꯥꯒꯤ ꯍꯥꯟꯅ ꯈꯪꯅꯔꯝꯕꯤ ꯂꯦꯛꯆꯔꯗꯨꯁꯨ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄꯤꯅꯦꯅ ꯊꯤꯅ ꯆꯩꯕꯤꯈ꯭ꯔꯦ Ado ima bu huji kari khanbirigi ima. ꯈꯪꯗ꯭ꯔꯦ ꯏꯃꯥ ꯋꯥꯈꯟ ꯊꯣꯛꯇ꯭ꯔꯦ ꯏꯃꯥ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ Akhoi itaw na pamisina kari. Kana orjano. ꯍꯣ ꯊꯥꯕꯜꯂꯩꯗꯣ ꯃꯗꯨꯗ ꯂꯨꯞꯈ꯭ꯔꯦ ꯐꯪꯅꯕ ꯊꯤꯅꯤ ꯊꯥꯕꯜꯂꯩꯕꯨ ꯂꯧꯅꯤ ꯁꯤꯅꯤ ꯊꯤꯕꯗꯨ ꯐꯪꯗ꯭ꯔꯒ ꯑꯗꯨꯝ ꯌꯨꯝ ꯄꯥꯜꯂꯣꯏꯌꯦ Ado hujipu kamdausigay ima. ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯔꯁꯅꯨ ꯏꯕꯨꯡꯉꯣ ꯊꯥꯕꯜꯂꯩꯁꯨ ꯊꯣꯏꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯏꯃꯥꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯆꯥꯎ ꯑꯔꯝ ꯀꯥꯅꯤꯡꯉꯨꯕ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕ ꯏꯃꯥꯁꯦ ꯂꯥꯜꯂ ꯃꯥꯅꯤ ꯊꯥꯕꯜꯂꯩꯗꯣ ꯅꯣꯏ ꯌꯥꯎꯅ ꯐꯪꯅꯕ ꯑꯝꯇ ꯊꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯇꯥꯎꯁꯦ ꯃꯊꯧ ꯌꯥꯝ ꯆꯥꯔꯣꯏꯗꯧꯔꯦ ꯏꯕꯨꯡꯉꯣ Ai itaw bu tanarage. Kaisu nungsa thibiru nu doima. ꯅꯪ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯎꯀꯣ ꯏꯃꯥ ꯊꯝꯃꯒꯦꯀꯣ Hoi, thambiro ima. Lao, office ne cha thaga phajana khanarujhe lao. ꯍꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯅꯪ ꯉꯥꯎꯔꯕꯣ Ngawre! Ai ngawre! Lui pilava natro! ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯩꯝꯇ ꯍꯩꯇꯕ ꯃꯤꯗꯧꯅ ꯀꯩꯅꯣꯕ ꯅꯪ ꯇꯧꯔꯤꯁꯦ Ai wala wanga kano! Minung silai minung wanga bai taning de! 이자기 둥기 폰시부 얄편하바 칼로바세 민웅실 레이트바 따라바네 Kanagi yabe ba! Kanagi yabe no! Mimgi po 지분 바 통과나 강다는 망할래가 kanagi yabe no! nganba 이말랄레 이자기 밤바데네 이마 깜다 하이러로이코 Imana tan thoki ba thablai ro poro. Nat de shaung ni ima bu waro kani. Minung sia je nupi ni hele ni. Adu bo je ba khagi da ba. Sa da yen tam ti ye. 파레 파레 하영덕이디네 kaik템포 팜데 레이그레게코 ꯇꯧꯔꯦ ꯇꯧꯔꯦ 노이네 신노파디네 아이 레이트라가 뼈레동네 ꯑꯦ ꯑꯗꯨꯗꯤ ꯀꯅꯥ ꯍꯥꯏꯕ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯣꯏ ꯑꯝꯇꯅꯤ ꯅꯣꯏ ꯊꯣꯛꯄ ꯂꯧꯔꯣꯀꯣ ꯇꯥꯆꯧ ꯏꯃꯥ ꯆꯠꯇ꯭ꯔꯤꯉꯩꯗꯅꯦ 이반이 까야 던져크지바 다쳐 그이기노 그슈 강제다바 보치지 따이네지보 Bem,
해방 강도는 싸우니 다니방 강대 강원 감들이 다저 다저 징카이나디 이나마 타발레이다 소이드나 팡니 다저기 루홍바 로이라가 팡나바 티니 하이에 그나기 루홍바 그나가 타발레이 티팡들게 아이 그남도 루홍어 अदो ताचौ चिंहेगा तानारागा थेरुनाबा तौबना फट्रो ताचौ तानानी थिनी फंगनब थिनी 이나마도 와칼 냠 누가이라모이고 타서 노마다 와서 까는 앙제다바 높이다 떠올리자바도 hꯧ직디 노마르고 타죠 이만하비기 마파두죠 이나마 타발레기 와칼다 넉전하르가 레리 하였다죠 뭐지 안 누가이 뭐 시작해 징카이 미락대 시작해 학생 누가이다브로 쿠라 그시 tau디다 좀 포타람바네 그이데브르기 쿠라 아이기수 낭고미 이자누피 ꯑꯃ ꯂꯩ ꯅꯪꯒ ꯁꯛ ꯌꯥꯝ ꯃꯥꯟꯅꯩ 보딩ꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯊꯝꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛꯅ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯑꯣ ꯌꯥꯝ ꯐꯩꯌꯦ ꯈꯨꯔꯥ ꯈꯨꯔꯥꯗꯤ ꯁꯤꯗ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯨꯝꯅ ꯀꯗꯥꯏꯗꯒꯤꯅꯤ ꯈꯨꯔꯥ ꯑꯩꯅ ꯁꯤꯗ ꯂꯩꯔꯛꯄꯁꯦ ꯊꯥ 7-9ꯃꯨꯛꯇꯤ ꯁꯨꯔ ꯃꯥꯜꯂꯦ ꯃꯊꯣꯡ ꯆꯥꯗꯕ ꯐꯠꯈꯤꯗ꯭ꯔꯕ ꯀꯨꯀꯤꯒꯤ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯕꯨ ꯃꯩꯇꯩꯗ ꯏ ꯄꯥꯎ ꯄꯤ ꯏꯟꯐꯣꯔꯃꯔꯅꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤ ꯅꯟꯗꯣꯟꯒ ꯑꯩꯈꯣꯏꯅꯤꯅ ꯄꯣꯠꯆꯩ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯜꯍꯧꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯅꯟꯗꯣꯟꯗꯣ ꯃꯩꯅꯨꯡꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯗꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯗꯣ ꯈꯨꯔꯥ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯑꯋꯥꯡ ꯊꯪꯕ ꯆꯤꯡꯁꯤꯗ ꯀꯨꯀꯤ ꯈꯨꯟꯖꯥꯎ ꯑꯃ ꯂꯩ ꯈꯨꯜꯗꯨꯒꯤ ꯃꯅꯥꯛꯇ ꯅꯟꯗꯣꯟ ꯑꯩꯈꯣꯏꯅꯤ ꯁꯟ 10ꯃꯨꯛ ꯂꯣꯏꯔꯒ ꯂꯩꯕꯅꯤ ꯁꯟꯁꯤꯡꯗꯨꯁꯨ ꯂꯣꯏ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯣ ꯈꯨꯔꯥꯁꯤꯕꯨ ꯃꯩꯇꯩ ꯅꯠꯇꯕ꯭ꯔꯣ ꯅꯠꯇꯦ ꯅꯦꯄꯥꯂꯤꯅꯤ ꯅꯦꯄꯥꯂꯤ ꯀꯨꯏꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯁꯨꯝ ꯂꯩꯔꯛꯄꯅꯤ ꯈꯨꯔꯥ ꯑꯩꯒ ꯁꯛ ꯃꯥꯟꯅꯩ ꯍꯥꯏꯕ ꯏꯆꯥꯗꯨꯒꯤ ꯐꯣꯇꯣꯒꯗꯤ ꯂꯩꯕ꯭ꯔꯥ ꯑꯃꯅꯤꯗꯤ ꯂꯩ ꯄꯣꯠ ꯆꯩ ꯑꯌꯥꯝꯕꯗꯤ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ ꯂꯩꯔꯝꯃꯣ ꯑꯩ ꯂꯧꯊꯣꯛꯈꯤꯒꯦꯀꯣ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯨ ꯅꯦꯄꯥꯂꯤꯅꯤ ꯍꯥꯏ ꯃꯆꯥꯅꯨꯄꯤꯁꯨ ꯑꯩꯒ ꯁꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ ꯀꯝꯗꯧꯔꯤꯖꯥꯠꯅꯣ ꯁꯦ ꯌꯦꯡꯉꯣ ꯑꯇꯩꯗꯤ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ ꯅꯪꯒ ꯆꯞ ꯃꯥꯟꯅꯕꯅꯦ ꯃꯥꯟꯅꯗ꯭ꯔꯅꯦ ꯌꯥꯝ ꯃꯥꯟꯅꯩ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯈꯨꯔꯥ ꯁꯨꯁꯃꯤ ꯀꯧꯏ ꯃꯃꯤꯡꯁꯨ ꯌꯥꯝ ꯐꯖꯩ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯃꯊꯟꯇꯔ ꯈꯨꯔꯥ ꯍꯧꯖꯤꯛꯇꯤ ꯃꯊꯟꯇ ꯑꯣꯏꯔꯦ ꯑꯁꯦꯡꯕꯒꯤꯗꯤ ꯃꯆꯦ ꯑꯃꯒ ꯐꯥꯏꯕꯣꯛꯅꯦ ꯐꯥꯏꯕꯣꯛ ꯃꯆꯦꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕ꯭ꯔꯥ ꯈꯨꯔꯥ ꯂꯩꯔꯝꯒꯅꯤ ꯋꯥꯔꯤꯁꯤ ꯅꯤꯡꯁꯤꯡꯉꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯆꯦꯗꯨꯒꯤ ꯈꯟꯕꯗ ꯃꯃꯥꯁꯨ ꯂꯩꯅꯥ ꯑꯣꯏꯈꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯈꯨꯔꯥ ꯃꯇꯝꯗꯣ ꯅꯟꯗꯣꯟ ꯏꯕꯥꯅꯤ ꯐꯤꯕꯝ ꯌꯥꯝ ꯆꯥꯗꯕ ꯌꯥꯝ ꯋꯥꯕ ꯃꯇꯝꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯏꯆꯥꯗꯣ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯈꯤ ꯌꯣꯛꯄꯗ ꯌꯥꯝ ꯋꯥꯔꯅꯤ ꯈꯟꯗꯅ
ꯃꯆꯦꯗꯣ ꯗꯣꯛꯇꯔꯒ ꯇꯥꯟꯅꯔꯒ ꯌꯣꯟꯊꯣꯛꯈꯤ ꯄꯣꯛꯄꯗ ꯎꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯏꯆꯥꯗꯣ ꯑꯗꯨꯝ ꯀꯥꯏꯅꯈ꯭ꯔꯦ ꯈꯨꯔꯥ ꯑꯩ ꯅꯦꯄꯥꯂꯤ ꯃꯆꯥꯅꯤ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯈꯤꯕ ꯏꯃꯥ ꯄꯥꯕꯗꯨꯅ ꯀꯨꯏꯅ ꯑꯉꯥꯡ ꯌꯥꯎꯈꯤꯗꯕꯗꯒꯤ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯩꯔꯒ ꯌꯣꯛꯈꯤꯕꯅꯤ ꯍꯥꯏꯌꯦ ꯑꯁꯦꯡꯕꯔꯅꯦ ꯏꯆꯥꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯈꯨꯔꯥ ꯑꯩ ꯃꯧ ꯅꯠꯇꯦ ꯂꯩꯁꯥꯕꯤꯅꯤ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄ ꯏꯃꯥꯗꯨꯅ ꯑꯣꯛꯇꯨꯕ ꯅꯨꯄꯥ ꯑꯃꯗ ꯄꯤꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯌꯨꯝꯗꯣ ꯊꯥꯗꯣꯛꯇꯨꯅ ꯂꯣꯟꯅ ꯆꯦꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯃꯤꯔꯣꯜ ꯑꯣꯏꯅ ꯂꯩꯈꯤꯕꯅꯤ ꯈꯨꯔꯥ ꯃꯥꯅꯦ ꯅꯪ ꯑꯩꯒꯤ ꯏꯆꯥꯗꯨꯅꯤ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯑꯍꯟꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯉꯣꯟꯗ ꯈꯨꯔꯥꯡ ꯀꯧꯒꯅꯣ ꯕꯕꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯀꯧꯋꯣ ꯌꯦꯛꯅꯕꯅ ꯕꯕꯥ ꯅꯃꯥꯗꯣ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯕ ꯁꯔꯨ ꯐꯪꯗ꯭ꯔꯕꯤ ꯃꯃꯤ ꯁꯥꯝꯕ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯀꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯅꯦꯄꯥꯜꯗ ꯆꯠꯅꯅꯕ ꯈꯟꯅꯔꯁꯤ ꯂꯝꯗꯝꯁꯦ ꯃꯅꯤꯄꯨꯔꯁꯦ ꯃꯤꯅ ꯂꯩꯒꯗꯕ ꯂꯝ ꯅꯠꯇ꯭ꯔꯦ ꯁꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯝꯃꯦ ꯕꯕꯥ ꯑꯩꯁꯨ ꯑꯇꯣꯞꯄ ꯃꯇꯝꯗ ꯅꯦꯄꯥꯜꯗ ꯆꯠꯈꯤꯕ ꯄꯥꯝꯃꯦ ꯕꯕꯥ ꯆꯥꯁꯦ ꯊꯛꯁꯦ ꯑꯗꯨꯒ ꯁꯥꯖꯦꯜ ꯇꯧꯔꯨꯔꯁꯦ ꯑꯩ ꯋꯥꯏ ꯋꯥꯔꯁꯨ ꯋꯥꯅ ꯁꯥꯖꯦꯜꯗꯣ ꯆꯥꯡ ꯅꯥꯏꯅ ꯇꯧꯁꯦ ꯅꯠꯇ꯭ꯔꯗꯤ ꯗꯣꯛꯇꯔꯅ ꯐꯔꯣꯏ ꯍꯥꯏꯗꯣ ꯇꯧꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯣꯜꯂ ꯂꯩꯕꯁꯤꯕꯨ ꯄꯥꯕꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒ ꯂꯩꯇ꯭ꯔꯗꯤ ꯄꯥꯕꯁꯦ ꯁꯥꯖꯦꯜꯒ ꯇꯧꯕꯩ ꯋꯥ ꯂꯩꯇꯦ ꯆꯨꯝꯃꯦ 이샤 누시 이샤씨 ꯑꯩꯁꯨ ꯄꯥꯕꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯄꯥꯕ ꯆꯥꯁꯤ ꯏꯪꯈ꯭ꯔꯅꯤ ꯊꯛꯇꯣꯛꯑꯣ ꯑꯗꯨꯒꯅꯦ ꯁꯥꯖꯦꯜ ꯇꯧꯅꯕ ꯄꯥꯕꯗꯨꯕꯨ ꯁꯥꯖꯦꯜ ꯇꯧꯔꯝꯒꯗ꯭ꯔꯥ ꯃꯁꯥꯗꯨꯕꯨ ꯐꯔꯝꯃꯗ꯭ꯔꯅꯦ ꯑꯩ ꯄꯥꯕꯕꯨ ꯅꯨꯡꯁꯤꯌꯦ ꯅꯆꯥ ꯄꯣꯔꯣꯔꯣꯕ ꯄꯥꯕ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯇꯥꯆꯧ ꯊꯥꯕꯂꯦ ꯅꯪꯒꯤ ꯃꯔꯝꯁꯤꯒꯤ ꯄꯨꯟꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯤꯡꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯅꯪ ꯊꯃꯣꯏ ꯄꯤꯛꯁꯟꯒꯅꯨ ꯇꯥꯆꯧ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯅꯨꯡꯁꯤꯗꯣ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯔꯣꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯀꯤ ꯈꯜꯂꯒ ꯏꯄꯥ ꯏꯄꯨꯒꯤ ꯍꯧꯔꯛꯐꯝ ꯅꯦꯄꯥꯜꯗ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯇꯥꯆꯧ ꯆꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝ ꯈꯜꯂꯨꯔꯅꯨꯕꯀꯣ ꯆꯦꯒꯤ ꯑꯄꯣꯛꯄ ꯏꯄꯥꯁꯨ ꯈꯪꯅꯔꯦ ꯊꯦꯡꯅꯔꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯦ ꯑꯩꯕꯨ ꯃꯆꯥꯃꯛꯅ ꯈꯟꯅ ꯌꯣꯛꯄꯤꯔꯛꯈꯤꯕ ꯑꯩꯕꯨ ꯀꯟꯕꯤꯔꯛꯈꯤꯕ ꯃꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯨꯡꯁꯤ ꯅꯤꯡꯁꯤꯡꯉꯛꯄ ꯃꯤꯀꯨꯞꯇ ꯃꯤꯠꯀꯤ ꯄꯤꯁꯦ ꯍꯦꯛꯇ ꯇꯥꯈꯤ ꯑꯗꯨꯅꯕꯨ ꯅꯤꯡꯁꯤꯡꯉꯨꯔꯅꯣꯕ ꯏꯆꯦ ꯑꯗꯣ ꯅꯦꯄꯥꯜꯗ ꯆꯠꯈ꯭ꯔꯗꯤ ꯅꯣꯏ ꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯀꯣ ꯍꯣꯏ ꯆꯠꯈ꯭ꯔꯗꯤ ꯂꯥꯛꯀꯅꯤ ꯊꯥꯖꯗꯦ ꯑꯁ ꯃꯗꯨꯃ ꯈꯜꯂꯨꯕꯗ ꯑꯩ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯗ ꯁꯤꯗ ꯁꯨꯝ ꯂꯩꯔꯣꯗ ꯏꯆꯦ ꯑꯩꯅ ꯂꯝꯗꯝꯁꯤꯗ ꯂꯩꯕꯁꯦ ꯑꯀꯥꯏꯕ ꯌꯥꯝ ꯑꯣꯏꯔꯦ
ꯅꯦꯄꯥꯜꯗ ꯆꯠꯈꯤꯕꯅ ꯑꯆꯨꯝꯕ ꯑꯣꯏꯅꯤ ꯈꯜꯂꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯒꯦꯅ ꯈꯜꯂꯦ ꯑꯩꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯋꯥꯕꯤꯔꯛꯄ ꯃꯌꯥꯝꯁꯦ ꯇꯧꯕꯤꯃꯟ ꯈꯔꯗꯤ ꯎꯠꯂꯛꯈꯤꯒꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯀꯔꯤ ꯍꯥꯏꯅ ꯇꯝꯕꯤꯔꯝꯗꯧꯅꯣ ꯈꯪꯗꯦ ꯏꯆꯦꯕꯨꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯣꯏꯗꯅ ꯊꯧꯖꯥꯟꯕꯤꯅꯤꯗ ꯑꯗꯣ ꯏꯆꯦꯁꯦ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤꯀꯣ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯊꯣꯛꯏꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡꯁꯦ ꯑꯃꯠꯇ ꯊꯣꯛꯑꯝꯃꯣ ꯏꯆꯦ ꯆꯧꯀꯤꯗꯥꯔ ꯈꯨꯔꯥꯗꯣ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤꯌꯦ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯕꯕꯥꯗꯣ ꯋꯥꯈꯜꯅꯔ ꯈꯪꯗꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯁꯨ ꯍꯥꯏꯍꯧꯋꯦ ꯆꯥꯛ ꯄꯤꯖꯔꯒ ꯊꯥꯍꯟꯈ꯭ꯔꯁꯦ ꯂꯥꯛꯑꯣ ꯆꯪꯉꯁꯦ ꯑꯩꯁꯨ ꯐꯖꯅ ꯊꯦꯝꯃꯒ ꯋꯥꯔꯤꯗꯤ ꯁꯥꯔꯕꯅꯤ ꯑꯗꯨꯕꯨ ꯏꯟꯕꯗ ꯆꯠꯇꯦ ꯊꯔꯤꯛꯊꯥꯁꯨ ꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯋꯥꯁꯛꯈ꯭ꯔꯦ ꯑꯁ ꯑꯩꯁꯨ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯃꯥꯅ ꯊꯕꯛꯁꯦ ꯑꯗꯨꯝ ꯆꯠꯂꯒ ꯃꯄꯥꯟ ꯈꯔ ꯊꯣꯛꯑꯗꯤ ꯈꯔꯁꯨ ꯐꯗꯧꯕ ꯏꯃꯨꯡꯗ ꯑꯗꯨꯝ ꯅꯩꯁꯜꯂꯒ ꯂꯩꯈ꯭ꯔꯕꯅꯤꯗꯣ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯒꯤꯗ ꯂꯥꯛꯑꯝꯃꯤ ꯊꯕꯛ ꯂꯩꯕ ꯐꯪꯅꯕ ꯑꯝꯇ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯤ ꯐꯣꯟꯒꯁꯨ ꯊꯨꯒꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯊꯨꯒꯥꯏꯈ꯭ꯔꯦ ꯐꯣꯟꯗ ꯅꯠꯇꯦ ꯏꯃꯨꯡꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯂꯣꯏ ꯊꯨꯒꯥꯏꯈ꯭ꯔꯦ ꯊꯕꯛ ꯂꯩꯕ ꯍꯦꯛ ꯐꯪꯗ꯭ꯔꯤ ꯐꯥꯎꯗꯤꯅꯦ ꯐꯤꯕꯝ ꯑꯃ ꯇꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯗꯣ ꯊꯕꯛ ꯂꯩꯗꯣ ꯐꯪꯉꯁꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦꯗ ꯏꯃꯥ ꯐꯪꯗ ꯐꯪꯖꯅꯨ ꯏꯃꯥꯅꯅꯦ ꯃꯈꯣꯡ ꯄꯥꯏꯗꯅ ꯍꯥꯏꯖꯅꯤ ꯌꯥꯅꯅꯕ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯌꯦꯡꯉꯁꯤ ꯏꯃꯥ ꯑꯗꯨꯕꯨ ꯅꯪꯅꯅꯦ ꯅꯇꯥꯎꯁꯦ ꯅꯪꯒꯤ ꯊꯕꯛ ꯆꯠꯄꯗ ꯈꯔ ꯍꯦꯛ ꯃꯄꯨꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯃꯥꯒꯤ ꯁꯖꯤꯡꯗꯣ ꯍꯧꯔꯛꯄꯗ ꯌꯨꯝꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯄꯨꯡꯇꯣꯏ ꯇꯣꯏꯗꯅ ꯂꯣꯏꯕ ꯇꯥꯔꯦ ꯍꯣꯏ ꯏꯃꯥ ꯑꯩꯒ ꯈꯔ ꯄꯨꯜꯂꯒꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯅꯦ ꯏꯃꯥꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯀꯨꯏꯔꯦ ꯀꯩꯊꯦꯜꯒ ꯊꯣꯛꯇꯕ ꯑꯁ ꯅꯦꯄꯥꯜ ꯌꯧꯔꯝꯃꯗꯤ ꯀꯝꯗꯧꯕ ꯀꯅꯥꯅꯣꯅꯦ ꯅꯦꯄꯥꯜ ꯌꯧꯔꯝꯗꯣꯏꯁꯤꯅ ꯊꯥꯕꯜꯂꯩꯗꯨ ꯅꯦꯄꯥꯂꯤ ꯃꯆꯥꯅꯤꯅ ꯃꯣꯏꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯍꯧꯔꯛꯐꯝ ꯅꯦꯄꯥꯜ ꯌꯧꯔꯝꯃꯗ꯭ꯔꯥꯅ ꯁꯨꯝ ꯈꯜꯂꯤꯕ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯐꯔꯦ ꯂꯥꯏꯕꯛ ꯌꯦꯡꯉꯁꯤ ꯊꯤꯔꯁꯤ ꯏꯃꯥ ꯍꯣꯏ ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯐꯪꯅꯅꯕ ꯊꯤꯗꯕ ꯌꯥꯗꯕꯅꯤꯀꯣ ꯇꯥꯏꯃꯤꯡꯁꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯏꯃꯥꯕꯨ ꯗ꯭ꯔꯣꯞ ꯇꯧꯖꯔꯝꯃꯒꯦ ꯍꯣꯏ ꯐꯣꯟꯗꯣ ꯀꯅꯥꯏꯅꯣ ꯄꯥꯏꯈꯠꯂꯨꯗꯅ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔ ꯃꯇꯗ ꯃꯣꯏ ꯃꯃꯥꯍꯣꯏꯁꯤꯅ ꯐꯣꯟ ꯄꯪꯇꯧ ꯇꯧꯁꯜꯂꯛꯏꯁꯤꯕꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯃꯤ ꯅꯪꯒꯤ ꯗꯣꯛꯇꯔꯗꯨꯅ ꯃꯊꯣꯡ ꯆꯥꯔꯛꯇ꯭ꯔꯒ ꯌꯨꯝ ꯍꯦꯛꯇ ꯄꯥꯜꯂꯣꯏꯗꯧ ꯅꯠꯇꯦꯅꯍꯦ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯍꯧꯖꯤꯛ ꯃꯥꯡꯒꯣꯜ ꯀꯥꯔꯒꯦ ꯍꯥꯏꯔꯤꯕ ꯃꯤꯗꯨꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯨꯝ ꯍꯩꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯁꯨ ꯑꯣꯏꯔꯤꯗꯅ ꯅꯨꯄꯤꯒꯤꯗꯤ ꯆꯍꯤ ꯃꯇꯥꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯅꯪ ꯇꯨꯡꯒꯤ ꯈꯟꯗꯕ ꯇꯧꯅꯨ ꯅꯪ ꯏꯃꯥ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯕꯅꯦ ꯅꯪꯅ ꯃꯗꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯏꯃꯥꯕꯨꯅꯦ ꯂꯥꯏꯃꯟ ꯑꯣꯏꯅꯕ ꯁꯤꯜꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯂꯩꯔꯦ ꯏꯃꯥ ꯑꯦ ꯀꯔꯤ ꯅꯤꯡꯉꯝꯗꯕ ꯃꯤꯋꯥ ꯊꯥꯖꯗꯅ ꯉꯥꯟꯕꯕꯨ ꯂꯥꯟꯅ ꯂꯧꯔꯨꯕꯗꯣ ꯑꯩꯁꯦ ꯄꯨꯛꯆꯦꯟ ꯄꯤꯛꯄꯤ ꯌꯥꯝ ꯇꯥꯔꯝꯃꯦ ꯑꯗꯨꯗꯤ ꯃꯣꯏ ꯃꯑꯣꯡꯗꯨꯅꯅꯤ ꯀꯩꯅꯣ ꯃꯥꯜꯍꯜꯂꯗꯤꯅꯦ ꯆꯤꯡꯅ ꯇꯥꯕ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯕ ꯆꯤꯡꯅꯕꯗꯨꯅꯦ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯃꯗꯨꯗ ꯀꯣꯛ ꯊꯥꯗꯗꯧ ꯅꯠꯇꯦꯀꯣ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯐꯖꯅ ꯍꯥꯏꯖꯔꯁꯤ ꯐꯥꯎꯗ ꯌꯥꯈꯤꯗ꯭ꯔꯗꯤ ꯃꯤꯒꯤ ꯃꯆꯥꯗꯣ ꯌꯥꯝ ꯏꯀꯥꯏꯈ꯭ꯔꯅꯤ ꯏꯃꯥꯅ ꯍꯥꯏꯁꯦ
ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯪ ꯍꯦ ꯆꯥꯗꯣ ꯏꯪꯈ꯭ꯔꯅꯤ ꯆꯥꯗꯣ ꯊꯛꯇꯣꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩ ꯊꯛꯅꯤꯡꯗꯦ ꯑꯗꯨꯕꯨ ꯀꯩꯅꯣꯃꯤ ꯅꯪꯅ ꯈꯜꯂꯤꯗꯨꯕꯣ ꯑꯩ ꯌꯨꯝ ꯄꯥꯟꯗꯅ ꯑꯗꯨꯝ ꯂꯩꯔꯒꯦꯅ ꯈꯜꯂꯦ ꯍꯦ ꯃꯗꯨ ꯑꯆꯨꯝꯕ ꯋꯥꯈꯜ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯑꯃꯅ ꯄꯣꯛꯑꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯠꯅꯕꯤ ꯌꯥꯎꯒꯗꯕ ꯃꯗꯨꯁꯨ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯈꯥꯡꯕ ꯊꯛꯇ ꯁꯣꯏꯅꯥꯏꯗꯧ ꯅꯠꯇꯦꯅꯦꯍꯦ ꯈꯪꯉꯕ꯭ꯔꯣ ꯅꯍꯩꯅ ꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯕꯤ ꯅꯪꯒꯤ ꯋꯥꯈꯜꯗꯨꯗꯤꯅꯦ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯅ ꯐꯥꯎꯅꯦ ꯅꯣꯛꯅꯈꯤꯅꯤ ꯅꯣꯛꯅꯅꯤꯡ ꯅꯣꯛꯅꯖꯅꯨ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯑꯣ ꯏꯃꯥꯒꯤ ꯋꯥꯁꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯅꯤꯡꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯐꯔꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯅꯪ ꯄꯥꯕꯨꯡꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯈꯤ ꯏꯃꯥ ꯊꯃꯣꯏꯁꯦ ꯀꯥꯏꯈꯤ ꯍꯤꯡꯅꯤꯡꯕꯁꯨ ꯐꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯏꯆꯥꯒꯤꯗꯃꯛ ꯑꯉꯝꯕ ꯍꯣꯠꯅꯈꯤꯅꯤ ꯏꯆꯥ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯌꯥꯎꯈꯤꯅꯤ ꯌꯦꯡꯈꯤꯅꯤ ꯈꯜꯂꯒ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯆꯥꯎꯊꯣꯛꯅ ꯍꯤꯡꯉꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯅ ꯍꯪꯒꯠꯅ ꯆꯦꯟꯗꯦ ꯍꯥꯏꯕꯒꯨꯝ ꯏꯃꯥꯒꯤꯗꯃꯛꯇꯗꯤ ꯅꯪ ꯀꯩꯝꯇ ꯈꯟꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯣ ꯏꯃꯥ ꯀꯩꯁꯨ ꯌꯦꯠꯂꯔꯣꯏ ꯍꯤꯡꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯕ ꯑꯩꯁꯦ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯅꯪ ꯏꯃꯥꯒꯤꯗꯃꯛꯇ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯗꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯏꯃꯥ ꯑꯩ ꯂꯥꯜꯂꯦ ꯅꯆꯥꯕꯨ ꯑꯝꯇꯪ ꯉꯥꯛꯄꯤꯌꯨ ꯑꯩ 이마나 하이베 일하게 이마 이베마 ꯍꯌꯦꯡꯁꯦ ꯉꯁꯤ ꯋꯦꯅꯤꯡꯉꯦ ꯉꯥꯏꯕ ꯌꯥꯝ ꯋꯥꯏꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯑꯒ ꯅꯦꯄꯥꯜꯗ ꯌꯥꯝ ꯆꯠꯅꯤꯡꯕꯩ ꯋꯥꯅꯤꯅꯦ ꯅꯣꯏꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯅꯤꯡꯕꯩ ꯋꯥ ꯅꯠꯇꯦꯗ ꯏꯃꯥ ꯏꯄꯥꯒꯤ ꯍꯧꯔꯛꯐꯝ ꯁꯥꯒꯩ ꯅꯥꯇꯩꯁꯨ ꯎꯅꯅꯤꯡꯉꯦ ꯈꯪꯅꯤꯡꯉꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯃꯤꯔꯣꯠꯅ ꯂꯩꯕꯁꯦ ꯄꯥꯝꯗ꯭ꯔꯕ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯅꯅꯦ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯁꯦ ꯈꯔ ꯇꯞꯅ ꯀꯛꯀꯦ ꯍꯥꯏꯗꯦꯕ ꯑꯩꯈꯣꯏ ꯇꯥꯆꯧꯅꯤꯅꯦ ꯍꯜꯂꯣ ꯀꯩ ꯍꯥꯏꯒꯦ ꯇꯥꯆꯧ ꯂꯣꯏꯔꯦ ꯃꯤ 10ꯃꯨꯛ ꯆꯥꯕ ꯀꯣꯟꯅꯅꯤꯗ ꯆꯦꯀꯣꯟꯒꯤ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯆꯥꯛ ꯄꯤꯖꯗꯣꯏꯔꯣ ꯇꯥꯆꯧ ꯑꯣ ꯍꯣꯏ ꯇꯥꯆꯧ ꯇꯥꯆꯧꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅꯤ ꯊꯧꯔꯥꯡ ꯂꯣꯏꯁꯤꯜꯂꯝꯃꯣ ꯌꯧꯔꯛꯀꯗꯣꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯝꯃꯒ ꯆꯠꯂꯁꯦ ꯍꯣꯏ ꯆꯠꯂꯁꯦ ꯕꯕꯥ ꯇꯥꯆꯧ ꯍꯣꯏꯁꯨ ꯌꯧꯔꯛꯇꯣꯔꯦꯌꯦ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯣꯌꯦ ꯍꯣꯏ ꯑꯩꯗꯤ ꯆꯥꯛꯄꯥꯎ ꯉꯥꯏꯔꯝꯃꯤꯅꯤꯅꯦ ꯅꯣꯏꯕꯨ ꯆꯥꯛꯄꯨ ꯂꯣꯏꯔꯕ꯭ꯔꯅꯦ ꯂꯣꯏꯔꯦ ꯕꯕꯥ ꯆꯠꯁꯤ ꯊꯧꯔꯥꯡ ꯇꯧꯔꯨꯔꯁꯤ ꯈꯨꯔꯥ ꯑꯩꯗꯤ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯕꯣ ꯈꯨꯔꯥꯒ ꯏꯆꯦꯒ ꯍꯌꯦꯡꯗꯩ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯄꯥ ꯏꯄꯨꯒꯤ ꯍꯧꯔꯛꯐꯝꯗ ꯑꯃꯨꯛ ꯍꯜꯂꯣ ꯃꯇꯝ ꯌꯧꯔꯦꯅ ꯇꯝꯃꯛꯑ ꯃꯥꯜꯂꯦꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯌꯨꯝ ꯆꯥꯎꯅ ꯂꯩ ꯅꯦꯄꯥꯜꯗ ꯀꯨꯏꯔꯝꯅꯤ ꯃꯣꯏꯅ ꯂꯥꯛꯑꯣ ꯍꯜꯂꯛꯑꯣ ꯍꯥꯏꯔꯤꯁꯦ ꯑꯗꯨꯕꯨ ꯁꯦ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏꯒ ꯀꯥꯏꯅꯈ꯭ꯔꯕ ꯅꯆꯦꯁꯦ ꯊꯦꯡꯅꯅꯕ ꯉꯥꯏꯔꯛꯄ ꯑꯣꯏꯔꯝꯃꯤꯅꯦ
ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯆꯥꯒꯤꯁꯦ ꯀꯣꯟꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯇꯧꯔꯝꯃꯦꯗ ꯁꯨꯝ ꯀꯕꯛ ꯀꯕꯛ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅꯤ ꯈꯨꯔꯥ 이놈아. ꯍꯩ ꯆꯤꯡꯈꯩ ꯀꯩꯅꯣꯅꯦ ꯑꯁꯤꯕꯨ ꯊꯥꯕ ꯂꯩ ꯅꯠꯇ꯭ꯔꯅꯦ ꯃꯥꯟꯅꯕ ꯑꯣꯏꯔꯝꯅꯤꯗ ꯏꯃꯥ ꯊꯥꯕ ꯂꯩ ꯃꯥꯜꯂꯤ 다정, hꯧꯖꯤꯛꯀꯤꯗꯨ ꯑꯩꯈꯣꯏ 이놈아 타발이 ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ ꯊꯥꯕꯂꯩ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯑꯩꯒꯤ ꯊꯃꯣꯏ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯌꯣ ꯅꯪ ꯑꯩꯕꯨ ꯃꯁꯛ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯂꯝꯃꯥꯡꯅꯔꯕꯤ 다정, ꯄꯨꯝꯅꯃꯛꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈ꯭ꯔꯁꯨ ꯀꯗꯣꯝꯗꯅꯣ ꯅꯪ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛꯅ ꯆꯠꯂꯤꯗꯣ 다정, ꯑꯩ ꯑꯃꯒꯤꯗꯃꯛ 미기 ꯊꯃꯣꯏ ꯀꯥꯏꯍꯟꯅꯤꯡꯗꯤꯌꯦ 다정. ꯑꯣꯏꯖꯕ ꯊꯤꯕ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯒꯤꯗꯃꯛ ꯅꯪꯅ ꯋꯥꯕꯤꯒꯗꯕ ꯅꯠꯇꯦ ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯗꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦꯅ ꯈꯜꯂꯗꯤ ꯅꯪ ꯑꯩꯕꯨ ꯍꯜꯂꯝꯃꯣ 다정, ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ. ꯑꯩ 다정ꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏꯌꯦ. ꯊꯥꯕꯂꯩ ꯇꯧꯔꯦ. ꯕꯦꯕ, 이놈아. 이놈아, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯂꯣꯟꯅ ꯆꯠꯂꯤꯗꯣ? ꯍꯥꯏꯌꯣ. ꯑꯩꯈꯣꯏꯕꯨ ꯀꯔꯤꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ 이놈아? ꯕꯦꯕ. 이베마 ꯅꯪ 이마ꯕꯨ 와롱누고 이마 ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ 이마ꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨꯀꯣ 이마, ꯅꯆꯥ ꯑꯩꯅ ꯂꯥꯟꯕꯅꯦ. ꯑꯩ ꯀꯅꯥꯕꯨꯁꯨ ꯋꯥꯔꯧꯗꯦ 이마. ꯃꯇꯝ ꯈꯔ ꯍꯦꯜꯂꯝꯃꯦꯅ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨꯀꯣ 이마. ꯊꯥꯕꯂꯩ ꯅꯪꯅꯅꯦ 이마ꯕꯨ ꯃꯤꯀꯞ ꯊꯣꯛꯍꯜꯂꯝꯕꯅꯤ 이마ꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ 미양 ꯈꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯪꯕꯨ 이마 ꯑꯣꯏꯅ ꯂꯧꯁꯜꯂꯒꯦ ꯈꯟꯕꯁꯦ ꯀꯨꯏꯔꯕꯅꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯁꯤ 이베마 ꯇꯧꯔꯤ ꯃꯇꯧꯁꯦ ꯀꯩꯅꯣ ꯁꯦ ꯏꯄꯥꯗ ꯑꯁꯦꯡꯕꯗꯣ ꯑꯝꯇ ꯈꯪꯍꯜꯂꯣ 바바, 탐험바 누미께 힘들다. 나 자기 더 와이복한 비락기만 미색도 마음들리 비바다 정신이 바바. 이봉아 하dak mapuksig이 싱벙 어머리다발 라만 이빠 하이사다 톤칠래 이사기 민ung시 북젤 쿠라나 타갈래 이나옥시나 그나
Ima, mayamgi mangda lepiba khuraje aigi sekonjibu senariba misangi maraibak thirabi ichal thaba laigina hek pokpiba mapabung kainone haisibo asengmani ima ichal thaba laibu hek pokpiba misangni khuraje Nepali ni Oh, mapai bungo thiengnaba yam phare thaba laibune ima oijaragena phigau sana nijari amuktadi thaujanbiyu Thamamba ahingda salambi thawalai Lao Punsilam ipana ichasingbu yaifam mangol pige lao lamangarabi Kadomda nunang nungai yaifam panbo oiruko cha thoibi na ko pok chik tana nungai yaifam paluko cha thoibi cha thoibi ipa lại Kadomda nunangi mai kaibu Palim panthona birai birabi